ꯊꯦꯡꯕꯗ ꯂꯣꯡꯒꯗ ꯇꯧꯒꯦꯕ ꯋꯥꯏ ꯐꯥꯏꯗꯨꯒ ꯍꯥꯡ ꯂꯩꯕꯩ ꯁꯤꯒ ꯍꯥꯡꯗ ꯌꯥꯗꯅꯤ ꯍꯥꯡꯉꯤꯁꯦ ꯅꯦꯠꯁꯦ ꯑꯃꯨꯛ ꯇꯠꯂꯨꯕꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯅꯧꯅ ꯂꯥꯛꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯗ ꯅꯦꯠꯇꯣ ꯌꯥꯔꯨꯗ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯨꯔꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯂꯥꯏꯐꯇ ꯀꯅꯥ ꯀꯅꯥ ꯂꯩ ꯂꯥꯏꯐ ꯆꯪꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯦꯡꯉꯁꯤ ꯂꯩ ꯃꯤ ꯂꯩ ꯁꯤ ꯄꯨꯊꯣꯔꯛꯑꯣꯗꯣ ꯂꯥꯏꯐꯇꯣ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯨꯗꯔꯦ ꯑꯗꯣ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯑꯃꯨꯛꯀ ꯇꯧꯔꯛꯏꯅꯤ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯥꯏ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯊꯤꯡꯉꯤꯗꯨꯅꯤ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯅꯣꯃꯤꯁ ꯁꯪꯃꯥ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯪꯃꯥ ꯍꯦꯜꯂꯣ ꯃꯤꯅꯤꯐꯨ ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯔꯦꯟ ꯍꯥꯎ ꯑꯥꯔ ꯌꯨ ꯅꯣꯃꯤ ꯁꯪꯃꯥ ꯃꯤꯊꯤꯂꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯠꯁꯦ ꯈꯔ ꯌꯥꯔꯨꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯉꯁꯤ ꯈꯔ ꯀꯨꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯏꯐꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯧꯕꯅꯦꯕ ꯑꯗꯣ ꯅꯦꯠꯇꯣ ꯕꯦꯔꯥ ꯇꯧꯊꯣꯛꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ इचना मैम लाइव से शेयर तौबियू वरी सानसी मिसाम मरी लेसिबू मिते लाइव शेयर याउद्रो तौबियू इचना मैम कमेंट वरी तरो सानसी नुसीबे इचना मैम मिते की कमेंट मतम कुइबे पानेंगे मतुंगा ngasi amuk मैम ga nga live sanage wari sanage haina इचना मैम gi mafamda live se wari sanaba lakjabani no मैम lakpiu comment tawbiro आकाश सिंह हाय हेलो hello आकाश आकाश kadaidagino sing kasardagi mali chumra lanbadi khang waro biganu akasinao kai lamgino haibiro comment tawbiro ichna मैम comment tawbiro wari ngatang sanasi ꯑꯩꯗꯤ ꯀꯃꯦꯟ ꯄꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯀꯃꯦꯟ ꯑꯉꯝꯕ ꯊꯥꯕꯤꯔꯣ हेलो फ्रेंड कौन है कमेंट कीजिए कमेंट तौरक्तदी अखोय लाइव से कमाय वरी सनागनी चनाव मैम लाइव से कमेंट तौबिरो वरी सनासी नमिस समागा आकाश सिंहना हाय हेलो हेलो मी चांग आकाश कुंथ्राली करी मथेल चाय आकाश हाइरो करी मथेल चाय कई लमदगी तौबिरकनो नमी संगमा प्रियाना हेलो ऐ से मोनिता वाईगी लाइव येंगुबदगी लागिनी यस वेलकम प्रियाना वेलकम वेलकम नंग साय नुंगाइरिबो नंग इनाव हाइबदो एक तौगिबनी सबदो नंगिदि वीडियो लेरमदे इनाव नुंगाइरिबो कई मथेल चारे कमाय तौरी इंगो खुंदोंबम हेलो इंगो इंगो खुंदोंबम इनाव कई लमदगिनो याम नुंसी इनाव ने लाइव तौगिबा अदो आई चैनल से करीगुंबा सब्सक्राइब तौदबा लाइक तारगदि तौबियो सब्सक्राइब लाइक तौबिरमु तौबियो लाइक लाइक से खरा मथौ लाइक ताय तौबिरमु इचिनाव मैम लाइक इचनाव करा मैम कुंदि लाइबय मथौ अदो ताय आई वीडियो दा इने खरा चिखत चिखत ना ngange na इचनाव मैम वारो बिगनो आकाश सिंह कई मथेना हाउरिगे oh ngasi chadri ngate ngano thongame chadri रोज गोल्ड हाय hello rose ano मैम नु कमेंट तो बिरो मैम ना आकाश कमेंट तो सिंह लगा दुगी आइसु मणिपुरी दगिनी मणिपुरी मणिपुर दगी हाइबियु नोमिस संगमा लव इमोजी थैंक you यू nami sangma अमुक mi अमुक changjok लाए ma लाइव यंगुगे प्रियंका अमुक अमुक लाके लाइव यंगुगे ओके hoi ओके hoi hoi kaisu kaide changbiu momita ita dusu आकाश yam सिंह nungsi दुबई दई है ओके oh dubai dagi inau yam nungsi sumaina asuk lapa mafam dagi akoi ngasi unaraga wai sanabase ado ai इसिनाव channel da मयाम लाइक कमेंट शेयर सब्सक्राइब शेयर kanglai तौबिरमो pakna आई yai चैनल phare सिगा kanglai मयाम pakna yai मतेंगनि phare kanglai pakna yai phare इंपोर्टेंट biramu akasinau kanglai अनौब pakna yai यावरी phare सब्सक्राइब तौबिरमो ado video dadi ai khara chikhatlene chinaw myam नमी समा ओए waro bigano रोज गोल पुमका थोइराबो कहीं से पमका थोइराबो मरोंदो call संगम दे वरबो जादे kai haino khangdare comment कीजिए comment तो बिरो इचनाव मैम कना कना लेबा comment तो बिरो लाइव शेयर तो बिउ दुबई दगी दुबई कई लम दगी नो इनाव दुबई कर मफम दे तो बिरई नो इंगो खुंदा को नीने नुंसीबी है तयमी इंगो खुंद्रा पम नीने नुंसीबी सुनीबला ओइनाम इसे कुकी इकाई खंगदबसे खरा थीना ngangago isina ngangba taba yam nungaijeye nusiye suni bala inaw adui amana ingo haira ingo inaw
mayamna sumai laaga ado video da di aise khara chikhalle na mina ngangna re aise khara aphau sabai mongda yamna hai singmei mongda ngange na ai di aphau sabai mong du ngangje ban na chadi hai singmei mong du ngangje ban na chadi huji huji manipur da toibe irang se ga sauni video se sum phongdok pane ba ngai ti Nena ising sama suta. Nena Saikom. Hi Nene, hello. hello nungai ribo nena saikhom Debala ningombam chak charbro ise. Chadri debla inau di kai mathel sarage welcome ai che live ta lapiba mayam pano pu haningai na thagachari ado mayam na chu ai video yengdaba taraga di video do soidana yengbiu aduga video duga chikhalle haina ai bu waro biganu tawriba matau mawong irang jega sauning badagi video duga sum khara chikhatna ngang bani aseng badadi duzaina chikhatsa mi dinate ko Singgam tama inaubu taramna oksari. thagachari Rocky oinam nene full support yai fare thagasari kanglai bang yai fare. do pakhang mane yai fare Ese bang bang itema apau so mithi bong singyu mawalo no mana best ni. Ado ni moi na live ta ngang na le da mi moi jiga akoi na Oi da pa da akoi so na asam ron gi ne ba moi na live ta ngang na le mi uraba channel da khara ma thong mang khang da mi nungai ra khang da ba khara ngang a jon pop sakha channel lo ka khali lo ubra ai moi live thau jo su to moi to bu do to ba aduga ngasi manipur si aso wan ba ngasi ayuk da toy ba thodok da thawai chak tra ba adugo bu si ba na ba ki bra ba moi na saksar bro nena saikom na saksar ba sadri nena sadri ado hujik inau pa number na ngasi chaiba thamoi da chaiba do adumaina mitai macha mana chaga de du wafam na moi phongma ngamoi da banya ba Devla ningombam isina cookie da saibodo thamoi je pele. Thagati mayam na nungsibi badagi agi channel lu zo kajarak pani Pranab Nath hi hello. Hello Pranab Nath korpa koise apni ভাল লাগিছে মোৰ চেনেলত আপনি আহি মোৰ লাইফত সহযোগ কৰিছে এই কাৰণে বহুত বহুত ধন্যবাদ Akash ngasi manipuri chino ngakani nuksi Akash singa full support tawjari mite ekhoine yai fre mite china pun na yai fre ado yekna badadi yekna bai mamang da khoi ning han bai ya de yekna badi yekna bagum akhoi mayuk na bai mathau tai na trai china mayam Kengene di ningombam imalai bang na yai fre imalai bang na yai fre tawni moi mite di oraga mite di malaka singdo ai nok chale ko paunam bana aduni mite ko oigadi yekna bana asuk jong na laksal lai adudi akhoi huji adu yari baba Pranab Nath Silchar silchor nena saikom nene se kai deino ai asam hojai degi ni chino mayam yam nungsi hangbirakpa ado kuki khara mana kuki di tu kidana huji akhoi sonda mitei na tek tawsale mitai na aibu nungsi daba khara su lai di huji kuki di to koro kuki di yakna bane khalla gya ba paunamana hangi kuki nupi yaw bro live sida yaw di koijage moi di asam re pal mana to loi chalam ngani asam re pal na kauna tal su asam re pal ma khong pa ra kap na khurum na lei jo udro asam re pal mana ta ni moi loi na Tinggu Zam Basanta welcome Tinggu Zam Basanta yai fare kang lai bang na yai fare ese paunamana noksale nokono oi nokono tara banang na loyan jagi ni nang jum jo boda Devla ningombam isena yai fare ei sak saru gi aduga amuk lage thagasari kai mathel sa do no inau ingo khundrak pamna hairi ba nene kuki singse katami thik ngangbiu single mane thik ta ngangbiu hai me ba mani ne kaino moi se kamai na khoi na nusi do no Priyana metei na yai fare kaino hoi priya metei na yai fare akoi gi lingthoi ngami na magi mit na yengam bado akoi nga sibau ka wangam dia ba mai mit i engam ba mieng hemanjit pi ba ngang le saktam do jeng anga hemanjit ki masak to jeng Anthony adu mang da mayam amasu chakhara bane ba mayam ma thibu phang na lei dia ba paunamana hariba maitei bu nungsidradi moido hybrid oiramani moi sure ni soiba mani 100% right hybrid ni tumina phone khanga la ke hybrid to Devla ningombam na ngani ise hauni aina pamjabani mathang ni manipur la ko na si Pranab Nath chak sarabe Pranab Nath apuni okhomia ne bengali
Biana pabo? SS pauna mamanga na cookie sungchu ai fare ku manungda Moi kulen ni do moi gi pamjaba kulen udro moi gi koto waiba kare angau ngauri phiri moi gi kaino ma leibiduna hai do koto do nena sai Manipur khom commando da bu nomui pa hen ganwai ne nena sai khom nene na cookie da chai bodo yam penjei aga chari chinau myam adu aina kuki na chaye na mathwai chakpa mitei su leirame ku jam no hong na kuki na pi chaye na manipur da mathwai chakpa mitei su leirame cookie myam na ku pa mata di manipur da hong ba maman da usan gi ku phangani enon hai kennedy ningom ba arambai na yai fare arambai di arambai da arambai di lei arambai se ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯕꯗ ꯑꯔꯥꯝꯕꯥꯏꯅ ꯉꯁꯤ ꯂꯥꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯔꯥꯝꯕꯥꯏꯅ ꯍꯥꯟꯅ ꯆꯣꯡꯊꯣꯔꯛꯄꯅꯤ ꯊꯧꯅꯥ ꯐꯅ ꯑꯔꯥꯝꯕꯥꯏꯅ ꯍꯥꯟꯅ ꯆꯣꯡꯊꯣꯔꯛꯄꯅꯦꯕ ꯑꯇꯩꯁꯨ ꯂꯣꯏꯅ ꯆꯣꯡꯊꯣꯛꯏ ꯏꯆꯤꯟ ꯏꯄꯥ ꯏꯕꯨꯡ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯣꯡꯊꯣꯛꯏꯀꯣ ꯃꯤꯇꯩ ꯅꯣꯡꯁꯥ ꯃꯤꯇꯩ ꯂꯤꯄꯨꯟ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯉꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯅ ꯉꯥꯛꯄꯤꯗꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯪꯉ ꯃꯐꯝꯗꯣ ꯉꯥꯛꯄꯅꯤ ꯀꯔꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯔꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯂꯛꯀꯦꯕ ꯑꯔꯥꯝꯕꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯔꯛꯀꯦꯕ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯗꯗꯥ ꯏꯇꯩ ꯃꯩꯗꯤ ꯀꯨꯀꯤꯁꯤꯡꯁꯦ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦ ꯃꯀꯣꯛ ꯑꯉꯥꯎꯕꯅꯤꯅ ꯑꯗꯨꯅꯤ ꯃꯣꯏꯁꯦ ꯗ꯭ꯔꯛꯁ ꯄ꯭ꯔꯁ ꯈꯔ ꯆꯥꯁꯤꯜꯂ ꯃꯣꯏ ꯀꯨꯀꯤꯡꯒꯤ ꯄꯣꯄꯤ ꯊꯥꯅ ꯈꯔ ꯉꯥꯎꯅ ꯂꯩꯔꯒ ꯉꯥꯔꯤ ꯆꯥ ꯐꯪꯗꯅ ꯑꯩꯈꯣꯏ ꯃꯤꯇꯩꯗꯅ ꯉꯥꯔꯤ ꯄꯤꯄꯜ ꯍꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯟ ꯑꯄꯨꯝꯕ ꯆꯥ ꯂꯩꯔꯦ ꯏꯉꯣ ꯈꯨꯟꯗꯣꯡꯕꯝꯅꯤꯅꯦ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯌꯦ ꯑꯦꯁ ꯄꯥꯎꯅꯝꯕꯅ ꯑꯩ ꯆꯥꯗ꯭ꯔꯤ ꯏꯁꯥꯅ ꯏꯉꯣ ꯌꯥꯏꯐꯔꯦ ꯑꯩ ꯆꯨꯝꯃꯕꯅꯤ ꯌꯥꯏꯐꯔꯦ ꯑꯅꯨ ꯍꯥꯏꯁꯤꯅ ꯑꯅꯨ ꯍꯥꯏꯁꯦ ꯀꯨꯀꯤꯅꯤ ꯆꯥꯛꯀꯨꯒ ꯎꯠꯂꯦ ꯅꯪ ꯆꯥꯛꯀꯨꯗꯣ ꯀꯩꯅꯣ ꯇꯧ ꯎ ꯃꯀꯨ ꯈꯣꯠꯂꯒ ꯎꯀꯨ ꯁꯦꯠꯅꯕ ꯊꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯃꯔꯤ ꯃꯉꯥꯗꯪ ꯄꯤꯕꯤꯌꯨꯕ ꯀꯨꯀꯤ ꯑꯁꯥꯏꯗ ꯀꯨꯀꯤ ꯁꯥꯡꯂꯦ ꯍꯥꯏꯔꯣ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯂꯥꯏꯛ ꯃꯔꯤ ꯃꯉꯥꯇꯪ ꯄꯤꯕꯤꯌꯨ ꯂꯥꯏꯛꯁꯦ ꯈꯔ ꯃꯊꯧ ꯇꯥꯏ ꯂꯥꯏꯛ 30 ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯣ ꯑꯦꯜꯕꯤ ꯅꯤꯌꯣꯝꯅꯦ ꯊꯥꯕꯗꯅꯦ ꯑꯦꯜꯕꯤꯒꯤ ꯂꯥꯏꯚ ꯌꯥꯎꯗ꯭ꯔꯗꯤ ꯑꯦꯜꯕꯤꯗꯣ ꯊꯥꯕ ꯃꯊꯪꯗ ꯌꯥꯗꯦꯕ ꯀꯊꯦꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯍꯥꯏꯌꯦꯕ ꯂꯥꯏꯛ 9 10 ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯕ ꯍꯥꯏꯖꯔꯣꯏ ꯃꯥꯏ ꯄꯥꯎꯅꯝꯕ ꯅꯤꯌꯣꯝꯅꯦ ꯅꯪꯗꯤ ꯀꯩ ꯃꯊꯦꯜꯅꯣ ꯑꯁꯥꯏꯗ ꯉꯔꯥꯡ ꯏꯁꯇꯦꯇꯁꯇꯗꯤ ꯑꯃ ꯎꯔꯝꯃꯤ ꯑꯣꯛꯂ ꯀꯩꯅꯣꯝꯃ ꯏꯁꯇꯦꯇꯁꯇꯗꯤ ꯎꯔꯝꯃꯤ Akash Singha, wait, okay. ꯊꯦꯡꯛ ꯌꯨ ꯑꯀꯥꯁ Asa paano mga ngari di cookie sing nabu henna pam na sabre tumin na bani ꯃꯅꯤꯅꯦ ꯑꯗꯣ ꯉꯥꯔꯤ ꯄꯦꯀꯦꯠ ꯑꯃꯅꯤ ꯈꯔ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯂꯩꯕꯗ ꯃꯣꯏ ꯃꯁꯦꯟ ꯃꯨꯟꯅꯕꯗ anu call 911 nai anu call 911 nai sige no 911 geo number ꯑꯗꯣ ꯃꯣꯏ ꯃꯁꯦꯟ ꯃꯨꯟꯅꯕꯗ ꯃꯣꯏ ꯃꯁꯦꯟ ꯐꯨꯅ ꯌꯥꯏꯌꯦ ꯉꯥꯔꯤꯗꯣ ꯑꯩ ꯈꯔ ꯌꯥꯝ ꯄꯤꯌꯨ ꯍꯥꯏꯅ ꯏꯝꯐꯥꯜꯗꯁꯨ ꯊꯣꯛꯂꯛ ꯉꯝꯗꯒꯨꯝ ꯕꯖꯥꯔꯗꯁꯨ ꯊꯣꯛꯄ ꯉꯝꯗꯒꯨꯝ ꯃꯣꯏꯅ ꯆꯥꯗꯣꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯔꯦ anu long life cookie long life peace कुकी गो बैक peace ti okay kitu long life cookie hai badu dia ba ku manung da you sang bro all cookie go back ucan ku manung hong na pijari ꯑꯗꯣ ꯑꯅꯨ ꯍꯥꯏꯁꯦ ꯀꯨꯀꯤꯒꯤ ꯃꯃꯤꯡꯗꯤ ꯅꯠꯇꯦ nade cookie ma chan ꯑꯗꯣ ꯀꯨꯀꯤꯒꯤ ꯃꯃꯤꯡꯗꯤ ꯅꯠꯇꯦꯕ ꯅꯣꯏ ꯅꯃꯤꯡꯗꯨꯕ ꯃꯤꯒꯤ ꯃꯃꯤꯡꯗꯨ ꯍꯨꯔꯥꯟ ꯂꯧꯔꯦꯕ ꯅꯥꯒꯥ ꯈꯔ ꯁꯥꯖꯟꯅꯅꯤ ꯃꯤꯇꯩꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯈꯔ ꯁꯥꯖꯟꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯣꯏ ꯁꯨꯝ ꯍꯥꯏꯅ ꯅꯄꯨꯟꯁꯤꯗꯨꯒ ꯅꯣꯏꯅ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯣ ꯎꯠꯂꯨꯕ ꯅꯣꯏ ꯅꯁꯥꯒꯤ ꯃꯦꯁꯦꯁ ꯐꯥꯎꯅꯕ ꯃꯉꯥꯡꯅ ꯃꯣꯏꯗꯤ ꯉꯥꯔꯤ ꯑꯃꯠꯇ ꯑꯃ ꯆꯥꯛꯂꯨꯛꯇ ꯌꯥꯎꯔꯗꯤ ꯏꯁꯤꯡ ꯊꯣꯡꯗ꯭ꯔꯁꯨ ꯍꯤꯟꯖꯥꯡ ꯊꯣꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯨꯝ ꯈꯔ ꯊꯛꯂꯒ ꯆꯥꯏ ꯍꯥꯏꯅ ꯇꯥꯏ ꯆꯨꯝꯃꯤ ꯎꯗ꯭ꯔꯣ ꯁꯦ ꯃꯆꯤꯟ ꯑꯩꯈꯣꯏꯒꯤ ꯊꯤꯔꯤꯅꯤ ꯈꯪꯕ꯭ꯔꯁꯦ ꯑꯅꯨ ꯍꯥꯏꯁꯤꯅ ꯁꯤ NASU ꯅꯁꯨ ꯍꯥꯏꯁꯤ ꯃꯆꯤꯟ ꯊꯤꯔꯤꯅꯦꯕ ꯀꯩꯅꯣ ꯎꯗ꯭ꯔꯣ ꯀꯨꯀꯤ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯆꯤꯡꯂꯛ ꯃꯔꯛꯇ ꯎꯔꯛꯇ ꯁꯨꯝ ꯂꯩꯔꯒ ꯕꯣꯁꯇꯥ ꯑꯉꯧꯕꯗꯨꯒ ꯆꯥꯛ ꯍꯥꯞꯄꯒ ꯆꯥꯛ ꯉꯥꯛꯇ ꯆꯥꯛꯀꯪ ꯆꯥꯔꯤꯗꯣ ꯑꯣꯀꯤ ꯆꯥꯕ ꯉꯛꯇꯅ ꯋꯥꯔꯕꯅꯤꯅ ꯀꯩꯅꯣ ꯑꯣꯛꯆꯥꯛ ꯈꯔ ꯆꯥꯅ ꯂꯩꯔꯤꯗꯣ ꯃꯔꯝ ꯆꯠꯇ ꯆꯨꯝꯃꯗꯤ ꯍꯥꯎ ꯆꯥꯔꯝꯕꯗꯣ ꯑꯩ ꯆꯥꯕ ꯃꯤꯇꯩ ꯐꯪꯗ꯭ꯔꯦꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯅ ꯃꯤꯇꯩ ꯃꯌꯥꯝꯅ ꯃꯊꯤꯕꯣꯡ ꯄꯤꯖꯕꯤꯔꯒ ꯃꯤꯇꯩ ꯃꯌꯥꯝꯅ ꯃꯊꯤꯕꯣꯡ 93ꯗ ꯅꯠꯇ꯭ꯔ ꯃꯤꯇꯩ ꯃꯌꯥꯝꯅ ꯃꯊꯤꯕꯣꯡ ꯄꯤꯖꯕꯤꯈꯤꯕꯗꯣ ꯅꯣꯏꯗ ꯑꯗꯨꯒ ꯉꯁꯤ ꯃꯤꯇꯩꯗꯁꯨ ꯏꯉꯣ ꯁꯤꯡꯅꯔꯛꯏ ꯈꯨꯟꯗꯣꯡꯕꯝ ꯅꯤꯅꯦ ꯀꯨꯀꯤꯁꯤꯡꯁꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯦ ꯏꯀꯥꯏꯕ ꯀꯗꯥꯏꯗꯅꯣ ꯀꯨꯀꯤ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤ ꯃꯆꯦꯠꯇꯨꯃ ꯁꯦꯠꯂꯝꯗ꯭ꯔꯗꯤ ꯃꯣꯏꯁꯦ ꯖꯪꯒꯜꯗ ꯂꯩꯕ ꯁꯥꯁꯤꯡꯗꯣ ꯑꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯅꯤꯡꯉꯥꯏ ꯁꯥꯅꯕꯨ ꯈꯔ ꯏꯀꯥꯏꯕ ꯈꯪꯉꯦꯕ ꯃꯣꯏ ꯐꯤ ꯃꯆꯦꯠ ꯑꯃꯒ ꯑꯦꯁꯦꯁ ꯄꯥꯎꯅꯕ ꯑꯗꯨ ꯃꯉꯥꯡ ꯐꯤ ꯃꯆꯦꯠꯇꯣ ꯑꯗꯨꯗꯨꯅ ꯑꯅꯨ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯥꯏ ꯂꯚ ꯌꯨ ꯏꯕꯥꯅꯤ ꯀꯔꯤ ꯀꯣꯏꯅꯔꯁꯤ ARꯒꯤ ꯃꯅꯥꯛꯇꯒ ꯆꯠꯂꯨꯔꯅꯨ ꯉꯥꯔꯤ ꯄꯦꯟꯅ ꯄꯤꯖꯒꯦ ꯄꯥꯎꯅꯕ ꯅꯪꯅꯦ ꯑꯩꯁꯨ ꯊꯥꯔꯛꯀꯦ ꯄꯥꯎꯅꯝꯕ ꯉꯥꯔꯤꯗꯣ ꯄꯥꯎꯅꯕ ꯑꯩꯁꯨ ꯉꯥꯔꯤ ꯄꯦꯀꯦꯠ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯄꯤꯖꯅꯤꯕꯨ ꯍꯥꯏꯔꯗꯤ
channel mèo comment tao view yang nungai ko inaw mo na mga sila ga live set Para na mata ka tadi mapung mayo fan ni. biba ano channel mèo matay susum comment tao view Para mata ka nairo. As anu na ngari jam sa pang dore pon ba ka lai redi. ano kay chakare comment tao ro na Sin gara pa kang ni. Thumbnail ke magi keno se DP jo bo to kono bo pibam ni si ka lai redi jar re. ano kay dori channel mèo comment tao view Jajang o lei anu sina jajang ga re. Jare jare hai ro anu se koi ne Panamba ngari cha phang de bu kui de ne ngari palak pa di ngari palak pa di ngau na lei ne ba sa ni mana Kennedy ko mana ni ngombam sekmai ngari. sekmai gi ngari di number 1 SS panaba mangang dada itay ma moy ano ga moy kuki nupi di ngari paladi koi ba yabani nan adu ni ne moi di ngari sa nang na mo wala hapa pa hen tak to is adu ka phang di moi lore lore ingo kundong bam nene maitay di nongsani ko ay nongsa uchi moi na makhen lang e khawdong mana te chang ba ngam da ba moi na nongsa mana te kai to ngam doi no moi ne lumma ga a ching thak te lumma ga khara kapappa lumba na tan moi na kam matam da mai moi na hek to re arambai noi kai lege arambai unit 22 kai lege lamlo khurai lamlong pa na ba khurai da lam me ai sibu ha khurai macha sing na moi se mangak thalaga football kaw doi kaw ni ne khang de ne khurai da lam mi ga na ngam su ngam da ba kuki ngange he anu najang lai ahai li chasai nadi pauna mana ngango nang kangoi di orang mana kangre yai pare nang nganga nang kango orang mana khudang nam ta lehat lu he bang ba kuki me ma koi khurai da lai kai na khurai lamlong khurai lamlong kai na ma punji do khurai do kalai kama kalai ur ba khurai do kamai to ga na masai makuru dong ondra ji ngau mani ko comment to view kuki nupi em share to live share to kuki noi kuki khara kau salo akoi pau number ga lai nga da kare kare haining ba pau number ga sum hai mi no min manga pha lai roi ne mai kungang si ga Kennedy ni ngomam na Elisa amagi mahau Elisa magi mahau Igai ma punjiri Elisa ka cha phang bonte ko maming botaram giro Elisa di khang bro kuki noi bo Elisa kai do kuki ne di ma punji khangam maro hel sang ka her kani moi hel sang ga tangkhul su ichini nau naga su ichini nau kabui su ichini nau si ha de le ro yang ko bi mereka ta ni ta akoi la akoi ki esa Ichini nau ko mayam mana se. kuire da sukla klakam de mogi video adu da utli ba jaga do khurai dan natte aidi mogi video do ubada pungnok ta nongninge ai mogi kadar khang de bra paung number dum pharam man aduni adu moi ma pa gi thamba khurai do adu do moi di nga la ga kaino to ri pon ma nang nang kaino do Dubai do nang ngang lai re dai ne Dubai ma Dubai lampak tu ma nang na Dubai country tu ma nang na lai re dai ne ai su Tajmahal lege to ri ai su Taj Mahal do isan ka gi tamak ta lai daga pi sira khalamba do Taj Mahal do pam dare aina America gi khwai dagi achoba building awang ba do adu aina ngarang lai re World Trade Center do aina ngarang lai re symbol du padro kai gira symbol ba building do aina ngarang lai re Kennedy ni ngom kuki ki ngari di umlaw ngari umlaw ai adu ni kuki ne khale ja adumai ne ba ai di kaino Dubai de leiba building do ai gi ni America da leiba khwai da wang building do ai gi ni oh no ha asuma mayam khali je moi lamka kai na hai moi ma pa no moi de lamka anu lai no ga thang ule paung number taning de ba oi de pa da ba ningak pa ma ngau pung bani ji ko de phangore de ba ko se kawan to ta nongai pen ngano hai ba gumba mina saksan sadik chau jabreu SS paung number mangana aina lawru badudi White House tu ni itay mai uma White House ne ma lawri do adu ni ne ta bro soi ga mane hoi ne adu ni ne nang na chan pi ki birthday da nang America lampak tu ma lei da pi da ni ai ta na hai ba do lei gra ba adu ni kuki na tauri se
anu se ngai khuai ne pawnam ba phi se chal le loi chale le khang de lak to ชูซานปู de ให้เซมณีปูมันนุ่งเดเนียบะมวยนะชูซานปูเซเลยที่ให้เราก็700 square kilometer เลยให้เนี่ย700 square kilometer ดูก็อามุตั้งโค้งตาเราเนี่ยหน่อยอามุตั้งโค้งตาเรา700 square kilometer ดูก็ jalebi era kaino juilep please coming kangpokpi มณีปูนี่เนี่ยกังปกปีโดมณีปูกังปกปี also มณีปูชูซานปู also under มณีปู you are also now in มณีปู lajilat na hai ai su khang hoi ne ngarang pari mom na ngarang leikhi bani taj mahal doi adu니 kuki ne kali do aduni ha modi ne thori gari do ine ngarang pigri ni as pawnam ba thengna gare si di julai sho julai darling welcome ahai jao nang gang re am kha pawnam ba dau ja he ngasi di anu saw ra ni pawnam ba isino mayam comment to biro julai da ngang ba anu saw ra ni mi kanu lei sibo Priyana lake Priya Priyana amuk lake mol oh kito gen sadari oh ba Priyana oh hoi mi ka le mi mam le mi kun manga kontra le okay sino mayam comment to biro pa number ga hoi mi amani da comment to le mayam su comment to biro do mayam gi sum ori sana ba se nungai ba amana ma hai ba adu sum ori sana ba nungai do bai de ge khwa nga am la amaniทำนุ่งซีจำล้ำแล้วก็ทำไมไลฟ์แต่จังหวะภาษาว่าขันเจนุ่งซีอะปะให้ยังดีจะฮิตเรดคุณตักปะกี้โปรแกรมมันเลยให้ยังเสียฉันเอาไม่ยามโอคุกกี้ nam kau ro no ไก่เนาะไม่เรียนจำพูดจาระอีโรน้อยโบไก่จาระอีโน ss pawnam mana julep nangbu pinura panura najani lai najanan lai kari hai re pawnam mana khang ปอนมันได้ใหญ่ประเด็นในร้อยนี่ปอนบ่อะดอคุกกี้นุปี้ลูกไก่จังกะระเก pawnam ba ngang ye ta lo คุ che กกี้อะทุ่มบายดีอะทุ่มไม่ดีอะทุ่มบะ amoi de lori nai to อ่าฮะ athum อะทุ่มไม่ดีอะทุ่มบะอะค่าคุกกี้อะค่า ba to napsala ga akhaba คุกกี้จับป้าคุกกี้จับป้า ki palga pan ga mairen ga char ga le le hai bane adu su lai ramaro ดูสู้แกนี่เนาะปานใหม่เนี่ยจะรวยๆแฉลกอุณาวนากังไว้เนาะอุณาวนากังบ่ซ่าดิไอ้ lejilat na hai ba kuki noina thibong sawa phau phangdana kadai dagi paisa no จุมิ Julie please upload new video jau cookie separate administration video โอ้ oh dudi pangunam mana thagat chani separate you want separate no pangunam ba mogi video thagat pi wai ni okay definitely you will find separate okay you go very soon you will get cookie jau wai se Separate. mayang lon de ko sun Okay. jau wai se nong na ra ni kamra moi di jau wai na hai je phajai na hai ba you all cookie are go to Kulen. Ku, you know what is the means of ku? When you will die, no? When you will die, then after you will get ku. Okay? Then you will get separate. lejilat na por huran bagi more de ngasi ju phara bani ai yes Pare kuki mo nung diloy naman yung pado ka pajenga moy mo senda kap na hat paga ngari mo na bagi hat paga ado ba yung tawle de mairen jamu cha bagi khana baga chimi ha chimi mingonda gi bikhani no nam lei ba khoni mama je manen pak re yong mingonda bikhani na lei ba kristan ga keno ga khara usen ba ha ingong khondong bam nene kuki sonna hairok ta lakani haibasibu asem hairok ta ladi hangidra ne sire hairok macha ingang macha pisak hairok macha na hairok macha di hai jini hairok macha loi ra bani ko Rihanna is cookie herekus I have the power to time out is cookie here kuj I have the power to time out yes ado so Rihanna so my dear sister lovely sister Pirana give them chance Rihanna pau number lai bani ke chung khan ga ma pon ma ko phun an duri me ina
juilep hairok aira noksale dumai nu ne nasang nasu do khara nungsi ne khara nu ne hairok pairok Juliet aira si mitay na tro. ha Juliet. kadai dino Mani he. kadai dino ne Mani niya. khare mai mitei ne juilep nang mitei ro na phangan rak phai Khang de ko. nang Ani moy ma maming hai se sami sajan sajan na sum ngang mani ba. Aduna gyan we nam ta de mitay moy na mitay maming se pamja bana. Mitay ni pao mitay ni pa mitay ni pa matu masa le ba mitay min ni pa do adu ga ba moy le sabi asa ni ne. priyana hai se biki oi bore asa sa nang mami ngo do sana ba Biki di kana. ngani pam sa khoi da la ko do biki biki en Acha acha. लेजिट अखोगी होटल मेसु थाखरे पोट पुनमकसु हुरान खरे अदोसु नोइदौना चारदी चरादे नोइदौना गुड मेते मेजाय मरिन Chumi chumi chumi. Moy di loidru mi ching de kya ni no ching do le do. क्यानि उना वना जु नाकेन था जवे Ah. हजि Sirang sa mayam ching manung da pat pat na lay day ne. Kumdarak pangam da na nuong churuk pa da chota na pat pat na mayam am su ching nung da sum pat na lay day karam masu. इचे कुकी सिंगसे कर राइदि केनो कार राइदि केनो कुकी सिंगसे कार राइ बजे खंगदे इसे कुकी सिंगसे कर ओह सोइग्रे माने कखरे मसाना मधुचंद्र लोइतांगबम पेना हाइबदो पेलिए याइफरे Thagatsari kay mathil sabi rage Madhu Chandra hai base aina handoira मधुचंद्रनी adune Madhu Chandra aina handoira kanana handoiba khangde एसएस पाउन नम्बर जुलिप नोइ मी टू एआर टू मिनली चलो ब्रा ngasi di ai moi je e amrang tani moi moi gi mai mai nipa mai mapa na phuye ui bani ai kuki nupi hingi mai gi mawana jam phuye e manak chatradi chumra kuki nupi sa juli chumra ya na phui ai ri e ana jam uru phuye play e ai ri sonda ini su uru lay ai ri nang nom jero sondi uru lay am chatle lazil es bema ngahak tani aina pau phawna jari se ngahak tani aina pau phawna jari se thagat chari एसएस पाउन नम्बर mangang ai ngasi di cookie marol yamna loningi ko lo se mapan tarami nang maro na te julo la kini lo nang loi sura kini kuki nupi ye semai nam tane ang hat padwan ta suru Pauna ba? nei ra hat la full kyam mai parmesan ni angam mangam lolo akoi mitei akoi sibu hana semai tawrambra ba mitei akoi sibu ingo hana kundang bandine cookie singse nong ninge makok zadar mi moi akoi mitei nupi khangde mitei nipa khangde mitei angang jing khangde mitei ima mera pai bi bai tengol yudop manipur mitei nongsa mitei lipun akoi leiriba mitei mayam se ko minung si chawbada mitei haine ba ngasi akoi na khudam moina aina ngasi channel la thokla aina ngasi ngangi ba tawriba mayam thawai chakpan na khang mangam da bani na ngam bonte channel je akoi na channel je ga khang ma ba channel je phongdorok pani ba manipur da neto thingjan bire surasan buda hang le mo na pang tang ꯑꯗꯣ ꯃꯣꯏꯅ ꯑꯣꯏꯗ ꯄꯥꯗ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯒ ꯃꯣꯏꯒꯤ ꯅꯦꯁꯅꯦꯜ ꯆꯦꯅꯦꯜꯁꯤꯡꯗ ꯈꯔ ꯑꯃꯗ ꯈꯔ ꯑꯣꯏꯗ ꯄꯥꯗꯕ ꯈꯔ ꯂꯥꯏꯔꯤꯛꯁꯨ ꯀꯌꯥꯝ ꯑꯣꯏꯗ ꯄꯥꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯅꯝꯁꯤꯜꯂꯝꯃꯤ ꯃꯍꯦꯁꯣꯔ ꯊꯧꯔꯥꯝꯖꯝꯅ ꯊꯤꯒꯠꯄꯗꯒꯤ ꯈꯔ ꯃꯔꯛ ꯊꯣꯛꯂꯛꯅ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯝ ꯀꯨꯀꯤꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯕ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯀꯣ ꯑꯁꯤꯕ ꯅꯥꯕ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯃꯔꯛꯇꯒꯁꯨ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯏꯅꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯦꯗꯤꯌꯥꯁꯤꯒ ꯃꯣꯏ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯂꯥꯟꯁꯨ ꯂꯥꯟ एसएस पाउन नम्बर mangang thaina aigi ex girlfriend cookie ama leirami mi leirami aduna mogi marol se loina khangi ai tauni nang ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ranjana hidam ꯔꯟꯖꯅꯥ ꯋꯦꯜꯀꯝ good evening sonia ꯑꯣ ꯔꯟꯖꯅꯥ ꯍꯥꯏꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯂꯥꯛꯄ ꯔꯟꯖꯅꯥꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯔꯧꯕꯤꯒꯅꯨ nene ai bk ni ko aina ming sijana bani ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ko ꯍꯣꯏ ꯍꯣꯏ ꯕꯤꯀꯦ ꯏꯅꯥꯎ khangi ko nene khangi ꯈꯪꯉꯤ khangi ꯈꯪꯉꯤ paunam ꯀꯩ mana hai ꯈꯪꯉꯣꯏꯗꯣꯏꯅꯣ ite me ranjana welcome nungai bro haidra ranjana hijam mani ai ꯊꯥꯒꯠꯆꯔꯤ ꯂꯥꯏꯐꯇ ai ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ syam ꯍꯥꯏꯅꯤꯡꯉꯥꯏ sundarni ite ꯂꯩꯇꯅ me ꯊꯥꯒꯠꯆꯔꯤ ranjana syam sundarna ꯏꯆꯦ ai syam sundarni ite me ranjana syam sundar ꯑꯩꯉꯣꯟꯗꯩ paunam ꯈꯔ ba ꯍꯜꯂꯤ ꯍꯥꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯏꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯅꯪ ꯉꯁꯤ ꯑꯌꯨꯛꯀꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯆꯦ ingo khondongbam nene kuki singse
ꯇꯈꯠꯅ ꯍꯥꯠꯂꯁꯤ ꯁꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯅꯤ ꯈꯔ ꯋꯥꯡ ꯃꯥꯅꯤ ꯊꯋꯥꯏꯗꯤ ꯌꯥꯝ ꯆꯥꯛꯏꯕꯅꯤ ꯃꯥꯡꯗ ꯎꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯅꯥꯕ ꯈꯪꯗꯒꯩ ꯔꯟꯖꯅꯥ ꯍꯤꯗꯥꯛ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯎꯄꯥ ꯖꯤꯠ ꯆꯔꯥꯡꯊꯦꯝꯅ ꯏꯆꯦ ꯀꯨꯀꯤꯁꯤꯡꯁꯦ ꯕꯣꯏꯂꯔ ꯆꯥꯕ ꯐꯪꯗꯕꯅꯤꯅ ꯌꯦꯟ ꯍꯨꯔꯥꯟꯕ ꯆꯠꯇꯧꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯍꯥꯏ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯕꯣꯏꯂꯔ ꯐꯥꯔꯝ ꯃꯣꯏꯅ ꯃꯩ ꯊꯥꯔꯤꯗꯣ ꯑꯁꯨꯃꯥꯏꯅ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯀꯣ ꯑꯗꯣ ꯏꯆꯦ ꯔꯟꯖꯅꯥꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯀꯟꯕꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯆꯦ ꯔꯟꯖꯅꯥꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯇꯁꯦꯡꯃꯛꯅꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥ ꯀꯜꯂꯒ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯃꯤꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯃꯑꯣꯡ ꯏꯔꯥꯡꯁꯤꯒ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯆꯥꯛꯆꯕꯗꯒꯤ ꯋꯥꯐꯝ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯀꯟꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯨ ꯃꯣꯏꯅ ꯍꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯄꯥꯟꯗꯒꯤ ꯁꯣ ꯄꯥꯜꯂꯒ ꯃꯩ ꯊꯥꯈꯤꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯇꯨꯝꯕꯩꯁꯦ ꯑꯆꯥꯛꯄ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯏꯇꯩꯃ ꯔꯟꯖꯅꯥ ꯀ ꯃꯁꯛ ꯐꯖꯕ ꯍꯣꯒꯤꯌꯥ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯣꯏꯗꯤ ꯎꯅꯗꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯊꯪ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯎꯅꯁꯤ ꯄꯥꯎꯅꯝꯃꯒꯗꯤ ꯍꯟꯗꯛ ꯆꯠꯂꯨꯕꯗ ꯎꯅꯔꯛꯏ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯎꯅꯁꯤ ꯑꯩ ꯂꯥꯛꯀꯗꯕ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯈꯔꯅꯤꯗꯤ ꯂꯥꯛꯄ ꯉꯝꯈꯤꯔꯣꯏ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯏꯇꯩꯃ ꯔꯟꯖꯅꯥꯁꯦ ꯁꯉꯥꯏꯒꯤ ꯂꯩꯀꯣꯜꯗ ꯎꯗꯔꯦ ꯔꯦꯗꯤꯑꯣ ꯁꯦꯟꯇꯔꯗ ꯔꯦꯗꯤꯑꯣꯗ ꯀꯩꯅꯣ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯁꯤꯗꯤ ꯑꯩꯅ ꯍꯜꯂꯦ ꯔꯟꯖꯅꯥ ꯆꯍꯤ ꯍꯤꯗꯝ ꯃꯇꯥꯡ ꯌꯦꯡꯕꯗ ꯑꯩꯅ ꯍꯜ ꯂꯩꯔꯝꯃꯦ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯗꯒꯤ ꯅꯣꯛꯅꯔꯤꯔꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯂꯥꯛꯇ꯭ꯔꯕꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ AIR ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯈꯪꯗꯦ ꯏꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯦ ꯔꯟꯖꯅꯥ ꯑꯗꯣ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯤ ꯆꯍꯤ ꯃꯇꯥꯡꯒ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯒꯁꯦ ꯑꯩꯅ ꯊꯥꯁꯤꯡꯗ ꯑꯩꯅ ꯍꯜꯂꯝꯃꯦ ꯑꯗꯨꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ ꯁꯨꯝ ꯍꯥꯏꯔꯦꯕ ꯃꯥꯅꯁꯨ ꯍꯣꯠꯅꯔꯤꯕꯁꯦ ꯈꯖꯤꯛꯀꯤ ꯅꯠꯇꯦ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯊꯤꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦꯀꯣ ꯔꯣꯁꯟ ꯑꯗꯒꯤꯗꯤ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ ꯅꯦꯅꯥ ꯑꯗꯩꯗꯤ ꯁꯥꯏꯈꯣꯝ ꯅꯦꯅꯦꯁꯦ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯍꯣꯠꯅꯔꯛꯏꯁꯦꯀꯣ ꯅꯨꯡꯁꯤꯌꯦ ꯊꯥꯒꯠꯆꯔꯤ ꯅꯦꯅꯥ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯅꯦ ꯍꯥꯏꯔꯗꯤ ꯏꯆꯥ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯩꯅꯤ ꯑꯩꯁꯨ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯉꯝꯖꯔꯛꯏꯕꯁꯦ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯈꯥ ꯄꯥꯕꯤꯒꯦ ꯍꯥꯏꯕ ꯂꯩꯅꯦ ꯏꯉꯣ ꯈꯣꯡꯗꯣꯝꯕꯝ ꯅꯦꯅꯦ ꯀꯨꯏꯔꯦꯗ ꯀꯨꯀꯤ ꯂꯥꯟꯃꯤ ꯀꯔꯤ ꯂꯥꯜꯃꯤꯍꯥꯏ ꯔꯕꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯂꯥꯟꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯩ ꯑꯁꯦꯡꯕꯔꯣ ꯂꯥꯛꯑꯝꯃꯤ ꯍꯥꯏꯁꯦ ꯀꯗꯥꯏ ꯂꯥꯛꯇꯣꯏꯅꯣ ꯃꯣꯏꯅ ꯀꯗꯥꯏ ꯃꯣꯏ ꯃꯄꯨꯟꯁꯤꯗꯣ ꯆꯤꯡꯗ ꯀꯥꯔꯒ ꯆꯤꯡꯗꯒꯤ ꯍꯦꯟꯅ ꯃꯣꯏ ꯑꯗꯨꯒ ꯁꯨꯝ ꯂꯣꯏꯗꯧꯔꯝꯃꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯈꯔꯗꯣ ꯑꯗꯨꯒꯩꯁꯨ ꯃꯣꯏ ꯀꯔꯤ ꯅꯨꯃꯤꯠꯇ ꯃꯣꯏꯅ ꯈꯨꯔꯥꯏꯗꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ ꯍꯩꯔꯣꯛꯇꯗꯤ ꯇꯣꯛꯈ꯭ꯔꯣꯅꯦ ꯃꯣꯏ ꯆꯤꯡꯗꯨꯒꯩ ꯈꯤꯇꯪ ꯀꯥꯟꯊꯣꯔꯛꯎ ꯍꯥꯏꯔꯤꯃꯤꯅꯦ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯏꯇꯩꯃ ꯔꯟꯖꯅꯥ ꯑꯩ ꯆꯠꯇ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯕ꯭ꯔꯦꯛꯀꯞ ꯑꯣꯏꯈꯤꯕꯗꯒꯤ ꯅꯣꯛꯁꯜꯂꯦ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕꯅ ꯑꯃꯨꯛ ꯍꯥꯏꯕ ꯅꯦꯅꯥ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯦꯅꯥ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯄꯥꯎꯅꯝꯕꯒꯤ ꯀꯣꯃꯦꯗꯤ ꯍꯧꯔꯦ ꯍꯣꯏ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯊꯣꯛꯁꯤꯀꯣ ꯅꯨꯡꯉꯥꯏꯇꯕꯁꯨ ꯔꯟꯖꯅꯥ ꯅꯨꯡꯉꯥꯏꯇꯕ ꯍꯤꯗꯝ ꯉꯁꯤꯗꯤ ꯅꯪꯕꯨꯗꯤ ꯉꯥꯕꯨꯗꯤ ꯊꯣꯡꯉꯦ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯗꯣꯛ ꯂꯤꯑꯣ ꯅꯥꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯤꯌꯦ ꯑꯣ ꯁꯤꯡꯖꯪꯃꯩꯗ ꯚꯦꯇꯅꯔꯤꯗ ꯂꯩꯔꯤ ꯏꯃꯥꯏ ꯄꯦꯝꯃ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯉꯤ ꯃꯤꯅ ꯑꯣ ꯚꯦꯇꯅꯔꯤꯗ ꯁꯤꯡꯖꯃꯩꯗ ꯊꯥꯒꯠꯆꯔꯤ ꯁꯤꯡꯖꯃꯩꯗ ꯑꯣ ꯚꯔꯇꯔꯥꯅꯤ ꯍꯤꯗꯝ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯂꯥꯏꯐ ꯍꯤꯖꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯤꯖꯝ ꯕꯩꯇꯔꯥꯅꯤ ꯍꯥꯏꯔꯣ ꯒꯨꯟꯌꯨ ꯃꯩ ꯍꯤꯖꯝ ꯕꯔꯇꯔꯥꯅꯤ ꯕꯔꯇꯔꯥꯅꯤ ꯚꯥꯔꯠ ꯏꯁꯄꯦꯂꯤꯡ ꯀꯩꯅꯣ BHARAT ꯚꯥꯔꯠꯅꯤ ꯑꯗꯨꯗꯤ ꯚꯥꯔꯠ ꯔꯥꯅꯤ ꯍꯤꯖꯝ ꯋꯦꯜꯀꯝ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯒꯨꯟ ꯌꯨ ꯀꯩ ꯃꯊꯦꯜ ꯃꯩ ꯆꯦꯅꯦꯜ ꯆꯥꯕꯤꯔꯛꯑꯒꯦ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯆꯦ ꯏꯕꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤ ꯂꯥꯟꯒꯤ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯇꯣꯛꯂꯁꯤꯗ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯑꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯂꯣꯏꯔꯛꯄꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯪꯁꯤ ꯑꯩꯗꯤ ꯏꯁꯩꯗꯣ ꯌꯥꯝꯅ ꯍꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯊꯃꯣꯏꯁꯦꯀꯣ ꯆꯤꯟꯁꯤꯒꯩꯅꯦ ꯑꯁꯨꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯜꯂꯛꯄꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯉꯁꯤ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯇꯨꯝ ꯍꯧꯒꯠꯄ ꯃꯣꯕꯥꯏꯜ ꯄꯥꯏꯕꯁꯦ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯄꯥꯏꯅꯔꯦꯀꯣ
ꯃꯌꯥꯝꯁꯨ ꯁꯨꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯣꯕꯥꯏꯜꯁꯦ ꯍꯥꯡꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯐꯪꯉꯦꯕ ꯑꯗꯨꯅ ꯉꯁꯤ ꯍꯧꯔꯛꯄꯗ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯐꯪꯉꯕꯅꯤ나 ꯀꯣꯛꯁꯤꯒ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯟꯅ ꯂꯩꯌꯦꯕ ꯂꯥꯛꯆꯕ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯇꯩꯒꯤ ꯏ ꯆꯦꯟꯕꯅꯤ ꯃꯤꯅ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯗꯦꯕ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥ ꯏꯇꯦꯃ ꯔꯟꯖꯅꯥ ꯂꯤꯑꯣ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩꯗ ꯚꯦꯛꯁꯤꯟ ꯀꯥꯞꯍꯧꯗ꯭ꯔꯣ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯀꯃꯦꯟ ꯄꯤꯕꯗꯣ ꯆꯨꯝꯅ ꯄꯤꯔꯛꯎ ꯍꯥꯏ ꯄꯤꯔꯛꯎ ꯍꯥꯏ ꯄꯥꯎꯅꯝꯕꯅ ꯐꯥꯒꯤ ꯇꯧꯈꯤꯕꯗꯣ ꯃꯥ ꯁꯥꯎꯅꯤꯡꯉꯤ ꯃꯥꯜꯂꯦ ꯐꯥꯒꯤ ꯇꯧꯒꯟꯕꯅꯤ ꯑꯩꯈꯣꯏ ꯋꯥꯔꯧꯒꯅꯨ ꯄꯥꯎꯅꯝꯕ ꯍꯥꯏꯕꯁꯦ ꯑꯦꯁ ꯄꯥꯎꯅꯝꯕ ꯍꯥꯏꯅ ꯂꯥꯛꯏꯕꯁꯦ ꯌꯥꯝ ꯃꯥ ꯐꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯌꯥꯝꯅ ꯐꯥꯒꯤ ꯆꯝꯖꯕꯅꯤ ꯇꯧꯒꯟꯕꯅꯤ ꯃꯥ ꯂꯥꯡꯅ ꯐꯥꯒꯤ ꯅꯣꯛꯅ ꯇꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯖꯕꯅꯤ ꯃꯔꯤꯟꯗꯤ ꯌꯥꯝ ꯈꯥꯕꯅꯤ ꯅꯣꯛꯅ ꯈꯦꯅ ꯂꯥꯡꯅ ꯃꯥ ꯑꯃꯗ ꯂꯣꯏ ꯐꯥꯒꯤ ꯇꯧ ꯂꯩꯕꯅꯤ ꯃꯥ ꯃꯔꯤꯟꯗꯤ ꯌꯥꯝ ꯋꯥꯔꯧꯒꯅꯨ ꯈꯥꯕꯅꯤ ꯋꯥꯔꯧꯒꯅꯨ ꯋꯥꯔꯧꯒꯅꯨ ꯏꯅꯥꯎ ꯁꯨꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯁꯨꯝ ꯐꯥꯒꯤ ꯇꯧꯃꯤꯟꯅꯅ ꯂꯩꯃꯤꯟꯅꯕꯅꯤ ꯃꯥ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤ ꯚꯦꯇꯤꯅꯔꯤꯗ ꯁꯤꯡꯖꯃꯩ ꯚꯦꯇꯤꯅꯔꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯦꯟ ꯄꯤ ꯁꯤꯡꯍ ꯑꯦꯟ ꯄꯤ ꯁꯤꯡꯍ ꯆꯍꯤ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯆꯦ ꯀꯧꯒꯦ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯆꯍꯤ ꯆꯞ ꯆꯥꯕ ꯈꯪꯗꯕꯅꯤꯅ ꯏꯆꯦꯅ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯂꯦꯞꯇꯅ ꯌꯦꯡꯖꯔꯤ ꯌꯥꯏꯐꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯖꯔꯤꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯔꯟꯖꯅꯥ ꯌꯦꯡꯕꯤꯌꯨ ꯍꯤꯗꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯚꯦꯛꯁꯤꯟꯗꯤ ꯃꯇꯝ ꯆꯥꯅ ꯀꯥꯞꯍꯧꯔꯤ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯄꯅꯤ ꯑꯣ ꯑꯩ ꯂꯝꯐꯦꯟꯗ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯑꯩꯅ 2000ꯗꯅꯦ ꯑꯩꯅ ꯂꯩꯔꯝꯃꯤꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯏꯉꯣ ꯑꯗꯨꯒ ꯈꯨꯟꯗꯣꯡꯕꯝ ꯅꯦꯅꯦ ꯑꯔꯥꯝꯕꯥꯏ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯤꯅꯦ ꯁꯤꯅꯤꯑꯕ ꯁꯤꯅꯤ ꯍꯥꯏ ꯃꯅꯤ ꯑꯔꯥꯝꯕꯥꯏꯗꯤ ꯑꯩꯈꯣꯏꯅꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡꯅꯦ ꯈꯟꯖꯩ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯁꯨ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯇꯣꯏ ꯃꯌꯥꯝꯁꯤꯒꯁꯨꯀꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯒꯗꯕ ꯑꯔꯥꯝꯕꯥꯏꯁꯤꯅ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯆꯣꯡꯊꯣꯛꯑꯒ ꯑꯔꯥꯝꯕꯥꯏꯅ ꯉꯁꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯉꯤꯒꯦ ꯑꯔꯥꯝꯕꯥꯏꯅ ꯃꯣꯏꯒꯤ ꯐꯪꯖꯔꯤꯕ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯑꯦꯁ ꯑꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥꯡꯅ ꯇꯨꯃꯨꯏ ꯂꯤꯌꯦ ꯃꯨꯏ ꯂꯨ ꯄꯤꯅꯤ ꯃꯨꯏꯁꯨ ꯂꯤꯃꯤ ꯇꯨꯄꯨꯏ ꯀꯔꯤꯅ ꯃꯁꯤꯅ ꯇꯧꯔꯤꯁꯦ ꯀꯨꯀꯤꯒꯤ ꯏꯁꯩ ꯑꯔꯥꯝꯕꯥꯏꯅ ꯑꯃ ꯉꯁꯤ ꯁꯛꯈꯔꯦ ꯃꯌꯥꯝꯁꯨ ꯁꯛꯂꯛꯑꯣ ꯄꯥꯎꯅꯝꯕꯅ ꯀꯨꯀꯤ ꯏꯁꯩ ꯁꯛꯈꯔꯦ ꯔꯟꯖꯅꯥ ꯍꯤꯇꯝ ꯄꯥꯔꯤ ꯏꯃꯨꯡꯒꯤ ꯆꯦꯅꯦꯜ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯦꯁ ꯑꯦꯁ ꯔꯟꯖꯅꯥꯕꯨ ꯄꯥꯎꯅꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯏꯇꯩ ꯂꯩꯇꯅ ꯏꯪꯍꯟꯒꯅꯨ ꯂꯤꯑꯣꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯥꯒꯟꯕꯅꯤ ꯌꯥꯏ ꯅꯥꯒꯟꯕꯅꯤ ꯑꯗꯣ ꯑꯔꯥꯝꯕꯥꯏ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯁꯦ ꯃꯤꯇꯩ ꯅꯨꯡꯁꯤꯕꯁꯦ ꯑꯁꯤꯅꯤ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯉꯁꯤ ꯊꯣꯛꯂꯛꯑꯒ ꯇꯧꯊꯣꯛꯏꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯠꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯑꯁꯤꯅꯤ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯆꯥꯔꯤ ꯑꯍꯥꯎꯕ ꯆꯥꯔꯤꯕ꯭ꯔꯥ ꯆꯔꯥ ꯍꯦꯜꯂꯤꯕ꯭ꯔꯥ ꯀꯃꯥꯏ ꯋꯥꯅ ꯂꯩꯔꯤ ꯏꯪꯉꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄꯗꯗꯤ ꯃꯣꯏꯅ ꯑꯍꯥꯟꯕ ꯂꯥꯟꯁꯦ ꯇꯧꯅꯕ ꯊꯣꯛꯂꯛꯄꯗꯗꯤꯀꯣ ꯃꯣꯏꯒꯤ ꯃꯁꯥꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯗꯒꯤ ꯆꯣꯡꯊꯣꯛꯑ ꯊꯣꯛꯄ ꯊꯣꯛꯂꯛꯄꯅꯦꯕ ꯂꯥꯛꯀꯅꯤ ꯆꯣꯡꯊꯣꯔꯛꯄꯅꯤ ꯑꯦꯁ ꯑꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯏꯇꯩꯃ ꯔꯟꯖꯅꯥ ꯑꯩꯗꯤ ꯇꯜꯂꯗꯅ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯌꯦꯡꯗꯦ ꯄꯥꯎꯅꯝꯕꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤ ꯃꯥ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯒꯨꯗ ꯌꯨ ꯃꯩ ꯆꯦꯅꯦꯜ ꯀꯪꯂꯩꯄꯥꯛ ꯀꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯒꯗ꯭ꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯤ ꯚꯤꯗꯤꯑꯣꯁꯤꯒꯅꯦꯀꯣ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯍꯣꯏ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯏ ꯁꯣꯏꯗꯅ ꯁꯛꯍꯜꯂꯛꯀꯦ ꯑꯦꯁ ꯑꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯅꯣꯛꯁꯜꯂꯛꯑꯦ ꯍꯣꯏ ꯊꯥꯖꯩꯅꯦ ꯄꯥꯎꯅꯝꯕꯅ ꯌꯦꯡꯗꯦ ꯍꯥꯏꯗꯣ ꯄꯥꯎꯅꯝꯕꯗꯤꯀꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯦꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯃꯃꯜ ꯂꯩꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯦꯕ ꯑꯩꯁꯨ ꯀꯩꯁꯨꯝ ꯈꯪꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯩꯁꯨꯝ ꯍꯩꯕ ꯅꯠꯇꯦ ꯃꯤꯇꯩ ꯑꯃ ꯑꯣꯏꯔꯨꯕ ꯃꯤꯇꯩꯒꯤ ꯏ ꯆꯦꯜꯂꯨꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯃꯤꯇꯩꯒꯤ ꯏꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯤ ꯃꯤꯇꯩ ꯃꯆꯥꯅ ꯋꯥꯔꯤꯕ ꯃꯤꯇꯩ ꯑꯩꯈꯣꯏꯗ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯕ ꯂꯥꯛꯆꯕꯁꯦ ꯑꯩꯈꯣꯏ ꯈꯥꯡꯅ ꯂꯩꯕ ꯉꯝꯗꯦ ꯆꯥꯛꯄ ꯑꯃ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯍꯦꯜꯂꯦꯕ ꯔꯟꯖꯅꯥ ꯍꯤꯖꯝ ꯑꯗꯨꯗꯨꯅ ꯁꯨꯝ ꯆꯨꯝꯃꯤ ꯎꯄꯥ ꯉꯔꯥꯡꯗꯣ ꯅꯨꯃꯤꯗꯥꯡ ꯏꯄꯥꯝꯗ ꯄꯨꯔꯨꯔꯦ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯄꯗ ꯈꯔ ꯏꯪꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯥ ꯉꯝꯗ꯭ꯔꯦꯅꯦ ꯃꯅꯤꯄꯨꯔꯁꯤ ꯏꯪꯉꯤꯅ ꯍꯧꯖꯤꯛꯇꯤ ꯏꯪꯉꯤ ꯏꯪꯉꯤ ꯌꯥꯝ ꯏꯉꯣ ꯏꯪꯉꯤ ꯃꯅꯤꯄꯨꯔ ꯈꯨꯟꯒꯝꯕꯝꯅꯤꯅꯦ ꯆꯥꯎꯔꯝꯂꯕꯗꯤ ꯀꯨꯀꯤ ꯑꯩꯅ ꯆꯥꯎꯔꯝꯂꯕꯗꯤ ꯀꯨꯀꯤ ꯍꯥꯠꯀꯅꯤ ꯌꯥꯗ꯭ꯔꯥ ꯑꯉꯥꯡꯅꯦꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯉꯣ ꯀꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯄꯥꯎꯅꯝꯕꯅ ꯍꯥꯏꯕ ꯑꯩ ꯀꯃꯦꯟ ꯆꯨꯝꯅ ꯄꯤꯕ ꯍꯩꯇ꯭ꯔꯦ ꯀꯣꯛ ꯉꯥꯎꯔꯦ ꯉꯥꯎꯅꯤꯅ ꯅꯪ ꯉꯥꯎꯅꯤ ꯇꯥꯏꯃꯤꯡꯁꯤ ꯅꯪ ꯉꯥꯎꯅꯤ ꯑꯩ ꯂꯣꯏ ꯈꯪꯉꯤꯅꯦ ꯅꯪ ꯉꯥꯎꯗꯣꯔꯤꯕꯅꯤ ꯇꯥꯏꯃꯤꯡꯁꯤ ꯅꯪ ꯉꯥꯎꯗꯣꯔꯤꯕꯅꯤ ꯑꯩ ꯄꯥꯎꯅꯝ ꯈꯪꯉꯤ ꯀꯣꯛ ꯉꯥꯎꯔꯦꯕ ꯀꯃꯦꯟ ꯆꯨꯝꯅ ꯄꯤ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ
เนี่ยลำเพียนได้เลยไงเด้อแกตัวดีขังบ้าแกโน้ตตัวอีบ้าอุริปกจะทำมันจะยาวรำเมน่ะอุริปกจะทำมันจะยาวแล้วก็หากมุกเจี๊ยเลยก็ชิงจังไม่แต่มุกทำมันยาวเลย Rajkumar Pirnav ai sure ai สฮียามนุงซีngarang nahan video da angang masa sai di sahi pan sure mo sahi taluk la kena suba angang amna aramba yi wasak podon nung sidra SS pano mga aina pakhang oiram ladi kuki nupi koiram gani ingo kuki no pidi mitai ni bani haira di loida bani ingo khongdam bam si chahi ga sure ai chahi tara sure ai yam nung si sahi di ko sahi di mapanu sugera tara sugera sahi yam gera likera mitai yamagi thongna lingjen leibase asini khwaide achouba minaim lai he ibdo manja singh pauna barjabasi manja singh ibdo da bi fuji tigendrajit aduma mayamdugi i se akoi mitai na chelibani ama aduna ngasi pauna barjabasi na kram matomu da mitai mayam gi tamakta na ina kathokibado adugi i khatang katang to jo akoi chen manina akoi ju mi ne henjen ja da ba ima lebang nu sibagi i mani leiribani aba adugi i se adugi thongna se akoi mangan ba ya de ba Ranjana hijam na haiba yupa gi karan ta ba je jipau halamdri ne hande aduna paunum ba se sawra di nga ki haini hairo khamde ba khari Ko ya sum- be YouTube siga ngasi nungsina na ichina mayam su khangnare paunum ba to nga paunum ba ga khoi ga kai sum khangnaram nate YouTube sigi lakpodagi khangnarakpani ado ngasi aina manipura aina chaluba matamda paunum mana lai ai posei khara api rei yam nungsi posei happy bagi nungsi haiba na chade ko adu su ngasi lapna leira iche gi ni aina pot masi na ma hapa ga pijening bagi pirak podo yam nungsi bam phawre irang mar tu la imi adu irang maraktani aduga su irang maraktani laido gari chatpa jabaga yadabaga aduga inaw amasu aibu na balami aduga kanna doido mai thana bagi irang thokna ba kamna ri bani na ai thokpa ngamauda na thokau 335 member le do ichinaw mayam ado hojei na saramba wari se kenu wari ne kaw thokare ado YouTube siga khangna base mayam khangna re ba ko kuki jino osale ilo re na hoida hai cookie manja ching ai je cookie di manja ching dam mitai khoi na ko yamna nungsi na thambiram bani ado hojikti noi se ubada akhoi na ne matup taningi aina taningi atai gi dikhang kono mana dampuji nanjalai ai ali ar chabi haise phare nang na phar nine ai Ni kya lege? himalay bag nungsi ai 47 lo ingo khungdam mamna 143 acha hoi ima le bang nungsi kada bani mitai Pitu nungsi ni kada bani mitai gi ne na khoi mitai gi Wala, i chelaga mitai masa ma oina pokla di ima le ba ki tamakta se page ngasi athobu me thawai na pon thawi se kana gi no khoi mitai khoi gi tamakta ni ngasi khoi na live thar ka khangde nga wari sana phangi se athobu me amna thawai na pon thawi ga khoi me am gi tamakta ne na ngasi kono su mangang ite ching ma marakta ching marakta le ibado khoi me am gi tamakta ni ka ba ya de ko ite me ranjana aina karan tablo noi me amna hai to budo ai Diamond TV gi live Diamond All All India India Radio Radio gi da. live ta oirong ani mana no hai gidi nagesh sonane is this Indonesia channel Yes, Indonesia channel te mai channel lai hai Amaba. ma Indonesia dini lai se nagesh Oh. sonwani Oh, sorry my dear friend. Welcome. nang na chinje kuki ngang wata dum lai gare bo kamai to de Welcome my ai di dear height friend. no mata to gido to ki de ko yupa ss pa no mangang na dampuji nang lai ai mai maron ji ma khangre ingo khungdang Tuju bam paun. nene ai ima laibak nungsi ai paunam bagi Chumi kuki ima maron leba ni ne sigadabani ima leba ki tamakta. dampuji Khudi mata thoka demi. najang lai ahaili ar chatbi hise na singi ar ga ngo ha ha kai no sia ai tam tatai Akhoi jeu Manipur da leiba ima maira bai han mayam do ngasi lambi de jare i bese ima maitai nungsi bagi na taro ima Manipur nungsi bagi na taro mayumda nuaina blanket suppaga yumda nuaina maifuda mai tiega hawba sarga yumda loina leithongna radi ngasi Manipur imana ngasi pi targa Manipur iman wana tari ba mayam se kanana asigi laman se kanana khumdori bano mitai ekhoina khumdori bani aba aduna angang masa oiresu ahan oiresu mitai gi lingjen thauna se thauna lingjen lergani loina ngamdori se thauna lingjen yaudragadi kadai ni ngamgani aduna piba angang
ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 10 ꯐꯥꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝꯅ ꯊꯧꯅꯥ ꯐꯔꯤꯕꯗꯣ ꯑꯇꯩꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯐꯕ ꯑꯣꯏꯔꯨ ꯌꯦꯛꯅꯕꯕꯨ ꯇꯨꯝꯅꯕ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯔꯨ. Nagesh Sonwani, which place from Indonesia do you guys speak in English? Jadu Singh YouTube, Darshan Das, Noi Kodwai Degi Noi. Darshan Das. SS Panama ꯑꯩꯈꯣꯏ Mangana, Ite ꯍꯣꯖꯥꯏꯗꯒꯤꯅꯤ. Ma Ai Haujikti Karanga Tadrabani ko, Sangai the Satreda, Lokendo, Live the Maramak Hingnei. Sangay. Ingo Kundang Sangay Bam. kayo pangdari. Nene, Sangai Channel he. Oo. Nene, Kati Lamdagi Noi. Angang Nina. DI chứ KARI su TI ne wai je Kati. Ngasai ni angang sahi tara Ai do angang. ne hozai hozai. Nagesh Lao, Sonwane, hozai lao. yes, good my bay is from Hozai Indonesia. lao. Masa, makan opi tu lo. Hozai lao. Oh, chip ni po. Lo kui chip ni bapa bani. Ima le bang nungsi kita bani. Koining. Aramai tenggol da matam khudi makte kai khon na wot kada bani. Koining hai ai ngo. Jadu Singh ngo space of pile so kariyo ma'am piriya koi da. Isi ranjana kar matam da handoi no kyam thap ke yum dagi hoji veterinary du yum yo wa da kyam thap ke. SS Pawana mangang khab thui dampuji. Has. Pau namba. Kari hai ma thang ne. Asai kenam hai puni cookie sangle ya ber kenam hai bani. Haugin gaite na masulai he. Masin thi bang masin chang po masin thi re. Cookie. Noi ma mai haulin gang te noi mai maming je yam phazai na noi mai maming ro se. AR na thunbi namba maming ro. Ma piri maming ge jam phazai. AR na thunbi namba maming ro do. Ngoi ma ra thunbi ra. Noi mai maming ge yam phazai na. Na kaung ngam da ba. Noi mai maming se SHAKTHU. Noi mai maming se ko. Nate, do nate, lo chop ni ma ngai. Acha. Ni pi de jam si na lo chop to. To ni moi mama na ma onda nik ma kaung ngam dre ba. Jit sarang them iche cookie gi maming aseng badi ya thi ko buni. Cookie di ne chumi na hai do cookie di chingrak ta sum lai ra ko. Maya seng na su khang de. Mathi phai ra chang mani su khang de una wana na khara khet. Chali he. Ha. Sak chara ko na chadri. Iru jani ai su khang de. Asum kharni leira khujin khoya he sang dana makok mana si pha dana. Noi AR gi moiga AR ga cookie ga cross khara oisan na dana moigi masak matau se moi masen da kina na moi masen da hat na rakka da matam jau sala bani. SS Pano mangang kaite noi nama na chan na chal da hai ro khak thui yeng as. Khuji la chi chi. Gaite noi ma do AR na koi do nang thilam ma bo. Gaite noi nang nupi do AR na matam cha na thiloi nang hai matam cha thilura bo nang bo. Thilura halai ni live channel ni. Oh, nang thilura halai ro noi na cha nupi do. Doi live channel ni kari noi nang khang dra khang di. Ni thilura la live channel mi. Noi di AR na ya na bai na noi na cha nupi o noi na ma o noi na nang gi nupi o loi na thai ai ta ri. Nomis sangma on. Ingo khongdam bam ne ne tapta na phau re. Ni ne tapta na phau re. Sumi Ngang ni. Sumi cookie hatning mana loi de ai je khoina ji hai du se kari gi hai no si se kari gi hai no khoi ju hai ning de ba ko khoi ju hai ning de sumai wai wata khoi season nin si ja khoi season ba pam de adu upai le te hujikti cookie na khoi gi angang sing pha ra hatli cookie na khoi gi ma hatli cookie na khoi Ayingbi ji elang bam. Iche yam chumi thagasari ayingbi channel la lakpi bagi. Ayingbi nao kai lam dai no sak sabi ra bo kai mathen sabi re aigi video yeng da tara di video yeng biu ado video da aina sak se chikhat le na myam na haina re ado ina waro bigano ai taseng mak na di yam chikhat chaba mi na chade ado mi na ingo dei hen ba di ai ngam de karan tarak pase tumina le thok pase ngam de ba do cookie sing na karan toran i myam se ma thom maram char ba tore myam se asige gi di sum khara ta no cookie sing je osit ta ba do moi sing chi ta hana hatok ning ba phim la ye ba ubu ri ha loi na haining bai phim la ye ba Kamen lepi ganu. Aisu sero aisu pazage. pung mapan ta mai helai dai chinau myam Haji live home matam da jawri. khoi lai phim SS Pano mangang kaite noi nama na cha nachal singi ahaisu AR da tumila pui. As makata ba pa di waram na sinang ngang mo si. Magang re.
is AR gi gift jam phangamani he cookie sinje ha gaite Muhammad Safolo, you mostly look like a tongue. thang okay thank you Meitai masana yai fare yai phare mitai masana yai channel phare maming ni se Meitai masana yai fare arambai tengol na yai phare inau kai ming kauri kai lamdagi no sak sarabo my channel maming sini Meitai masana yai fare adune du yai phare aba yam phajaba channel maming ni mitai masana yai phare cookie ke ro re comment tarokte sibo as amo ngang ko ho chele dam hujiki ango hai se class kya tami school chatlibo class 10 ga ngang oi di kya ta mangoni class 10 hai te sahi sahi tara ga ngang class kya tami school chatlibo lai phaja phaja tamu school phaja phaja na Muhammad chalo Safolo, where are you from, cookie di ma'am? mawa laurunu Muhammad Safolo, where are you from, ma'am? Oh, I am from Assam. India. Do you know India? India. Northeast Assam. But I am Meitei. Belong to Manipur. And please, where are you from, my dear friend? Mapan ki mali si Muhammad Safolo Dubai or Kuwait lungi si mali si Mamon Thong. Do you know Manipuri Meitei language? Then please, you will comment in Meitei. Thiam Ranjan, ishe nungai bro. Inaw ako'y matam punamakta nungay hi tari welcome tawjari channel lakpibay tamakta haninga na thagatsari kay mathel sarage inaw mitay ako'y hanandagi su nungay na layray hojik su nungay tungda su nungay gani tawriba hujik cookie ga ako'y ga tawnariba lanse ako'y nadi lan tawdribanina cookie na tani aba lan tawrisi alima mapangan thawna putuaga bomb dagi adui moy sniper dagi khulai dagi AR makhong paibadagi tawribak lan punamak se mitay na niya mitay na abo tawdri aba cookie na tatawrapani aba ado ako'y di moy na tawribisa ako'y di mawa lobidi aba Muhammad ado na ako'y matam Safolo. magta asum nungay na lay tungda su nungay na asum lay But minasi you most Muhammad Safolo. But you most familiar to Philippines. The Muhammad Safolo, I am from Bangladesh. okay SS Panambang Bangladesh Mangang, you cookie. can speak in you can comment in Bengali also Cookie I know thoglok Bengali o little nogi marol khara pallaga loijage ngasidi leijage ngasidi ai. tawro Chen gre ne. cookie nge loi chen gare Isabel iche na khodi chak cha bro sadri. sadiri hoin pung 13 da sagani Thiam Ranjan iche moidi hatla si tumna. Chakak ꯑꯗꯨ pante ꯀꯩꯗꯧꯗꯣꯏꯅꯣ no. ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ Hato si ꯅꯠꯇꯅ dani. ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯃꯣꯏ ꯇꯧꯖꯃꯟ ꯃꯣꯏ ꯐꯪꯉꯣꯏꯗ꯭ꯔꯅꯦ Muhammad Safolo kemon ꯑꯩꯅ acho? ভালো আছি আপনি কেমন আছো খাওয়া দাওয়া হয়ে গেছে Meitei machana yai fere ima kuki na lan taurise iche kana ama sugadro taurise chahi ama sugadro ai. ꯆꯍꯤ ꯁꯨꯕ ꯁꯨꯗꯕꯒꯤ ꯃꯇꯥꯡꯗꯤ ꯈꯪꯗꯔꯦ ꯀꯨꯀꯤꯁꯤꯡꯁꯤ ꯃꯔꯨ ꯇꯨꯝꯅ ꯃꯨꯊꯠꯇ꯭ꯔꯦ ꯐꯥꯎꯗꯤ Haugin ꯑꯩꯈꯣꯏꯁꯦ gaite machin jam sa ꯇꯨꯃꯤꯟꯅꯗꯤ thiba machin jam ꯂꯩꯅꯤꯡꯗꯔꯦ thire mana ꯀꯔꯤꯒꯤꯅꯣ ꯍꯥꯎꯒꯥꯏꯇꯦ jam phajade se maron jidi. ꯍꯥꯎꯃꯤꯟ ꯒꯥꯏꯇꯦ ARꯅ ꯇꯥꯛꯄꯤꯔꯛꯄ ꯅꯪꯅ ꯅꯆꯟꯅꯨꯄꯤꯗ ꯅꯣꯏꯒꯤ ꯃꯃꯥꯗ ꯇꯥꯛꯄꯤꯕ ꯃꯔꯣꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯇꯧꯔꯛꯀꯅꯣ ꯅꯪ ꯉꯥꯡꯉꯤ ꯃꯔꯣꯟꯗꯣ ꯑꯩꯈꯣꯏ ꯃꯔꯣꯟꯅꯤ ꯑꯩꯅ ꯃꯧꯗꯨ ꯆꯞ ꯆꯥꯅ ꯉꯥꯡꯉꯤ ꯅꯣꯏ ꯅꯄꯥꯒ ꯅꯣꯏ ꯅꯃꯥꯒꯅ ꯑꯗꯨ ꯇꯧꯕ ꯍꯥꯏꯔꯛꯑꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯅꯣꯏ ꯅꯨꯄꯤꯗꯣ AR ꯃꯅꯥꯛꯇ ꯆꯠꯂ ꯑꯗꯨ ꯇꯧꯕ ꯑꯩꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ARꯒꯤ ꯑꯗꯨ ꯇꯧꯕ ꯍꯥꯏꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯅꯪꯅ ꯉꯥꯡꯉꯤ ꯃꯔꯣꯟꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯔꯣꯟ ꯅꯪꯅ ꯑꯀꯥꯝꯄꯦꯠ ꯑꯃ ꯉꯥꯡꯉꯛꯄꯗꯀꯣ ꯑꯩꯈꯣꯏ ꯑꯀꯥꯝꯄꯦꯠ 10 ꯉꯥꯡꯕ Akhoi ꯉꯝꯕꯅꯦ di ꯍꯧꯖꯤꯛ iron ni. ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯔꯣꯟꯅꯤ ꯃꯤꯇꯩ ꯃꯔꯣꯟ ꯅꯪꯅ ꯉꯥꯡꯉꯤ ꯃꯔꯣꯟꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯔꯣꯟ ꯅꯪꯅ ꯑꯃ ꯉꯥꯡꯉꯛꯄꯗ ꯑꯩꯈꯣꯏ ꯑꯗꯨ 10 ꯉꯥꯡꯉꯛꯄ ꯉꯝꯃꯤ ꯅꯣꯏ ꯄꯥꯒ ꯅꯣꯏ ꯃꯥꯒꯗꯣ ꯀꯩ ꯇꯧꯔꯤꯀꯣ ꯍꯥꯏꯔꯛꯎꯔꯣ Aingbi ꯍꯥꯏꯔꯛꯎꯔꯣ elangbam iche aise wabagai dagine. 와버가이 난 그라나주 와버가이 되게 할거니 난 타겟제리 이나오 kay mathil sarage Wabagai na lami di mari mga. Ano? Ingo khongdongmam nine meitei na saurabadi. saurabadi Meitei na saurabadi malem pumba
tumgani ai chumi very good inau icha very good Muhammad sahi Sapolo matang duga ngangai duga thagat dingai ni mitai gi thongna lingjen mitai macha aseng mani ibdo pakhang bagi macha masu ngatani ingodi mitai macha aseng mani yai phare Khaichi tumi khaicho na cookie leibro time out torage time out toninge tawnu leisano kanano hai na paunam bara bikini moi mathoi cha na ngangai longang ge sane kuki di loi bani khoi mitai na mo ngang SS pada paunamba nga kai loi ni mangangna khangde hairiba gaite noi namada hairicho ai nungai tro kuki ma changa ga akhoi mi ana to kuki jan da nation ji dana Haugin gaite aisu meaning khangde meitei marup singna takpibagi khangjaba wani ai okay chumi gaite aduni ai do noi na pa ga noi na ma ga na ne kai tawri ai bado haibi ra uro khoi su mitai ni na khoi su takpi ra uro ha ar manak ta nangi na chanu pi don SS chala phone kai number tawri haibi ra mangang uro gaite chocho kainam haire yam hai ra kanu phone number hore chocho nayumda number 1 thousand ningak lag tawninga phone number na iche hairok masana mayamgi kuki mayam pandam ngai gi bado mayamgi pandam iche I love you ai nangonda imai mayam gi pandam pandam nam I love you ai macheda mayam gi pandam ganau welcome mapani pa kamai tawri kai mathel sare lady SS phone number hore gaite noi namado yada Twitter kamtha changkhrabo ngasigi ai duni gaitia SS phone number nang mangang thatluro gaitia na welcome pandamba pauno pandamba SS phone number mangang na welcome pandamba samna kauri pandamba gai puni pandamba aduni nga mamangda haram do aina manipur da lamu tamda paunamba na aina ta lamba aiki asapot kha thini ram do yam nungsi ado pandam su lami matam do irang thopani na ai thopa ya da Haugin gaite nation na zero ai kari gaitia mayamgi pandam aidi nungaite ise ai mayamgi pandam SS yamba akhoi nungaite haibe yade ko wakhan thongna akhoi wakhan ate ato wari handaba masa yade nungaite bani ma o isa nungaite ro akhoi wakhan thongna handaba yade ha akhoi yekna ba akhoi tumna ba hat ka ba ingo yekna ba khundang sa akhoi bam tumna nine hat ki doi ba ai yeduna akhoi aigi wakhan thongna mingdi handaba yade sana matum kawi ai very good yam phajai SS pano mangang gaite noi namaga haida nation biruro hui hodong dona kuki hatpagi nungaiti kuki hattabagi nungaitri ne paunu pandam pandam lo moi chingnung da si si na pat na lai ri hai ri moi ching marak tu makha su kum thangam da gum chaba phangda bani na ching marak tu pat na mayam ma si ri hai ri kuki Sige hattabagi doon, Diwali. nungaitri kuki hatlo ngarang su tawi do kuki hatlo more da mogi tawja moi na tawi me moi tawja man do more da moi na tawi me am do ising bo kana do ai flash so pai ram na la sa tong tho cookie soup kuki su cookie gi soup siga tha pe ba cookie soup thak ke ai kai thau te ai thau ka de cookie soup ai thau ka de khang asam da cookie ngô ge hai ba do ina thau ka de ai thau ba khang asam da cookie noi ngô ge khang asam da cookie ngô ge cookie soup is mai khu bang bang kai ne cookie soup se akhoi mi te yam phabani ko puche ne yam chawani akhoi chaluk ne noi ne khai re pijera mini ado ngasi noi ne chaluk yamba mo ya SS bi ya nanau ko ga thabak lei ko ai isam sundar nanau ga thabak lei hai ba pauna man pandam na ne okay simogi personal wari ni okay mai pakpa oiro madhu yekna ba singha tumna ma yai hatpa phare ngam oiro madhu singha yai phare yai SS pauna yai ma phare mangang welcome kai mathel sarage thin baga chatning lak aigi kugi thin thi baga chatning ak le SS pauna ma ai na di cookie nupi ama ni tang ne nam cookie nupi ama ni tang se amutang di am ta phuki sini ba amutang di hai chini cookie nupi ama ni tang amutang khoi gi phuki sini ba cookie mi te noi puring mane loi ri kai cookie nupi ama ni khak lei bodo adu ni hum ni jam nei khai ni je na pandam na ichi mo mar love emoji jampire pandaminau kai mathel SS sare pauna bana hai pandam thabak ka
ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯋꯥꯔꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ Ichinaw mayam. Cookie soup ye ꯒꯥꯏꯇꯦꯅ thei ise. ꯍꯥꯏꯔꯤꯕ ꯅꯈꯣꯏꯒꯤ ꯂꯤꯂꯥꯁꯤꯕꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯍꯥ ꯃꯩꯇꯩ ꯃꯤꯅꯥꯏꯁꯥ ꯏꯃꯥ ꯃꯤꯅꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ Nakone. Gaite. O gaite no ina arambai tingol la aga suki ise karigino. ꯄꯜꯂꯨꯅꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯤ ꯉꯥꯛꯇꯪ ꯌꯥꯎꯔꯤꯁꯤꯒ Arambai tingol bai di no ne su jamna ki ise karigino gaite. ꯉꯥꯛꯇꯪ ꯂꯩꯁꯦ ꯂꯩꯖꯁꯅꯨ Ha. ꯆꯠꯈ꯭ꯔꯅꯤ Noi ne nathibong cha phangdana naga kanguna noi talakpada noi kawrabo. Ha nathibong cha phangdana. Myanmar romdagi noi da hatkhibada Burmese kanguna mission ga na kapaga hatpada noi kawrabo. Hingphum phum meyam noi kawrabo. Ha. Bangladesh ta su noi tandorpo meyam do kawrabo. Karam pham da noi tinan jari se. Akhoi mitai manak ta laga British na noi se minnai ne na purpri noi kawrabo. ꯑꯦꯁꯤꯌꯥꯟ ꯑꯦꯁꯦꯁ ꯄꯥꯎꯅꯥꯃ ꯃꯉꯥꯡꯅ ꯑꯩꯅ ꯊꯥ ꯑꯃꯃꯨꯛ ꯌꯨꯝ ꯊꯥꯗꯣꯛꯄꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ Aduni ꯃꯩꯇꯩ ꯃꯆꯥꯅ ꯌꯥꯏꯐꯔꯦꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯒ ꯀꯨꯀꯤ ꯃꯆꯥ 10,000ꯒ ꯃꯥꯟꯅꯩ Manei, uji udro khudam moina piiba angang sahi trada phaba angang amna I life ta ma hariba wari me tabada thumoi je pendo. ꯂꯣꯟ ꯂꯤꯟꯕꯨ ꯁꯨꯗ꯭ꯔꯤ Ha, ngarang na hanta angang pisak amana arambai yauzagen arambai wasak loido nungsidro. Mana loriba wasak to. Mai thamoi duga phawriba mitai amagi lingjen mitai amagi thauna mana phawriba do. Kuki sina lakchar iba me amsu angang do khangwa ngamdabade angang duna arambai tengul yauge hari ne ba. Magi adugumba angang kaya mapa se kuki singna hatpi grabneba angang pisak pisak mapa ka punsi si puiba punsi se ma ipagi minung siya se phangaroi da baneba ꯑꯦꯁꯦꯁ ꯄꯥꯎꯅꯥꯃ ꯃꯉꯥꯡ ꯍꯥꯏꯕ ꯒꯥꯏꯇꯦ ꯅꯣꯏꯒꯤ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯅꯖꯥꯡꯄꯨ ꯅꯣꯏꯕꯨ ꯍꯥꯏ loire ba kuki ꯉꯁꯥꯏ ꯅꯖꯥꯡꯄꯨ ꯍꯥꯏꯁꯦ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯅꯤ ꯖꯪꯗꯨ ꯅꯣꯏꯕꯨ ꯅꯣꯏꯗ꯭ꯔꯥ ꯍꯥꯏꯗ ꯅꯖꯥꯡꯄꯨ ꯈꯪꯗꯦ ꯄꯥꯎꯅꯥꯃꯗ ꯍꯪꯒꯦ ꯀꯣꯟꯅ ꯍꯪꯒꯦ ꯌꯥꯝ ꯀꯥꯟꯅꯔꯛꯇꯣꯔꯤ ꯃꯔꯣꯟ ꯈꯪꯕꯁꯤꯡꯁꯦ ꯂꯣꯏ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔ ꯃꯔꯛꯁꯤꯒ kuki ching chang peng pong che kuki chang lo ꯀꯨꯀꯤ ꯁꯨꯞ ꯊꯛꯄ ꯊꯥꯎ ꯀꯥꯇꯦꯀꯣ kuki se ngari ngobo da mai ngora di nungai ni da kuki se ngari ngobo da mai ngora di nungai ni da wari nungai si chino mem kana sak sana ꯏꯉꯣ riba sak sa matamni ꯏꯉꯣ ꯈꯨꯟꯗꯣꯡꯕꯝ ꯅꯦꯅꯦ ꯀꯨꯀꯤꯗꯤ ꯃꯩꯇꯩ ꯑꯃ ꯊꯥꯗꯣꯛꯈꯤꯕꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠꯂꯤꯕꯅꯤ ꯅꯍꯥꯟꯒꯤꯗꯣ oh ꯃꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯈꯨꯂꯥꯛꯄꯩꯁꯨ ꯃꯩ ꯊꯥꯕ ꯀꯥꯡꯕꯨ ꯀꯣꯛ ꯌꯥꯎꯗꯕ ꯌꯦꯡꯉꯦꯅ ꯀꯔꯤ ꯑꯐꯕ loire mi hai kuki di ꯄꯣꯂꯣꯏꯗꯅꯦ ꯂꯥꯟꯂꯣꯔꯤ ꯁꯨꯝꯕ ꯆꯪꯖꯐꯝ ꯈꯪꯗꯅ ꯃꯊꯟ ꯃꯊꯟ ꯁꯤꯗꯣꯛꯈꯤꯗꯣꯏꯅꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯌꯦꯡ ꯆꯠꯇꯣꯏꯁꯦ ꯈꯪꯗꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕꯁꯦꯅ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯦꯄꯔꯦꯠ ꯍꯥꯏꯗꯣ ꯑꯩ ꯀꯨꯀꯤꯁꯦ ꯎꯕ꯭ꯔꯥ ꯎꯗ꯭ꯔꯥ ꯒꯔꯝꯅꯤ ꯒꯔꯝ ꯈꯪꯉꯕ ꯖꯤꯠ ꯀꯩꯗꯧꯔꯤꯁꯤꯅꯣ ꯃꯦꯝ ꯁꯔꯥꯡꯊꯦꯝ ꯕ꯭ꯔꯣ ꯀꯨꯀꯤ ꯖꯤꯠ ꯁꯔꯥꯡꯊꯦꯝꯅ ꯕ꯭ꯔꯣ ꯀꯨꯀꯤ ꯀꯧꯔꯛꯏꯍꯦ ꯅꯉꯣꯟꯗ ꯊꯥꯗꯣꯛꯀꯦ ꯍꯥꯏ ꯃꯥꯜꯂꯦ ꯅꯈꯣ ꯑꯩ ꯀꯃꯦꯟ ꯆꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯣ ꯃꯊꯛ ꯇꯥꯗꯦ ꯁꯤ ꯆꯠꯂꯤ ꯑꯗꯨ ꯁꯤꯒ ꯆꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯣ ꯑꯃ ꯅꯠꯇꯦ ꯑꯃꯗꯤ ꯂꯦꯞꯄꯤ ꯁꯤ ꯆꯠꯂꯤ ꯁꯥꯟꯅꯕ ꯃꯣꯕꯥꯏꯜꯗꯣ ꯆꯠꯇꯦ ꯁꯤ ꯆꯠꯂꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯨꯀꯤ ꯃꯌꯥꯝ ꯀꯨꯀꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣ ꯀꯨꯀꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯣ ꯍꯥꯏꯄꯤꯔꯨ ꯐꯖꯩꯗꯣ ꯌꯥꯔꯛꯇꯗꯣ kuki minate adi kuki minate ꯀꯨꯀꯤ ꯃꯤ ꯅꯥꯠꯇꯦ ꯍꯥꯏꯐꯦꯠꯕꯨ ꯐꯖꯩ ꯅꯪꯅ ꯀꯥꯏꯗꯩ ꯄꯨꯊꯣꯔꯛꯏꯗꯣ ꯃꯔꯣꯟꯗꯣ kuki minate ꯃꯩꯇꯩ ꯃꯆꯥꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯀꯨꯀꯤꯁꯦ ꯍꯥꯎꯔ ꯔꯤꯐ꯭ꯌꯨꯖꯤꯔꯣ ꯑꯦ ꯍꯥꯎꯗꯤ ꯌꯥꯝ ꯐꯩꯌꯦ ꯃꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤꯅꯤ refugee ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯑꯗꯨꯝ ꯐꯤꯖꯪ ꯈꯜꯂꯒ ꯐꯤ ꯁꯦꯒꯥꯏꯕ ꯑꯃ ꯈꯣꯝꯖꯤꯜꯂ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯕꯗꯣ ꯃꯣꯏꯅꯤ sino ma'am ꯀꯩꯗꯧꯔꯒꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯅꯟꯗꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯈꯣꯡꯗ꯭ꯔꯥꯝ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯑꯅꯟꯗꯤ ꯏꯅꯥꯎ ꯋꯦꯜꯀꯝ ꯆꯥꯗꯤꯗꯤ ꯏꯅꯥꯎꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯂꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯤꯁꯤꯡꯁꯦ ꯒꯥꯏꯇꯦ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯅꯣꯏꯕꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯀꯥꯏꯗꯒꯤ ꯂꯥꯛꯏ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯈꯣ
Noi maitagi noi maitai maitagi ahaina manakta changdi ngaida hui hodong dona masi tenam Noi mi tay gi manak ta chang dri da hui ho dong dong na le me ba. ingo khongdongbam nene kuki singdi huini Sumi sumi marang cumi mata cumi tuta dum na pei nang class kya kare ham ta hairo jenge. Longjam Ravi Singha good evening thagachari live yawo phangba yai fare Welcome inau kay channel lamdai to lakibagi birakono kay lamdai to birakono inau kay mathil sarage Longjam thagachari Ravi live ta lakpi bagi good ta evening makta hani ai le thagachari live thagachari yawo phangba changbire puse phoi de phoi ni chino mayamna hani ai le thagachari ado ai video yengbro inau ss video ga phone chikhale mangang na hai taseng ma kya damai chikhat pa dina chade ko how di sisuni kuki na refugee ni yai fare ba channel am lai mana su irei dum yai fare yai phare ma le bang na yai phare leiriba mi te ichina ko me am pun ma yai phare Isabel nene ai awang sekmai makha lekai dagi ni Isabel lai anobomga awang sek mai dagi nene awang yam nungsi sekmang ss yam panomba nungsi ai suni haiba okay mitei chawkhataba sa naron natana ateigi lon khangbi bro ai mai phema khoi mitei ji larik lai chu hoite he gaite adunara pakhat na mitei na st lodore hai mitei na Noy st pakhat ni ido mitei na st lodore na pakhat li da mitei lai kai su di mitei di lai kai su hei mitei di officer ni mitei di Dusu no hairi na ni mo. phange na no hai adunara mitei ji larik lai chu ai thabak loi akhoi tauri st do akhoi lobi lodoi ni ne akhoi hana dai ate st de lai dai moina ni haigi balai bani Ah. mitei ji larik lai mitei chu da hei kari st pidana mitei di lai kai su yam hai na hai ram badai ne loi thabak tauri officer ni kaina bebakuf ai kai na ji sarang noi them na bai ga mo jam bebakuf ai bro kuki singdi mace machan singa pulap yarek minaba ni ai oiramani mani tampak lima abuzam inause kai sangre yes inause ngangna kai ngangna ngangbo se taba da yam nungai pena haibadu ai kai ma tampak lima hai ro tampak lima sorry abuzam no sorry inau hai bani na ichi hai batare hani ai tana thagachari ming haido khare waro biganu haubujam hai dilo abuzam abujam longjam rebi iche kai lamdai no kai mathel charage longjam rebi singha sister yengjei arunachal da leiye o arunachal da ss hoi phone hoi number mangang yam na nusi gaite ma chawkhattaba sang nasagi naramsu leijadaba noibu ai ingo khungdar from class 5 tami ai ma very good fazana like tamu mitai khoidi like la da su mang thaba sport ta su mang thaba lan mram da su mang thaba arambai haibada awana ki daga chen bado arambai haise Isabel nene kari mathel thongige ngasidi nga macha nga te nga no oina tawre haugin gaite kuki na hele chawkhatpa lairik laisu heiba noina haibaduni akoina khumire se minai kuki na kari helino drugs thaba dadi kuki ne helamgani ar manak chappada kuki ne helamgani moina haini machin thibada kuki ne helamgani ado kuki ne hen base kaina adunara mitai ne st di hairakpada noina pakhatlido ha mitai henge loina officer oire na noina pakhatlido matu masa noidi na ya ngai na mana lan marak siga noina drugs ki phari mayam da noi tani ne matu masa air mana ka thin basu noini heli phi ma che tuma selam da ni ne suk pak pa phi do khangi dana du selam da di noi ne dore noi ne urak warak ta leibado aduga chat mana dori ni khangba isinam kari haiba anandi khomdram na ise kangsoi chai aidi nambol dagi ni oh nambol dagi ise gi video loine yengjaye ai nambol da lami handa nambol da leirami nambol haigu jam da leirami nambol naba chandroida nambol haigu jam haido nambol kai lam dagi no ai di kangsoi di ai hawai thra kangsoi khamin simbi ga hawai thra ka hapaga
ꯑꯗꯨꯒꯩꯗꯤ ꯉꯥ ꯑꯆꯥꯏꯕ ꯍꯥꯞꯄꯒ ꯑꯁ ꯑꯗꯨꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯑꯗꯒꯤ ꯅꯝꯕꯣꯜꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯕ ꯌꯥꯔꯦ ꯀꯩꯅꯣ ꯃꯤꯜꯒ ꯂꯩꯕ ꯏꯃꯨꯡꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯅꯝꯕꯣꯜ ꯀꯩ ꯃꯉꯥ ꯂꯝ ꯅꯝꯕꯣꯜ ꯀꯩ ꯂꯝꯗꯩꯅꯣ ꯍꯟꯗꯛ ꯂꯥꯛꯄꯗ ꯅꯝꯕꯣꯜꯗ ꯂꯩꯔꯝꯃꯤ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥ ꯒꯥꯏꯇꯦ ꯍꯞꯇꯥꯃꯨꯛ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ 10ꯅꯤꯃꯨꯛ ꯂꯩꯔꯝꯃꯦꯀꯣ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯃꯥ ꯃꯤꯜ ꯂꯩꯕ ꯏꯃꯨꯡꯗꯣ ꯍꯥꯏꯔꯣ ꯍꯪꯉꯛꯑꯒ ꯒꯥꯏꯇꯦ ꯅꯣꯏ ꯃꯥꯅ ꯅꯣꯡꯃꯗ ꯄꯣꯄꯤ ꯀꯔꯤ ꯍꯥꯏꯕ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯒꯥꯏꯇꯦ ꯅꯣꯏ ꯃꯅꯥꯗꯣ ꯀꯔꯤ ꯅꯣꯏ ꯅꯣꯡꯗꯥꯒ ꯅꯃꯥꯗꯣ ꯑꯩꯗ ꯔꯣꯄꯤ ꯄꯣꯄꯤ ꯑꯦꯌꯥꯔꯗꯒ ꯊꯥꯔꯨꯅꯨ ꯍꯥꯏ ꯑꯗꯩꯗꯤ ꯊꯣꯡꯕ꯭ꯔꯥꯝ ꯚꯨꯄꯦꯟꯗ꯭ꯔ ꯁꯤꯡꯍ ꯏꯆꯦ ꯀꯨꯀꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯌꯥꯏꯐꯔꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯦꯛꯅꯕꯗꯤ ꯑꯩꯈꯣꯏ ꯂꯦꯝꯅ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯌꯦꯛꯅꯕꯕꯨ ꯀꯃꯥꯏꯅ ꯂꯦꯝꯅ ꯊꯥꯗꯣꯏꯅꯣ ꯌꯦꯛꯅꯕꯗꯤ ꯌꯦꯛꯅꯕꯒꯨꯝꯅ ꯃꯥꯌꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯏ ꯄꯥꯎꯅꯝꯕꯅ ꯍꯥꯏꯔꯤꯕ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯒꯥꯏꯇꯦ ꯅꯣꯏꯁꯦ ꯔꯤꯐꯨꯖꯤꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯍꯥꯏ ꯈꯪꯗꯦꯗ ꯄꯥꯎꯅꯝꯕ ꯃꯣꯏꯁꯦ ꯀꯥꯎꯔꯕ ꯈꯪꯗꯦ ꯃꯣꯏꯁꯦ ꯔꯤꯐꯨꯖꯤꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯔꯤ ꯊꯛꯄ ꯍꯣꯠꯅꯔꯤꯒꯦ ꯀꯨꯀꯤ ꯁꯨꯞ ꯑꯩꯅ ꯊꯝꯃꯣ ꯉꯥꯛꯇꯪ ꯀꯨꯀꯤ ꯁꯨꯞ ꯊꯛꯏꯅꯤ ꯊꯣꯡꯒ꯭ꯔꯥꯝ ꯚꯨꯄꯦꯟꯗ꯭ꯔ ꯁꯤꯡꯍ ꯌꯥꯏꯐꯔꯦ ꯏꯆꯦ ꯑꯅꯟꯗꯤ ꯈꯣꯝꯗ꯭ꯔꯥꯝ ꯅꯝꯕꯣꯜ ꯆꯤꯡꯃꯥꯡꯗꯒꯤꯅꯤ ꯌꯥꯏ ꯆꯤꯡꯃꯥꯡ ꯈꯪꯗꯦ ꯅꯝꯕꯣꯜꯗꯅꯦ ꯅꯝꯕꯣꯜ ꯍꯩꯒ꯭ꯔꯨꯖꯝ ꯅꯝꯕꯣꯜ ꯍꯩꯒ꯭ꯔꯨꯖꯝꯗ ꯃꯤꯜꯀ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯇꯔ ꯗꯦꯀꯣꯔꯦꯇꯔ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯪꯒ ꯈꯟꯕꯗꯣ ꯃꯣꯏ ꯅꯤꯄꯥꯟ ꯉꯥꯛꯇ ꯄꯣꯛꯄꯅꯤ ꯀ꯭ꯂꯕ ꯃꯅꯥꯛꯀꯤꯗ ꯍꯦꯛ ꯀ꯭ꯂꯕ ꯃꯅꯥꯛꯇ ꯅꯝꯕꯣꯜ ꯂꯥꯏꯁꯦꯟ ꯀ꯭ꯂꯕ ꯂꯩꯕꯩ ꯃꯅꯥꯛꯇ ꯑꯗꯨꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯂꯩꯔꯝꯃꯤ ꯅꯝꯕꯣꯜ ꯍꯩꯒ꯭ꯔꯨꯖꯝ ꯅꯝꯕꯣꯜ ꯍꯩꯒ꯭ꯔꯨꯖꯝꯗ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣꯗꯁꯨ ꯂꯩꯔꯝꯃꯤ ꯂꯥꯛꯑꯒ ꯐꯖꯅ ꯐꯨꯅꯤꯡꯉꯦ ꯁꯥꯃꯨꯔꯧꯗꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯀꯩꯀꯩ ꯂꯝꯗꯅꯣ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯗꯣ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯃꯉꯥ ꯒꯥꯏꯇꯦ ꯅꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯄꯒꯦ ꯆꯍꯤ 2 ꯁꯨꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯆꯍꯤ 10 ꯁꯨꯔꯕ ꯁꯨꯗ꯭ꯔꯤꯕ ꯁꯤꯡꯖꯃꯩꯗꯁꯨ ꯂꯩꯔꯝꯃꯤ ꯍꯟꯗꯛ ꯆꯠꯄꯗ ꯒꯥꯏꯇꯦ ꯆꯍꯤ 2 ꯁꯨꯔꯕ꯭ꯔꯣ ꯃꯅꯤꯄꯨꯔ ꯂꯩꯕꯁꯦ ꯏꯁꯤꯡ ꯊꯛꯅꯕ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯍꯧꯔꯛꯐꯝꯅꯤ ꯄꯥꯜꯂꯒ ꯑꯗꯣ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯄꯥꯜꯂꯒ ꯂꯩꯔꯛꯄ ꯂꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗꯤ ꯃꯤꯇꯩ ꯃꯤꯇꯩꯅ ꯍꯧꯔꯛꯐꯝꯅꯤ ꯅꯤꯡꯊꯧ ꯄꯥꯜꯂꯒ ꯃꯤꯇꯩꯅ ꯍꯧꯔꯛꯑꯒ ꯂꯩꯔꯛꯄ ꯂꯝ ꯃꯅꯤꯄꯨꯔ ꯈꯪꯉꯕ ꯅꯦꯅꯦ ꯏꯉꯣ ꯈꯣꯡꯗꯣꯝꯕꯝꯅ ꯅꯦꯅꯦ ꯀꯨꯀꯤ ꯁꯤꯟꯁꯦ ꯃꯨꯠꯂꯕꯅꯤꯅ ꯋꯥꯈꯜꯁꯨ ꯑꯃꯣꯠꯄꯅꯤꯅ ꯋꯥꯈꯜꯁꯨ ꯃꯣꯠꯂꯦ ꯆꯨꯝꯃꯤ ꯍꯥꯎꯒꯤꯟ ꯒꯥꯏꯇꯦꯅ ꯃꯤ ꯈꯔꯅ ꯅꯪ ꯏꯔꯤꯁꯤ ꯂꯣꯏ ꯄꯥꯒꯦ ꯃꯤ ꯈꯔꯅ ꯄꯣꯄꯤ ꯊꯥꯕ ꯋꯥꯅꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯗꯅ ꯋꯥꯅꯤ ꯑꯗꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯇꯧꯗꯦ ꯏꯌꯥꯝꯕ ꯃꯍꯩꯔꯣꯟ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯅꯝꯕꯔ 4 ꯑꯣꯟꯊꯣꯛꯄꯗꯤ ꯅꯣꯏ ꯃꯩꯇꯩꯅ ꯑꯃꯨꯛ ꯑꯣꯏꯔꯕ꯭ꯔꯥ ꯀꯣ ꯀꯔꯤ ꯅꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯗꯤ ꯄꯣꯄꯤ ꯊꯥꯕꯁꯦ ꯂꯩ ꯐꯖꯕꯒꯤ ꯊꯥꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯏꯀꯥꯏꯀꯣ ꯂꯩ ꯐꯖꯕꯒꯤ ꯄꯣꯄꯤ ꯊꯥꯕꯅꯤ ꯑꯗꯣꯝꯅ ꯏꯀꯥꯏꯀꯣ ꯃꯌꯥꯝ ꯏꯟꯗꯤꯌꯥꯅ ꯅꯣꯛꯅꯔꯕꯅꯤ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯗꯣ ꯀꯣ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯩꯌꯦꯕ ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯗꯕꯅꯤꯅ ꯆꯥꯛꯀꯤ ꯒ꯭ꯌꯥꯟꯗꯣ ꯐꯪꯗꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯅꯣꯏꯒꯤ ꯂꯩꯔꯤꯕ MLA ꯀꯩꯅꯣ ꯑꯗꯨꯗꯨꯅ ꯍꯥꯏꯕꯗꯣ ꯄꯣꯄꯤꯁꯦ ꯑꯩꯈꯣꯏꯗꯤ ꯐꯖꯕꯒꯤ ꯂꯩ ꯐꯖꯕꯒꯤ ꯊꯥꯕꯅꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤꯕꯁꯨ ꯀꯨꯀꯤꯅ ꯍꯦꯟꯅ ꯁꯤ ꯇꯥꯕ ꯈꯪꯉꯕ ꯃꯤꯅꯥꯏ ꯍꯨꯗꯕꯨ ꯂꯩ ꯐꯖꯩꯌꯦ ꯍꯨ ꯄꯣꯏꯖꯟꯗꯤ ꯄꯣꯏꯖꯟ ꯒꯨꯂꯤ ꯃꯌꯥꯝ ꯆꯥꯕꯗ ꯅꯁꯥ ꯅꯎꯗꯣ ꯀꯩ ꯑꯣꯏꯔꯦ ꯍꯥ ꯒꯨꯂꯤꯃꯦꯟ ꯑꯣꯏꯔꯦ ꯗ꯭ꯔꯛꯁ ꯆꯥꯔꯒ ꯗ꯭ꯔꯛꯁ ꯊꯥꯏꯗꯣ ꯅꯣꯏ ꯗ꯭ꯔꯛꯁ ꯆꯥꯕꯩ ꯊꯥꯏ ꯅꯠꯇ꯭ꯔꯣ ꯊꯣꯡꯕ꯭ꯔꯥꯝ ꯚꯨꯄꯦꯟꯗ꯭ꯔ ꯁꯤꯡꯍ ꯍꯥꯎꯒꯤꯟ ꯒꯥꯏꯇꯦꯗꯣ ꯅꯦꯠ ꯑꯍꯥꯟꯕ ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯤ ꯌꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕꯅ ꯒꯥꯏꯇꯦ ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯥꯎꯈꯨꯝ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯈꯨꯝꯂꯒꯣ ꯇꯥꯔꯒꯦ ꯑꯦꯟꯁꯥꯔ ꯑꯁ ꯆꯍꯤꯒ ꯃꯣꯏꯅ ꯈꯪꯄꯣꯠꯇꯦ ꯍꯪꯉꯨꯅ ꯑꯃꯨꯛ ꯉꯥꯎꯅ ꯆꯍꯤ ꯋꯥꯟꯊꯈꯤꯅꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯟ ꯍꯪꯅꯕꯗ ꯃꯣꯏ ꯃꯁꯦꯟ ꯃꯨꯛ ꯌꯥꯟꯊꯠꯅꯔ ꯂꯣꯏ ꯁꯤꯟꯅ ꯇꯣꯛ ꯇꯥꯔꯦ
Kuki minate, kuki minate, kuki minate. Kaya ano daw? Thongam Bhupendra Singh mana ireido, right? Thongbram Bhupendra Singh mana ireido. Sumi yai fresh. Yai fresh Sonia kadai gino ai. Kala ngay no, yay pare na. Oh, sa matang siyam ta hay biro, waro bigano ID Assam Hojai-dagini. Meeting masana yaifre ima Manipurda layiriba kuki masa loine Imphalda laadi laaga Arambai Tengolgi iyambana hatkani ko ai tumdurimi Arambai Tengol la kana te, akoy mitay ima may repay may miyam na su dana mo siya mo ki kulen duga loy hapchan gi doi mi. Arambai na hakam chala jeng Arambai ka chang manang horoi doi mi singju soi gi doi mitay ima mayam na singju soi bado dumai mitay masa mayam sana na mayam ko ira football ka je. Football manga sino thala football ka doi ka gi doi. ingo Arambai Tengol da potha doi ba. nine kuki singdi popi thadat pagi kapani ai Kapi do udra. Moi di dumai kap tap. akhoi na nokta Ano ba kay mathel jaray hay ro? Isino mga kari mathen chai wari nungai si kanglei pang na yai free amtang to biro matang nin mobile sa sahan si isino mayam kanglei pang na yai free amtang mobile sa sahan ji amtang mitei gi makhon me amtang nilan ji dhani nilan ji amtang Nillare ningol gi sangay. yai free na amtang mai hon si isino mayam mitei ay open ma kanglei pang na yai free amtang iro kuki mina yes hi na ba apoi maron taraga jit sarang them bro kuki sing se lam yamna hele aduna makhoi se masa semtokpa mathau tare minai hindu maru ngak ngai ro drum kari cha phangdana sidu ngai le ro moi hindu moi la mena kaya men duri no una wana so jina ken tha jawre khani le mana usa phang ro dum si madam jawre mitei masana yai fre Mitay ese masana ko yay no pare. mangana kuki nupi singna ar gi khangau singlaga kabli dugu arga chumi company Kapi do udro. macam Ado akoy mitay no pidi ko. Mitay no pidi Mitay adamana nupidi. tawbada koy tan ari do khangedana. Aduga busi mayra pai bi ima singda aduga moina FIR ga tawrei complain ga tawrei do. Akoy mitay no pidi adu yade. Ado moida mafam duga moida loisanbidagi thabigrido marai bakto sabra ingbra jiyo. ingo khongdombam kangleipak na yai fre jit sarang thena yai fre ise bro yai fre kangleipak na yai fre se Jit padatra sarang makon je nindro ji yai fre yar Jitsaram kada theng yai pare. Jit kay mathel sarage. mitiron gi yai fre se nin mani makonam to alum ba voice am thokpani phong saban kuki sidi sniper ga lay ana phauga sabado lan ngambase achumbada leiko ai kuki sidi Achumbada sum lan ngam- achumbada ngam tabani kayo. ga lay Achumana ese ngam phone taban. number mangang nai kuki ahai sat thiklak o question khara hangjage kuki kaino akhang hai sing thoklo question Oh hangge more da leba kugi ngi kara comment tawrong na amta. more ai se phajagram phomni moina pura barbat tawre More da leba kugi nang meow. se momi gida laktabra ss nang se moni gida laktabra Ano hoy. Priyana na hangiba ss nang se moni gida laktabra ina SS na kumjara ani dudi. ss na khumjarani do o momita waida momi gida laktabra iba ss nang se momi gida laktabra iba ss nang khumjani Manipurda chaba chak hinjang do no ningjing gare da. Aina Manipur ingo khungdombam arambaina yaifari aina Manipur James Rims tane aigi sin na sona se asin na se Rims support ki bane na khangba asin na se tat ki da Rims support ki 2000 da
इरोइसेम लंपाक्तो अदो ताइक्वांडो सानरोबदो अदो टूर्नामेंट दजे नाकोंग हे SS तत्पनी phone ने number mangana Priyana darling laktre ngasidi ai cookie khara lakna khige sida. Yes, phone number lengi di cookie nungai फोन dare नंबर ni. नंबो कुकी नुपी अहुम सुगर मुझे उसी खंगना गिरो अदे क्या खंगना ही गाइनो ने Noidi kaino Priyana na nangdi noi na se nanau singdo yado yonba kayam kuirage goite da hangi. Tampha Devi na गोइते good evening pari mom, good गुड evening. इवनिंग नुंगाई रिबो कमाई तौरीगे कई Ulu मथेल ulu सारगे ulu ulu. वेलकम वेलकम Masa, masa, ipo bo, ipo. नुगी कनो द लौचो Hari. मोबाइल द माई दुगे जिंग होना दोई माई नेट तो नंग सुम जिंग जान दु थम Taram gani. Do. मुनु मुनु मोबाइल प पादा पिराउ दम ता अनु कनो से जिंग कमेंट आई से कमेंट थोक रे दुगे कमेंट जिंग Tarba. फाय फाय Ai khang na dum hai bro mi dum mama na dum photo wa khan nuai tira hang ini da. Pare. สาวันกาไม่ฮีนะปาบัน Ai sing am thei de กา ni. เรโซ Ha? เร Thang la thau जिया botol. रे जो में ऐसे जैसे बन Taring di. माना चे Hindi siya kan. मोर खांगा बा कुकी Ngasi di hangam kang hau sare sister kari mathil sare ke tampha na ngai. အခွေချာဒီရေအခွေချာဒီတမ်ဖာဒိုင်မန်တီဗီဒလာကတမ်ဖာတော့မနီဒါအဒစဟီမတန်းစေဟိုင်ဗီရိုအိစဟီဟလမ်ဘတာရကတဲ့တမ်ဖာကရဲနဝရောဘီကနို Ano matang sang dab de diamond TV du sang ba ဒိုင်မန် phangre. တီဗီဒဆိုဟန်ဒချန်ဝဖ Sai န် tere တဲ့ khunta pai thabak hai su lai. Hayengsu Ada sahi channel tere kin kuntak tauri. pagi thabak khara lei hayengsu ado ngrang na su Manipur Yunam Huidrom dagi akhoi tado mai tei magi nipa hai tare tado ma lei khidabagi mathong mangam pangthokpa tang ahumda akhoi chacharure ado tang mari da ai halaga tang manga dagi video namba khotpa sum tawrakpani adumna thawak khara kalle nupi langi video masa am ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯝꯕ ꯁꯪꯗ꯭ꯔꯦ ꯃꯆꯦꯠ ꯑꯃ ꯂꯩꯗꯨꯁꯨ ꯍꯥꯞꯄꯛꯀꯦ ꯈꯜꯂꯝꯕꯅꯦꯕ ꯍꯌꯦꯡꯁꯨ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯗꯥꯛꯄꯒꯤ ꯉꯥꯏꯍꯥꯛ Tampha ꯆꯪꯉꯨꯅꯤ Devi cookie hui de ngaura dai ne hoji kan de. Ngaura bani mo. ꯉꯥꯎꯔꯦ Mite ꯉꯥꯎꯔꯦ masa na yai phare ima cookie masa sing se AR gi support na tra di kai to ba ya de chumbro ai kai sum to bangam de mo na kai ngam dori ge AR jaudna na tum ni. ꯑꯃꯨꯛꯇꯪ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯊꯣꯛꯄꯔꯦ ꯃꯤꯅꯦ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯃꯣꯏꯁꯦ ꯅꯣꯡꯃꯗ ꯀꯩ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯈꯪꯒꯅꯦꯕ ꯅꯣꯡꯃꯗ 24 hours katang thado ne. ꯅꯣꯡꯃꯗ ꯀꯩ ꯇꯧꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯈꯪꯒꯅꯤ ꯑꯦꯌꯥꯔ ꯃꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯑꯃꯨꯛꯇ ꯊꯣꯛꯄ ꯍꯥꯏ ꯃꯤ ꯃꯣꯏꯁꯨ ꯀꯨꯀꯤ ꯃꯣꯏ ꯑꯗꯨꯛ ꯂꯥꯟ ꯄꯥꯝꯕ ꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯨꯗꯅ Cookie se si tare tum tare hai na ni AR na moi mating to bi je. ꯑꯗꯨꯛ ꯂꯥꯟ ꯄꯥꯝꯕ ꯃꯣꯏ ꯍꯥꯏꯔꯣꯕ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯒꯦ ꯃꯤꯇꯩꯒ ꯂꯥꯟ ꯇꯧꯒꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ Tampha ꯑꯃꯠꯇ Devi. ꯌꯥꯎꯕꯤꯔꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯔꯣꯕ Nang na halle Tampha Devi sister ID 39 sujare. 39 Nang 40. ꯑꯩꯁꯨ 39 ꯅꯤ 40 ꯆꯪꯗꯣꯔꯦ ꯑꯗꯣ 40 ꯅꯤ ꯁꯨꯝ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯩꯅ ꯍꯜꯂꯦ ꯈꯔ March ta 41 kan jandori mina. ꯃꯥꯔꯁꯇ March April da. ꯀꯃꯥꯏꯅ Inga da. ꯃꯥꯔꯁꯇꯣ ꯏꯉꯥ ꯍꯥꯏꯁꯦ ꯃꯥꯔꯁ ꯑꯦꯄ꯭ꯔꯤꯜꯂꯣ Kai tha da ge. ꯖꯨꯟꯗ Asa. Ingo khundang bam meitei nupi gi thauna gi damak meitei nupi gi thauna gi kuki kari thauna di kuki nupi na tambang 1904ꯗ ꯃꯤꯇꯩ Right, ꯅꯨꯄꯤ right. ꯃꯤꯇꯩ ꯅꯨꯄꯤ 1904ꯗ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ 1904ꯗꯩ ꯈꯪꯈ꯭ꯔꯕꯅꯤ ꯃꯤꯇꯩ ꯅꯨꯄꯤ ꯊꯧꯅꯥꯁꯦ SS Pawn number na haiba gaite noi namado AR gi manakta ngasi ahai pui tumi toba thadribo ngasi noksale ꯊꯤꯜꯂꯨꯔ ꯂꯥꯛꯏꯅꯤ ꯒꯥꯏꯇꯦꯗꯣ ꯀꯨꯀꯤ ꯒꯥꯏꯇꯦꯗꯣ AR ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥꯒ ꯃꯥꯒꯤ Sanjembam ꯅꯨꯄꯤꯒ IBM cha Tindro leima line. live amuk thadoktuna miyam punna wari wathi watai sanabase yamna nungai ꯋꯥꯔꯤ jai ꯋꯥꯇꯥꯏ ꯍꯥꯏꯔꯨꯅꯦ wari watai sanabase ꯀꯩ ꯃꯃꯤꯡ ꯍꯥꯏꯕ isema amadi IBM cha ꯑꯣ Sanjembam IBM cha ꯁꯟꯖꯦꯝꯕ Hawaii ꯏꯕꯦꯝꯆꯥ yauna miyambu amuka hanna mitna singnabagi mitna singhanbagi ꯗꯃꯛ damak ikai khumnaba uchari yaifare ꯊꯥꯒꯠꯆꯔꯤ ꯁꯟꯖꯦꯟꯕꯝ ꯏꯕꯦꯝꯆꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ
ꯑꯗꯣ ꯏꯅꯥꯎ ꯍꯣꯏꯅ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕ ꯉꯝꯖꯕꯅꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯂꯥꯏꯐ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯚꯤꯗꯤꯑꯣꯗ ꯑꯩꯁꯦ ꯈꯔ ꯁꯛ ꯆꯤꯈꯠꯂꯦ ꯈꯔ ꯋꯥꯁꯦ ꯀꯦꯡꯅ ꯀꯦꯡꯅ ꯉꯥꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯁꯦ ꯂꯩꯕ ꯄꯥꯝꯖꯕꯅꯤ ꯈꯠꯅꯕ ꯂꯥꯎꯅꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯀꯨꯀꯤꯁꯤꯡꯗ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯑꯩ ꯊꯋꯥꯏ ꯆꯥꯛꯂꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯉꯥꯡꯖꯕꯅꯤ ꯇꯁꯦꯡꯕꯅꯗꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯕꯦꯝꯆꯥ Nga ꯍꯥꯏꯇꯥꯔꯦ thongba Mitei na nga sadana cookie dono una wana sagadro. ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯉꯥ ꯊꯣꯡꯕ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯀꯥꯡꯉꯧ ꯁꯤꯡꯖꯨ ꯑꯍꯥꯎ ꯑꯍꯥꯎ ꯆꯥ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯨꯀꯤꯅꯤꯅ ꯆꯥꯔꯝꯗꯣꯏꯁꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯄꯥꯟ ꯆꯝꯐꯨꯠ Yai fare na yamna nungai asumna video live sum thagatpiu Sonia. Thagasari ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ Tamfa Devi sister gi video ꯊꯥꯒꯠꯆꯔꯤ adum ꯊꯥꯒꯠꯆꯔꯤ yengjai yam nungai full support tawjari yai fare ꯊꯥꯒꯠꯆꯔꯤ thagasari ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯆꯤꯈꯠꯂꯦ ꯍꯥꯏꯅ ꯑꯩꯕꯨ ꯌꯥꯝ ꯆꯤꯈꯠꯂꯝꯒꯅꯤꯗꯤ ꯈꯟꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ kari haugin gaite na hai fare noi nayamba tummage lanphamda amuk thengnasi akhoi ga thengnage khanganu hingningadi ꯅꯊ꯭ꯋꯥꯏ ꯃꯥꯏꯅ ꯄꯦꯠ ꯄꯥꯠ ꯅꯊ꯭ꯋꯥꯏ ꯈꯔ ꯄꯤꯠ ꯄꯥꯠ ꯆꯣꯡꯉꯤꯕ ꯅꯊ꯭ꯋꯥꯏꯗꯣ ꯑꯗꯨ ꯅꯊ꯭ꯋꯥꯏꯗꯣ ꯍꯣꯜꯂꯤꯕ ꯃꯤꯍꯨꯟ ꯄꯦꯠ ꯄꯥꯠ ꯍꯣꯜꯂꯤꯕ ꯃꯤꯍꯨꯟꯗꯣ ꯑꯗꯨꯝ ꯃꯤꯍꯨꯟꯗꯣ ꯂꯦꯞꯅꯤꯡꯗ꯭ꯔꯗꯤꯀꯣ ꯃꯤꯇꯩꯒꯅꯦ ꯀꯩꯗꯧꯉꯩꯗ ꯊꯦꯡꯅꯒꯦ ꯈꯟꯒꯅꯨ ss paunama mangang ꯈꯪꯉꯕ ngango itei mana nganglido watlibani ai ꯊꯥꯒꯠꯆꯔꯤ ꯄꯥꯎꯅꯝꯕ ꯑꯗꯣ ꯃꯤ Nice. ꯈꯔꯅꯅꯦ Panglomna hairami nang ꯃꯤ hayingdi kari ꯈꯔꯅ ngangdori ꯑꯩꯁꯦ ꯍꯥꯏꯕ ꯅ꯭ꯌꯨꯁꯇꯩ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯑꯗꯨꯒꯩꯗꯤ Manipuri pau khara ꯑꯞꯗꯦꯠ ꯈꯔ lauraga ꯂꯧꯔꯒ ꯄꯤꯔꯦꯡ ꯉꯥꯡꯉꯒ wathi warem ꯑꯗꯨꯒꯩꯗꯨꯒ tawlaira ꯋꯥꯊꯤ channel da ꯋꯥꯔꯦꯝ ꯇꯧꯔꯒ ꯆꯦꯅꯦꯜ ꯑꯥ ꯌꯧꯈꯤꯗꯣ ꯈꯪꯗꯔꯥꯏ ꯑꯗꯨ ꯑꯩ ꯃꯤꯡꯒ ꯄꯜꯂꯝꯃꯗꯤꯅꯦ thangadami ꯇꯪꯈꯥꯏ ꯇꯥꯊꯣꯛꯀꯗꯕꯅꯤ Tamfa Devi na cookie noise haifet ikaiba khangde ko haifet ta nate sungang khangdrami ꯀꯨꯀꯤꯗꯤ ꯂꯣꯏꯔꯕꯅꯤꯅꯦ ꯀꯨꯀꯤꯗꯤ ꯂꯣꯏꯔꯕꯅꯤ Longjam Revi Singa Manipur ga Assam khenaba haibubu khara khenaba haibiu khara sister ai Assam ga Manipur khenaba se haibiu ai ꯑꯣ kaisum leite amatani ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯔꯦ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯒ ꯃꯥꯌꯣꯛꯅꯅ ꯑꯇꯝꯅꯅ ꯂꯥꯟꯒꯤ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯥꯟ ꯄꯥꯡꯕ ꯆꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯔꯒ ꯂꯥꯟ ꯄꯥꯡꯕ ꯆꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯂꯥꯟ ꯄꯥꯡꯕ ꯆꯪꯕ ꯉꯝꯗꯦ ꯑꯗꯨꯅ media mating ꯉꯁꯤ social media mating dei ꯁꯣꯁꯤꯌꯦꯜ agamba ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯈꯔ ꯉꯥꯡꯖꯕ ꯑꯗꯩꯗꯤ ꯑꯁꯤꯒ ꯃꯌꯥꯝꯗ ꯑꯆꯨꯝꯕ ꯎꯠꯄ ꯑꯁꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤ ꯑꯗꯨꯒ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯈꯦꯠꯅꯕ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯦꯠꯅꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯈꯦꯠꯅꯕꯅꯣ ꯍꯪꯉꯤꯕꯁꯦ ꯚꯥꯞ ꯇꯥꯕ ꯉꯝꯖꯗꯔꯦ gaite choso ngasi tumluro ngasi dagi ok sak sarbo noi tim dubai ngasi ok sak sarabai ingo khungam ne khoigi lumdabu leiba nungai bro ai ne khoigi lamdabu leiba nungai bro ai ꯍꯪꯉꯛꯏꯕ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯁꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯋꯥꯍꯪꯅꯤ ingo khongdongbam ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯅꯤꯄꯨꯔꯃꯨꯛ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯃꯨꯛ ꯐꯖꯕ ꯂꯝꯁꯤꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯁꯤꯒ ꯂꯩꯔꯨꯔꯕꯅꯤꯅ ꯃꯌꯥꯝ ꯑꯁꯤꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯅꯅ ꯑꯁꯤꯒ ꯂꯩꯔꯕꯅꯤꯅ lamdi ꯑꯁꯨꯝ ꯑꯁꯤꯒ ꯂꯩꯔꯁꯨ ꯑꯁꯨꯝ ꯅꯨꯡꯉꯥꯏ asengbaga ꯇꯧꯕꯇꯕꯨ manipur ꯃꯅꯤꯄꯨꯔꯗꯒꯤ ne ꯍꯦꯟꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯏꯔꯩꯆꯥ ꯏꯁꯥꯒꯤ ꯏꯅꯥꯠ ꯑꯗꯨꯒꯩ ꯑꯍꯦꯟꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦꯀꯣ akhoi lamna asengbadi manipur ne horofamne ꯑꯗꯨꯅꯕꯨ ꯑꯁꯥꯝꯗ sigama ꯂꯩꯔꯒꯁꯨ ꯑꯩꯗꯤ leirurasu ꯆꯍꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯅꯝꯕꯅ ꯌꯥꯎꯔꯤ Tombi na mairakpam yaifari akhoi ibudo ibendong nai me kanau ne ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ibudo ꯏꯕꯦꯟꯗꯧꯅ ibendong ga ꯌꯥꯏꯐꯔꯦ haibireni ꯇꯣꯝꯕꯤ ꯅꯃꯩꯔꯥꯛꯐꯝ yaifari hainingba hayu live to lepiganu ai live to lepiganu ai ꯀꯅꯥ ꯍꯥꯏꯅꯣ yaifari na hainingba ꯑꯣ hayu live to lepiganu ai mata khangdre ꯊꯥꯒꯠꯆꯔꯤ ibosa ningombam bema mitei di mai ni he ꯑꯣ na keno na ibomcha ngangbam na ima maitei di mai ni ai
थागतचरी इमा तंफादेवी कांगलेपाकी हाइनिको माना अदुदि इचा हाइतारे याइफरे याइफरे एसएस पाउनमना मणिपुरनी आसामना लेबा मिते इसी लेनाव ngaktani मणिपुरदगी हौखिबा ngaktani याम साथीना चुमी पाउनम्बा चुमी थागसरी इनाव अदो इनाव हाइबा वाफमजे याम ममन लेबा वाफमनी ngasi ima leibak manipurda tawriba matawmose urakpada akoina leiba ngamdadana khangba ngamdadana akoina manipur zona lanpham zona khoi changai khamenok zona chatli phayeng zona chatli relief camp singda chatli akhoi jo matamduga akhoi angamba akhoi irang marakta yawrai ima singna leiba jari bado kamaina yare ina akhoi ujarei aduga nongju nongsa marakta ichininaw icha singna leihori bado akhoi ura lai yamna nuaite aduga akhoi lapna leire aina akhoi ngasi tumina leithokpa yadeba apunba haibase karino asi utpa matamni नेनेना हाइबदा कुकी से लोई इकाई रमनी अथोई नामैराकपम athoi नामैयाकपम गुड अरग लबी मोजी पेरे थागसरी jelina sudorpra दुगैदी याइफरे नाय असम दा लेरसु हौरक फमदी मणिपुरनी इगी मरी याइफरे yani akhoi isada cheliba ise mitei gi मितई ine bago मितई मितई aduna mitei yabase asum tongana lei aina ngasi asam da lei Love resu from Arunachal Pradesh welcome friend kaiming hanu हाउगिन गाइते मितई सिंसे खतनाबा चैनबा पाम्बा कनासु लेते अदुबु लान तौबसे अमुक मोइना ओइबा तनिंदी minai tang ohum da noina natro susanpura jum mai tharaga mitei gi jum da lut tawraga mitei gi jum da huran ba changaga mitei de ot pa nei ba tawi do noina natro minai ha noina lamka haina haiba mafam do manipur government na pi ba posai mayam do noi saram ngani ne ha manipur government gi certificate manipur government gi manipur gi leiriba manipur manung da tawriba bank manipur manung da gi thoiba product manipur manung gi posai ngata ne amna ne hojik chari ba do ha noi karai re noi gi certificate do lamka certificate na leibra ne ऐसे तो ना sari na thimong do adu di maman leiro khanga ba Tombi na mera pom inaw Sonia khul kana ngapiri bai chanu inaw Sonia khul kanna ngapiri bi chanu lakte athoi bi sak takli kaina kanamta anu haina bakta gi de athubi inaw mai praman ni kai min pur mi na mai ra pham na hai ro ang ka lai gogo loi mai tei hang pa machin thi naw lau de ai di na kuki no gi par ro ji kuki di ar gi noi lon chok boi lukha ngata ni kuki nu pi ngai ar na season lang chek pa lukha khanga ba kuki sing se middle finger phau ba ut na unara ge tampa devi na sister aidi manipur dagi ni awaba taraba matamda mating pangba chatpa ujabada yam nungai jai thagachari manipur da awaba taraba matamda mating pangba chatpa ujaba yam nungai jai han thagachari sister bu onang chalu bado thagachari akoi I masen ni chinang ngtani aduna akoi jo angamba thongna ai gi khara mayam dai su khara matam do donation jo khara logi adu ai gi su puthok charaga angamba lising tara lising kun ai angamba me puthok na raga akoi mi tare lami adumai taro akoi donation tawjarami aduga ima singa su unarei phayeng chatli nuaite taw horiba mafam mayam do doidi UCM office su chatlami kokomi da akoina lising jangi ka pirami atai leiba relief camp sing dasu akoi chala angam mateng loi tawrami yamna di tawramba nate adumaina kokomi dasu khara khak tawrami nuaite doidi masa wai sangdaba mayam amana mai makai thadoga mai magi muwa mapuroi baga baby matamduga sa leigadabani konsam yumda nene yang leigadabani nungsiye baby sa konsam baby sa welcome kay mathel sai dugadi longjam rebi singa sister manipur da su kuki lei atei state su kuki lei manipur da na moina lan hori base manipur da na akhui mite khara thamoi chaw bodagi moina usittaba do hajik dilem na thara ro mapan manipur da moina lan tawri base
ꯃꯣꯏꯅ ꯈꯜꯂꯝꯃꯤ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯃꯣꯏꯅ ꯆꯥ ꯐꯪꯅꯕ ꯃꯇꯝꯗ ꯃꯣꯏꯕꯨ ꯄꯤꯖꯈꯤꯕꯗꯣ ꯃꯤꯇꯩꯁꯦ ꯌꯥꯝ ꯆꯝꯖ ꯃꯥꯜꯂꯦ ꯌꯥꯝ ꯄꯪ ꯃꯥꯜꯂꯦ ꯈꯜꯂꯨꯕ ꯃꯣꯏꯅ ꯑꯗꯣ ꯃꯣꯏꯗꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤꯅ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯒꯤ ꯃꯤꯁꯦ ꯃꯤꯒ ꯇꯤꯟꯅꯅ ꯇꯣꯔꯣꯛ ꯈꯣꯏꯗꯥꯅꯅ ꯂꯩꯇꯕꯅꯤꯅ ꯃꯤꯁꯦ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯒꯤ ꯃꯤꯅ ꯃꯣꯏ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯣ ꯉꯁꯤ ꯂꯥꯟꯁꯦ ꯃꯣꯏꯅ ꯍꯧꯔꯨꯔ ꯂꯥꯟ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯒꯨꯝ ꯂꯥꯟ ꯂꯦꯞꯄꯁꯤ ꯍꯥꯏꯔꯁꯨ ꯉꯝꯗꯒꯨꯝ ꯃꯤꯇꯩꯒꯤ ꯃꯔꯤꯟ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯃꯣꯏ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯈꯪꯒꯠꯂꯛꯏꯑꯕ ꯑꯗꯣ ꯃꯤꯇꯩꯅ ꯉꯁꯤꯐꯥꯎ ꯂꯥꯟ ꯇꯧꯗ꯭ꯔꯤ ꯃꯤꯇꯩꯅ ꯂꯥꯟ ꯇꯧꯔꯒꯗꯤ ꯃꯣꯏꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯃꯣꯏ ꯈꯪꯉꯛꯑꯕꯅꯤꯅ ꯑꯁꯥꯝ ꯂꯥꯟꯁꯦ ꯃꯣꯏ ꯔꯥꯏꯐꯜꯅꯁꯨꯅꯦ ꯂꯣꯏꯁꯟꯅꯤꯡꯉꯛꯑꯕꯅꯦꯕ ꯈꯪꯉꯦꯕ ꯃꯣꯏꯁꯦ ꯂꯩꯔꯗꯤ ꯃꯣꯏ ꯍꯤꯡꯒꯅꯤ ꯃꯣꯏ ꯍꯦꯛ ꯊꯣꯛꯈꯤꯇ ꯇꯨꯝ ꯇꯥꯔꯦꯅ ꯀꯟꯕꯤꯔꯤꯕ ꯖꯤꯠ ꯁꯔꯥꯡꯊꯦꯝ ꯏꯆꯦ ꯉꯔꯥꯡꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯏ ꯀꯨꯀꯤ ꯌꯥꯝꯅ ꯁꯤꯕꯅꯤꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗꯦ ꯀꯨꯀꯤ ꯁꯤꯗꯕꯅꯤꯅ ꯐꯔꯝꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯆꯤꯡꯂꯛꯇ ꯁꯤꯅ ꯄꯠꯅ ꯑꯗꯨꯝ ꯇꯥ ꯂꯩꯌꯦ ꯃꯣꯏ ꯆꯤꯡꯗꯩ ꯃꯈꯥꯁꯨ ꯀꯨꯝꯕ ꯉꯝꯗꯦ ꯑꯩꯁꯁ ꯄꯥꯎꯅꯝ ꯑꯉꯥꯡ ꯀꯣꯀꯧ ꯅꯣꯏ ꯅꯃꯥꯗꯣ ꯉꯁꯤꯗꯤ ꯑꯦꯌꯥꯔꯗ ꯍꯥꯏ ꯁꯨꯂꯤ ꯄꯤ ꯊꯥꯈ꯭ꯔꯕ꯭ꯔꯣ ꯑꯩ ꯅꯣꯛꯁꯜꯂꯦ ꯄꯦꯟꯈ꯭ꯔꯦ ꯃꯥꯅ ꯉꯥꯏꯁꯦ ꯀꯣꯊꯣꯟꯗꯤ ꯀꯌꯥ ꯆꯥꯔꯝꯃꯔꯣꯏ ꯕꯦꯕꯤꯆꯥ ꯀꯣꯟꯁꯝ ꯀꯨꯀꯤ ꯃꯤꯅꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯔꯛꯏ ꯍꯥꯏꯕꯤꯔꯛꯑꯣ ꯄꯥꯎꯅꯝꯕ ꯅꯪ ꯀꯩ ꯃꯊꯦꯜ ꯆꯥꯏꯅꯣ ꯕꯦꯂꯤꯅꯥꯊ ꯍꯥꯏꯔꯣ ꯅꯦꯅꯦ ꯅꯨꯡꯁꯤ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯏꯉꯣ ꯈꯣꯡꯗꯝꯕꯝ ꯅꯦꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯌꯣ ꯂꯥꯟ ꯀꯔꯤ ꯉꯥꯛꯃꯤꯟꯅꯁꯤ ꯏꯃꯩ ꯄꯦꯝꯃ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ ꯀꯨꯀꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯕꯀꯣ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯔꯥ ꯈꯪꯗꯦꯕ ꯀꯣ ꯑꯩꯅ ꯊꯣꯏꯕ ꯍꯥꯏꯕꯀꯣ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯃꯤꯗꯣ ꯌꯥꯏꯐꯔꯦ ꯃꯣꯏ ꯂꯞ ꯐ꯭ꯔꯣꯝ ꯍꯥꯏꯔꯣ ꯍꯥꯏꯕ ꯁꯤꯜꯆꯔ ꯃꯣꯏ ꯍꯥꯏꯔꯣ ꯍꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜꯗ ꯑꯩꯈꯣꯏ ꯃꯤꯇꯩꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯅꯤꯡꯉꯤꯁꯦ ꯃꯤꯇꯩꯗ ꯑꯩꯈꯣꯏ ꯑꯝꯇ ꯂꯥꯟ ꯇꯧꯖꯒꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯣꯏ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯨ ꯍꯥꯏꯕ ꯑꯩꯅ ꯀꯨꯀꯤꯗ ꯑꯗꯨ ꯕꯣꯕꯤꯆꯥ ꯑꯀꯟꯕ ꯀꯣꯟꯁꯝꯅ ꯁꯥꯔꯤꯗꯨ ꯍꯥꯏ ꯃꯤꯅꯥꯏ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯣꯏꯁꯦ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦꯍꯦ ꯃꯣꯏꯅ ꯏꯀꯥꯏ ꯑꯗꯨꯃꯥꯏꯅꯒ ꯈꯪꯉꯗꯤ ꯀꯗꯥꯏ ꯂꯣꯏꯔꯦꯗꯅ ꯃꯣꯏ ꯕꯣꯕꯤꯇꯥ ꯃꯣꯏ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯑꯗꯣ ꯕꯦꯕꯤꯆꯥ ꯕꯦꯕꯤꯆꯥ ꯑꯗꯣ ꯀꯨꯀꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯁꯤꯅ ꯂꯩꯔꯝꯗꯕꯗꯤ ꯅꯣꯏ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯊꯨꯞꯆꯟꯈ꯭ꯔꯅꯦꯕ ꯁꯨꯃꯥꯏꯅ ꯊꯨꯞꯆꯟꯈ꯭ꯔꯅꯦꯕ ꯀꯝꯐꯥꯗꯦꯕꯤꯅ ꯈꯪꯉꯕ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯟꯖꯦꯃꯝ ꯈꯨꯃꯟ ꯏꯕꯦꯝꯆꯥ ꯄꯨꯟꯁꯤꯕ ꯂꯩꯃꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯅꯪ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯏꯆꯦꯃꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯔꯤꯁꯨ ꯁꯣꯏꯗꯦ ꯋꯥꯍꯩ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕꯅꯤ ꯏꯆꯦꯃꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯈꯔ ꯑꯃꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯔꯦ ꯀꯨꯀꯤꯗꯤ ꯂꯥꯏꯗꯅ ꯃꯤꯇꯩ ꯑꯃꯅꯤꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯑꯦ ꯑꯗꯨ ꯀꯔꯤꯒꯤꯅೋ ꯑꯗꯣ ꯄꯨꯝꯅꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯉꯁꯤ ꯊꯧꯅꯥ ꯄꯤꯔꯛꯇꯅ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯞꯄꯣꯔꯠ ꯅꯠꯇꯦꯗ ꯇꯧꯔꯛꯑꯒ ꯃꯩꯇꯩ ꯅꯨꯡꯁꯤꯔꯛꯇꯦꯗ ꯉꯁꯤ ꯑꯩꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯤꯔꯛꯄꯗ ꯑꯩꯅ ꯉꯁꯤꯁꯤ ꯊꯧꯅꯥꯁꯦ ꯐꯪꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯄꯥꯏꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯈꯔ ꯈꯛꯅ ꯃꯕꯨꯛ ꯐꯠꯇꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕ ꯑꯣꯏꯗ ꯈꯔꯗꯤ ꯄꯥꯗꯕ ꯚꯤꯗꯤꯑꯣ ꯇꯧꯔꯦꯕꯀꯣ ꯈꯔ ꯊꯥꯡꯒꯠꯂꯒ ꯑꯗꯣ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯀꯩꯅꯣ ꯑꯩ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯑꯃꯈꯛ ꯇꯤꯟ ꯆꯪꯕ ꯑꯃꯈꯛ ꯆꯪꯉꯒ ꯑꯗꯨ ꯇꯤꯟ ꯆꯪꯕꯗꯣ ꯑꯩꯈꯣꯏ ꯃꯋꯥ ꯂꯧꯗꯦꯕ ꯒꯥꯏꯇꯦ ꯅꯪꯕꯨ ꯅꯣꯏꯒꯤ ꯂꯥꯛꯐꯝ ꯍꯧꯔꯛꯐꯝ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯈꯣꯗ ꯔꯤꯐ꯭ꯌꯨꯖꯤ ꯅꯣꯏꯕꯨ ꯑꯩ ꯒꯥꯏꯇꯦ ꯑꯩꯈꯣꯏ ꯆꯦꯟꯈꯔꯦꯅꯦ ꯄꯥꯎ ꯅꯝꯕꯔꯅ ꯍꯪꯉꯤꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯈꯣꯝꯗꯅ ꯆꯠꯈꯤꯅꯨꯀꯣ ꯄꯥꯎꯅꯝꯕ ꯁꯥꯎꯔꯤꯅꯦ ꯈꯨꯄꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯍꯦꯛ ꯊꯥꯖꯅꯤ ꯐꯣꯔꯁꯁꯤꯡꯁꯦ ꯑꯝꯇ ꯊꯣꯛꯈ꯭ꯔꯕ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯅꯣꯏ ꯑꯉꯝꯕ ꯌꯥꯅꯔꯣ ꯍꯥꯏꯔꯗꯤ ꯑꯩꯅꯅꯦ ꯈꯨꯗꯛꯇ ꯈꯪꯉꯦꯗꯅ ꯐ꯭ꯂꯥꯏꯠ ꯇꯤꯛꯀꯦꯠꯇꯣ ꯋꯦꯡ ꯂꯥꯎ ꯇꯣꯡꯁꯤꯜꯂꯛꯑꯒ ꯑꯩꯅ 40 ꯃꯤꯅꯤꯠ 40 ꯃꯤꯅꯤꯠ ꯄꯨꯡ ꯑꯃ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯇꯥꯞ ꯂꯥꯎ ꯂꯥꯛꯑꯅꯤ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯀꯨꯀꯤ ꯍꯥꯠꯂꯒꯦ ꯀꯨꯀꯤ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯥ ꯁꯥ ꯊꯣꯛꯂꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯣꯛꯂꯛꯑꯣ ꯀꯨꯀꯤ ꯁꯤꯡꯖꯨ ꯁꯨꯔꯁꯤ ꯍꯥꯏꯅ ꯑꯩꯅꯀꯣ ꯐ꯭ꯂꯥꯏꯠꯁꯤꯒ ꯑꯝꯇ ꯄꯥꯏꯁꯜꯂꯛꯇꯣꯔꯤꯁꯦ ꯑꯩꯅ ꯈꯪꯉꯦꯗꯅ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕꯅ ꯃꯤꯇꯩꯅ ꯃꯤꯇꯩ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯍꯥꯏꯕ꯭ꯔꯦꯗ ꯑꯣꯏꯔꯝꯃꯅꯤ ꯀꯨꯀꯤꯒꯨꯝꯅ ꯃꯅꯤ ꯍꯥꯏꯕ꯭ꯔꯦꯠꯅꯤ ꯀꯨꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯦ ꯑꯩ ꯈꯪꯉꯕꯅꯦꯕ ꯀꯨꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯌꯦꯛꯅꯕ ꯑꯃꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯕꯩ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯣꯏꯁꯨ ꯑꯩꯒꯤ ꯆꯥꯟꯁ ꯌꯦꯡꯒꯦ ꯌꯦꯛꯅꯕꯅꯤ ꯑꯩ ꯁꯨꯝ ꯄꯥꯟꯒꯦ ꯏꯃꯥꯏ ꯄꯦꯝ ꯑꯗꯩꯗꯤ ꯄꯥꯎ ꯄꯥꯎ ꯑꯗꯨꯅ ꯄꯥꯎ ꯑꯩ ꯄꯥꯎ ꯃꯋꯥ ꯄꯥꯎ ꯂꯧꯗꯦ ꯉꯥꯡꯉꯣ ꯃꯋꯥ ꯂꯧꯗꯦ ꯃꯋꯥ ꯂꯧꯗꯦ ꯃꯣꯏꯗ ꯃꯋꯥ ꯂꯧꯗꯦ ꯑꯥꯏ ꯗꯣꯟ ꯀꯤꯌꯔ ꯈꯪꯉꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯄꯨꯅꯤꯅ ꯆꯥꯅꯤꯡ ꯆꯥ ꯑꯍꯥꯎ ꯆꯥ ꯀꯨꯀꯤꯗꯤ ꯊꯛꯅꯤꯡ ꯊꯛ ꯃꯤꯅꯥꯏꯅꯤꯅ ꯃꯤꯒꯤ ꯂꯣꯛꯈꯥꯛ ꯈꯔ ꯆꯥ ꯑꯦꯌꯥꯔꯒꯤ ꯂꯣꯛꯈꯥꯛ ꯈꯔ ꯆꯥ ꯀꯨꯀꯤ ꯅꯨꯄꯤ ꯌꯦꯡꯈꯩꯁꯨ ꯂꯣꯏꯅ ꯀꯃꯦꯟ ꯑꯦꯌꯥꯔꯒꯤ ꯂꯣꯛꯈꯥꯛ ꯑꯣꯏꯔꯦ ꯇꯧꯕꯤꯌꯣ ꯖꯁꯇꯤꯟ ꯅꯥꯏꯠ ꯊꯨꯏ
saktu thui mitei minayo saktu sa page lon chop โอ้ย AR manakti lairo na moi ne he maming je ha cookie cookie thon jele ji kai AR manakti lairo thilamaga lai ni น้อยนั่งกินนูปีดูนั่งกินนะตู้ดูAR manakti thanamaga lairo น้อยนะมาดูกะ thilama live sana lai ni มีได้ mitei de minai hai je moi kai kang ra kang di น้อยนะป้านะพูดดูค่อยกี่ค่อยป้าค่อยอีป้ายปุยเนี่ยมาที่เชียงอะมีเป็นน้อยนะป้านะพูดดูนะข้างบ่า mitei de minai ค่ masa อยอีป้ายปุยมาที่เชียงให้เป็นน้อยนะป้านะพูดดูนะข้างบ่าค่อยอีป้ายพูดที่ภายนะว่าที่ภายจะบ่ได้บ่อีสิ่งปุระจะเป็นน้อยนะป้านะพูดดูนะข้างบ่าaduga akhoi ipai pun sara lukhak sakak lema do noi na pana pu de pijarak pa khanga ba ss pa no mangana cookie thui ahai pumi thui thui e ha jit sarang tem ise cookie sing mitei se mayam nang ngasi singda mitei mayam kana nang ngasi sing ne khutli bro ai ha ise cookie sing se singda kana ching hutli brai ching han ma tau halli rai cookie jing ge chingda ang ne da gi wari bu mo lo de mo si di kaseng khong pang na su su nei khai ba dang moi lo shan jar ba ni da moi ne mi gi marum da lo na lai da ching rak da lo na lai da ching de ju kuma pun si ching de ju kum thang moi da moi gi sanjen bam mo ibem lo cha de lai mana khoi mohum da chaina thinduna kho kari khoi khoi singdo khoi do pumchai chai re doidi paithorokpa question ga do bosu mathau tarakpa tabani mani mani tawrakpa am chumi lalaba minai lanle sughai hairak loi maram aduna mamitta thinduna takpa tabani ai mani mami te thila tak torim amuka hange pamdam mamna cookie mde khumbiro udana cookie noi bu noi gi Sike hor dai no phang nagi gi se. story gi wari Sike dai no. amuktang liram kho si cái đấy nó sẽ lọc thôi rồi lọc thôi kamo apna kam karo sigom pan sigom nam sigom pan अच्छा đấy sao sẽ chính thôi rồi chingge se te se jaw ri ni se ok ok tammo very good very good cookie mà ta chẳng ô cookie mà mai ta mo chẳng khon je volume ô se lao lao video da phakko da na pakai ba ru chino mem cookie mà tăng chẳng ô mga thắt kê cookie mà tăng chẳng ô cái đấy đấy lấy cookie tomi na mera pam inau sonia ichegi matheldi hangam thongba yongchak sinju ga chare anh phải bảo cái gì ra ss panam mangang cookie singna khumlak oi aigi answer ai kangde da pawnam ba cookie phara đó lấy lam tiền hangi tôi ghi answer ai lấy jo tiền hai bảo ni number cookie đó tôi ghi ai answer jo lấy hai tiền pawnam man hangi sidu khumbi ma khum mudna ina kana da khumde hꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯟꯖꯥꯡ ꯀꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯗꯨꯝ ꯍꯥꯎꯕ ꯂꯩꯇ꯭ꯔꯦ ꯃꯩꯈꯨꯒ ꯕꯪ ꯕꯪ ꯀꯥꯕ ꯍꯪꯒꯥꯝ ꯊꯣꯡꯕꯗꯣ ꯍꯥꯎꯅꯤ ꯉꯥ ꯑꯖꯥꯏꯕꯒ ꯁꯦꯠꯂꯒ ꯍꯥꯞꯆꯜꯂꯒ ꯈꯨꯝꯖꯜꯂꯒ ꯐꯨꯠꯄꯗꯣ ꯀꯥꯝꯕꯗꯤ ꯍꯥꯎꯇꯦ ꯃꯤ ꯈꯔ ꯑꯃꯅ ꯀꯨꯀꯔꯗ ꯀꯥꯝꯅꯩꯀꯣ ꯑꯩꯗꯤ ꯀꯨꯀꯔꯗ ꯀꯥꯝꯕꯁꯦ ꯍꯥꯎꯇꯦ ꯆꯐꯨꯗꯣ ꯐꯨꯠꯄ ꯈꯨꯝꯖꯜꯂꯒ ꯑꯁ ꯐꯖꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯃꯣꯔꯣꯛ ꯁꯥꯇꯛꯅ ꯇꯧꯔꯒ ꯇꯤꯟꯒ ꯌꯣꯠꯂꯤ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯁꯣꯏꯕꯨꯝ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯣꯏꯕꯨꯝ ꯊꯨꯡꯉꯔꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯩꯒꯤ Nagapandagi ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯃꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤꯡꯗꯣ ꯅꯒꯥꯝꯄꯥꯟꯗꯅꯤ ꯐꯣꯟꯗꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯏꯆꯦꯅ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯏꯆꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯃꯣꯏ ꯃꯅꯥꯛꯇꯒꯤ ꯑꯃ ꯑꯩꯈꯣꯏꯁꯤꯒ ꯑꯁꯥꯝꯗ ꯂꯥꯛꯇꯣꯔꯤ ꯍꯣꯖꯥꯏꯗ ꯂꯥꯛꯇꯣꯔꯤ ss ꯍꯥꯏꯕꯗꯒꯤ panam mangang question hangliba cookie da ai oina ware question hangbada ꯑꯗꯨꯒꯤ ꯃꯥꯅ ꯄꯣꯠ ꯆꯩ ꯏꯆꯦꯅ ꯁꯣꯏꯕꯨꯝ ꯉꯥꯔꯤ ꯀꯌꯥ ꯍꯥꯞꯄꯤꯔꯛꯑꯦꯕ ꯍꯌꯦꯡꯗꯤ ꯁꯣꯏꯕꯨꯝꯒ ꯅꯍꯥꯟꯁꯨ ꯆꯋꯥꯏ ꯍꯥꯞꯄꯛꯏ ꯊꯣꯏꯗꯤꯡ ꯍꯥꯞꯄꯛꯏ ꯑꯗꯨ ꯏꯆꯦꯗꯨꯅ ꯅꯍꯥꯟ ꯃꯃꯥꯡ ꯈꯔ ꯍꯞꯇꯥ ꯃꯃꯥꯡꯗ ꯆꯋꯥꯏ ꯍꯥꯞꯄꯛꯏ ꯑꯗꯨꯒꯩꯗꯤ ꯊꯣꯏꯗꯤꯡ ꯍꯥꯞꯄꯛꯏ ꯅꯨꯡꯁꯨꯛꯇꯣ ꯑꯗꯨ ꯍꯥꯞꯄꯛꯏ ꯑꯗꯩꯗꯤ ꯆꯋꯥꯏ ꯑꯀꯪꯕ ꯍꯥꯞꯄꯛꯏ ꯍꯌꯦꯡ ꯑꯃꯨꯛ ꯉꯥꯔꯤ ꯆꯐꯨꯒꯤ ꯉꯥꯔꯤ ꯑꯍꯥꯎꯕꯗꯨꯃ ꯀꯦꯖꯤ ꯑꯅꯤ ꯍꯥꯞꯄꯛꯀꯦ ꯍꯥꯏ ꯑꯩꯅ ꯏꯆꯦ ꯀꯦꯖꯤ ꯑꯅꯤꯗꯤ ꯍꯥꯞꯄꯛꯑꯅꯨ ꯀꯦꯖꯤ ꯑꯃꯇ ꯍꯥꯞꯄꯛꯑꯣ ꯍꯥꯏꯅ jam hai no cookie singdo la kapam ꯉꯥꯔꯤ ꯀꯦꯖꯤ ꯑꯃ ꯍꯥꯞꯄꯛꯑꯦ ꯑꯍꯥꯎꯕ ꯉꯥꯔꯤꯗꯣ ꯀꯦꯖꯤ ꯑꯃ ꯍꯥꯞꯄꯛꯑꯦ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯍꯥꯞꯄꯛꯑꯦ ꯏꯁ ꯍꯥꯎꯔꯅꯤ tomi ꯉꯥ na ꯑꯇꯥꯏꯕ ꯍꯥꯞꯄꯛꯀꯦ mairakpam ꯍꯥꯏ ꯏꯆꯦꯅ inau na hairi dumaina thonge hawe ꯆꯐꯨꯗ ꯈꯨꯝꯃ ꯊꯣꯛ ꯏꯁ ꯏꯆꯦ ꯍꯥꯎꯅꯤꯍꯦ ꯆꯥꯅꯤꯡꯉꯦ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ dumai thonge ꯏꯆꯦ hawe ꯐꯝꯅꯁꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯍꯪꯒꯥꯝꯗꯣ ꯌꯥꯝꯅ na kamaina kanada ke haigi ga ꯑꯩꯅ ꯆꯐꯨꯗ ꯐꯨꯠꯂ ꯊꯣꯡꯕ ꯍꯥꯏꯗꯣ ꯀꯨꯀꯔꯗ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯕ ꯀꯨꯀꯔꯗ ꯊꯣꯡꯉꯁꯨ Karam madam na haigi ꯀꯨꯀꯔꯗꯣ
ꯃꯈꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯩꯈꯣꯏ ꯈꯨꯝꯖꯤꯟꯗ ꯃꯊꯛꯇꯩ ꯁꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯒ ꯀꯨꯀꯔꯗ ꯐꯨꯠꯂꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯐꯨꯠꯄ ꯈꯨꯝꯖꯤꯜꯂꯒ ꯀꯔꯝꯕ ꯃꯇꯝ ꯍꯥꯏꯔꯤꯅꯣ ꯍꯥꯎꯔꯤ ꯑꯩꯉꯣꯟꯗꯗꯤ ꯄꯤꯖꯗꯦ ꯅꯊꯟ ꯆꯥꯏꯔꯣ ꯃꯇꯤꯟꯒ ꯖꯣꯜꯂꯤꯅꯦ ꯍꯥꯎꯅꯤꯌꯦ ꯇꯤꯟꯒ ꯖꯣꯜꯂꯤ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄꯁꯤꯒ ꯑꯩ ꯂꯝꯕꯤꯗꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯌꯦ ꯄꯨꯡ 12ꯐꯥꯎ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯅꯦꯠ 10ꯒ ꯂꯣꯏꯗ꯭ꯔꯤꯕꯥꯎ ꯁꯥꯟꯅꯈꯤꯒꯦ ꯃꯌꯥꯝ ꯄꯨꯡ 12ꯐꯥꯎ ꯃꯌꯥꯝ ꯁꯥꯟꯅꯁꯤ ꯄꯨꯡ ꯏꯆꯤꯜ ꯏꯅꯥꯎ 4 ꯐꯥꯎ ꯃꯌꯥꯝ ꯁꯥꯟꯅꯁꯤ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯏꯐꯁꯨ ꯂꯥꯛꯄ ꯁꯪꯗꯦꯕ ꯊꯕꯛꯁꯨ ꯈꯔ ꯀꯟꯕꯒ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯑꯁꯥꯏ ꯑꯌꯨꯛꯇ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯑꯦꯁꯦꯁ ꯄꯥꯎꯅꯃꯅ ꯉꯥꯔꯤꯗꯤ ꯀꯦꯖꯤꯒ ꯍꯥꯞꯂꯛꯂꯤꯗꯤ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯣꯛꯐꯥꯏ ꯍꯥꯟꯅ ꯀꯥꯔꯅꯤ ꯀꯥꯈꯤꯅꯤꯀꯣ ꯏꯊꯩ ꯃꯥꯏ ꯑꯁ ꯉꯥꯔꯤ ꯌꯥꯝ ꯆꯥꯏꯍꯦ ꯑꯩ ꯉꯥꯔꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯉꯥ ꯊꯣꯡꯉꯁꯨ ꯉꯥꯔꯤ ꯃꯦꯠꯄ ꯃꯊꯧ ꯇꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯉꯥꯔꯤ ꯏꯔꯣꯜꯂꯦ ꯉꯥꯔꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯄꯗ ꯉꯥꯔꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯑꯗꯣ ꯉꯥꯔꯤ ꯀꯦꯖꯤ ꯑꯃꯅ ꯑꯩꯈꯣꯏ ꯆꯥꯔꯤꯁꯦ ꯊꯥ 1.5 ꯊꯥ 2 ꯌꯥꯝꯅ ꯆꯥꯔꯦꯕꯗ ꯊꯥ 2 ꯑꯩꯒꯤ ꯄꯨꯡ 12ꯒ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯑꯩ ꯍꯣꯏ ꯄꯥꯎꯅꯝꯕ ꯅꯪꯗꯤ ꯄꯣꯊꯥ ꯋꯥꯔꯝꯒꯅꯤ ꯍꯣꯏ ꯀꯥꯏ ꯍꯣꯏ ꯀꯥꯏꯗ ꯄꯥꯎꯅꯝꯕ ꯑꯩꯗꯤ ꯉꯥꯔꯤꯗꯤ ꯀꯦꯖꯤ ꯑꯃꯅꯅꯦ ꯊꯥ 2 ꯐꯥꯎꯗꯤ ꯆꯥꯅꯤꯗꯨꯒ ꯍꯦꯟꯅꯗꯤ ꯆꯥꯔꯣꯏ ꯅꯪ ꯄꯣꯊꯥꯎ ꯑꯗꯨꯝ ꯉꯟꯅ ꯑꯗꯨꯝ ꯄꯣꯊꯥꯎ ꯉꯥꯔꯤ ꯂꯥꯏꯐꯁꯦ ꯑꯍꯥꯎꯕꯗꯣ ꯐꯖꯅ ꯂꯥꯏꯐꯁꯤꯒ ꯇꯧꯔꯒ ꯍꯌꯦꯡꯗꯤ ꯎ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯐꯖꯅ ꯃꯦꯠꯂꯒ ꯏꯁ ꯍꯥꯎꯔꯦ ꯉꯥ ꯊꯣꯡꯉꯒ ꯎ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯃꯦꯠꯂ ꯆꯥꯕ ꯑꯩ ꯌꯥꯝ ꯍꯥꯎꯋꯤ ꯆꯥꯅꯤꯡꯗꯦ ꯃꯣꯅꯤ ꯉꯥꯃꯣꯝ ꯑꯦꯁꯦꯁ ꯏꯌꯥꯝꯕ ꯍꯥꯏꯔ ꯈꯨꯔꯝꯃꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯦ ꯃꯣꯅꯤ ꯂꯥꯛꯑꯦ ꯑꯗꯣ ꯄꯥꯎꯅꯝꯕꯅ ꯅꯍꯥꯟꯃꯨꯛ ꯖꯤꯠ ꯁꯥꯔꯥꯡꯊꯦꯝ ꯏꯆꯦ ꯑꯩꯗꯤ ꯀꯨꯀꯤꯁꯤꯡꯁꯦ ꯀꯔꯤ ꯁꯤꯡꯈꯥꯏꯗꯧꯅ ꯀꯥꯂꯤꯡꯒꯅꯤ ꯑꯩꯗꯤ ꯈꯥꯏꯒꯅꯤ ꯑꯩꯗꯤ ꯑꯩꯕ ꯈꯥꯏꯔꯨ ꯏꯆꯥꯁꯤꯗꯤ ꯈꯥꯏꯔꯨꯀꯣ ꯏꯅꯥꯎꯁꯤꯗꯤ ꯈꯥꯏꯔꯨꯀꯣ ꯀꯨꯀꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯩꯗꯤ ꯋꯥꯈꯟꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯀꯨꯀꯤꯕꯨ ꯍꯥꯠꯂꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯗꯣ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯀꯔꯤꯒꯤꯅꯣ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯑꯩꯁꯨ ꯑꯁꯨꯛ ꯂꯥꯏꯚ ꯊꯤꯅ ꯇꯧꯔꯤ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯈꯪꯗꯦ ꯂꯥꯛꯄꯤꯗꯦ ꯑꯩ ꯑꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯂꯥꯏꯞꯁꯦ ꯄꯨꯡ 9 ꯊꯥꯔꯦ ꯑꯩ ꯂꯪꯀꯥꯒꯤ ꯃꯤꯒ ꯂꯥꯏꯐ ꯁꯥꯟꯅꯕꯗ ꯆꯪꯗꯦ ꯑꯩ ꯃꯅꯤꯄꯨꯔ ꯃꯤꯒꯤ ꯂꯥꯏꯐ ꯁꯥꯟꯅꯕ ꯍꯧꯖꯤꯛꯇꯤ ꯆꯪꯉꯤ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯇꯣꯝꯕꯤ ꯀꯨꯀꯤ ꯅꯥꯃꯩꯔꯥꯛꯄꯝ ꯏꯅꯥꯎ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯃꯅꯤꯄꯨꯔꯗ ꯏꯅꯥꯎꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯃꯤꯌꯥꯝꯁꯤꯅ ꯃꯥꯏ ꯄꯦꯝꯃ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯛꯀꯗꯕꯗꯣ ꯈꯪꯍꯟꯒꯅꯤꯅ ꯑꯩ ꯑꯩꯈꯣꯏ ꯂꯥꯛꯀꯗꯕ ꯈꯔꯅꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯈꯪꯍꯜꯂꯛꯀꯦ ꯑꯗꯣ ꯀꯨꯝꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯆꯥꯛꯀꯧꯍꯧꯗ꯭ꯔꯕꯅꯤꯅ ꯃꯊꯪ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯤ ꯍꯟꯗꯛꯀꯤ 2024ꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯀꯦꯅꯗꯤ ꯈꯜꯂꯤ ꯑꯗ ꯏꯕꯨꯙꯧꯅ ꯀꯩ ꯄꯥꯎꯅꯝꯕꯁꯤꯅꯅꯦ ꯇꯝꯕ ꯍꯪꯅꯅꯦ ꯃꯤ ꯂꯣꯏ ꯆꯦꯜꯂꯦꯅꯦ ꯒꯥꯏꯇꯦꯟ ꯅꯪ ꯉꯥꯔꯤ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯅꯣꯏ ꯅꯃꯥꯗꯣ ꯑꯦꯍꯔꯒꯤ ꯀꯦꯝꯗꯒꯤ ꯑꯍꯥꯏꯁꯨ ꯃꯤꯀꯤ ꯂꯤꯕꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯑꯩ ꯉꯥꯏꯈꯣ ꯒꯥꯏꯇꯦꯟ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯁꯦꯡꯕ ꯅꯪꯁꯦ ꯀꯨꯀꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯃ ꯑꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯣ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯅꯣꯏ ꯅꯪ ꯀꯨꯀꯤ ꯑꯁꯦꯡꯕ ꯑꯐꯕ ꯅꯪꯅ ꯅꯤꯡꯉꯤꯕ ꯂꯥꯏꯅꯤꯡꯗꯣ ꯑꯗꯨꯗꯨꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯔꯛꯑꯣꯕꯀꯣ ꯀꯨꯀꯤ ꯅꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯀꯨꯀꯤ ꯅꯣꯏꯅ ꯍꯧꯔꯛꯄꯅꯦꯅ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯂꯥꯟꯁꯦ ꯅꯣꯏ ꯂꯥꯜꯂꯦꯅ ꯅꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯥ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯣ ꯀꯨꯀꯤ ꯃꯆꯥ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯅꯃꯣꯟꯗ ꯐꯥꯎꯔꯤꯕ ꯅꯪ ꯀꯔꯤ ꯐꯥꯎꯒꯦꯕꯁꯦ ꯑꯝꯇ ꯍꯥꯏꯔꯣ ꯂꯥꯟꯁꯦ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯏ ꯍꯥꯏꯅ ꯅꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯥ ꯑꯗꯨꯒ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯅꯣꯏ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯥ ꯒꯥꯏꯇꯦ ꯅꯪ ꯀꯨꯀꯤ ꯑꯁꯦꯡꯕ ꯍꯧꯕꯅꯤꯅ ꯑꯣꯏꯔꯝꯃꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯅꯤꯡꯉꯤꯕ ꯂꯥꯏꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯅꯤꯡꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯝꯇ ꯑꯩꯒꯤ ꯀꯣꯏꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯃꯤꯅꯥꯏ ꯃꯣꯏꯅ ꯂꯥꯟꯗꯦꯗꯅꯦ ꯍꯥꯏꯁꯤ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕꯅ ꯋꯦꯜꯀꯝ ꯃꯣꯏꯕꯤ ꯑꯩ ꯀꯨꯀꯤꯗ ꯂꯥꯛꯅꯕꯗ ꯏꯆꯜꯕꯨ ꯎꯍꯧꯗ꯭ꯔꯦ ꯖꯤꯠ ꯁꯔꯥꯡꯊꯦꯝ ꯌꯥꯏꯐꯔꯦ ꯑꯔꯥꯝꯕꯥꯏ ꯏꯆꯦ ꯑꯦꯟ ꯕ꯭ꯔꯣ ꯋꯥꯏ ꯃꯩ ꯄꯤꯌꯣ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏꯁꯦ ꯑꯔꯥꯝꯕꯥꯏꯗꯒ ꯊꯥꯒꯠꯆꯔꯤ ꯆꯟꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯊꯧꯅꯥ ꯄꯤꯕꯤꯔꯛꯄ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯣꯏ ꯒꯥꯏꯇꯦꯗꯣ ꯄꯥꯎꯅꯝꯕꯅ ꯍꯪꯕ ꯂꯣꯏꯗ꯭ꯔꯤ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯅ ꯋꯥꯟꯊ ꯇꯥꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯁꯤ ꯀꯅꯥꯅꯣ ꯌꯥꯝ ꯁꯥꯡꯉꯤꯔꯦ ꯁꯟꯖꯦꯟꯕꯝ ꯏꯕꯦꯆꯅ ꯍꯥꯏꯕ ꯂꯩꯃ ꯉꯥꯔꯤ ꯆꯥꯕ ꯐꯪꯗ꯭ꯔꯕꯗꯨꯅ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤꯅ ꯉꯥꯔꯤ ꯀꯧꯖꯕꯅꯤ ꯀꯜꯂꯛꯄ ꯑꯃꯒ ꯏꯔꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯏꯆꯦꯝꯃ ꯑꯃꯗꯤ ꯇꯥꯃꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ
ꯍꯤꯡꯂꯁꯨ ꯉꯥꯔꯤ ꯄꯣꯛꯄꯗ ꯃꯇꯨꯡꯗꯁꯨ ꯉꯥꯔꯤ ꯄꯤꯔꯥꯡ ꯉꯥꯔꯤꯅ ꯊꯋꯥꯏꯅꯤ ꯑꯩ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯉꯥꯔꯤ ꯒꯥꯏꯇꯦꯅ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯒꯥꯏꯇꯦꯅ ꯑꯩꯈꯣꯏꯗꯤ ꯈꯨꯝꯃꯦ ꯑꯗꯨ ꯅꯣꯏꯅ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯂꯥꯟꯕꯤꯗꯦ ꯀꯁꯥꯔꯤ ꯔꯤꯐꯨꯖꯤ ꯃꯤꯅꯥꯏ ꯁꯥꯏ ꯑꯣꯍꯣ ꯑꯩ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦꯅꯦ ꯃꯤꯅꯥꯏ ꯒꯥꯏꯇꯦ ꯑꯩ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦ ꯈꯪꯉꯕ ꯑꯩ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯑꯗꯨꯅꯤ ꯍꯧꯔꯛꯄꯗꯩꯁꯨ ꯅꯣꯏ ꯁꯨꯝ ꯂꯥꯜꯂꯤ ꯍꯧꯖꯤꯛꯁꯨ ꯂꯥꯜꯂꯤ ꯅꯪꯅ ꯆꯨꯝꯃꯦꯅ ꯉꯥꯡꯉꯛꯏꯗꯣ ꯁꯨꯝ ꯂꯥꯜꯂꯦ ꯑꯩ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦ ꯈꯪꯉꯕ ꯀꯁꯥꯔ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯞꯅꯩ ꯑꯩ ꯀꯁꯥꯔ ꯃꯆꯥ ꯅꯠꯇꯦ ꯀꯨꯀꯤꯕꯨ ꯅꯩꯔꯗꯤ ꯉꯥꯏꯍꯥꯛ ꯎꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯦꯁꯦꯁ ꯌꯥꯝ ꯕꯥꯏ ꯇꯣꯝꯕ ꯃꯅꯤꯄꯨꯔ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯇꯣꯝꯕ ꯋꯦꯜꯀꯝ ꯇꯣꯝꯕ ꯏꯅꯥꯎ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯒꯥꯏꯇꯦ ꯅꯪ ꯅꯉꯛ ꯊꯠꯂꯨꯔꯥ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯅꯔꯩꯗꯣ ꯊꯥꯡ ꯀꯛꯑꯣꯔꯥ ꯅꯔꯩꯗꯣ ꯇꯣꯉꯥꯟ ꯇꯥꯊꯣꯛꯎꯔꯥ ꯍꯥ ꯒꯥꯏꯇꯦꯟ ꯍꯥꯏꯕ ꯑꯩꯁꯨ ꯃꯦꯟꯃꯥꯔ ꯃꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪ ꯀꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯔꯣ ꯍꯥ ꯅꯪ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯣ ꯅꯪ ꯃꯥ ꯃꯦꯟꯃꯥꯔꯒꯤ ꯅꯠꯇꯦ ꯍꯥ ꯃꯅꯤꯄꯨꯔꯒꯤꯔꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤꯔꯣ ꯅꯪ ꯄꯟꯗꯤ ꯄꯟꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯀꯁꯥꯔꯒꯤ ꯅꯠꯇꯤꯌꯦ ꯖꯤ ꯁꯂꯥꯡꯊꯦꯟ ꯈꯪꯕ ꯕ꯭ꯔꯣꯕꯨ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯖꯤꯛꯁꯨ ꯑꯣꯟ ꯗ꯭ꯌꯨꯇꯤꯅꯤ ꯍꯣꯖꯥꯏꯗ ꯑꯁꯨꯝ ꯂꯩꯔꯤ ꯑꯦꯁꯦꯁ ꯄꯥꯎꯅꯕ ꯃꯉꯥꯡ ꯒꯥꯏꯇꯦ ꯒꯦꯠ ꯅꯟꯖꯥ ꯆꯥꯎ ꯑꯄꯥꯡ ꯀꯁꯥꯔꯗ ꯂꯩꯕ ꯃꯩꯇꯩꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯧꯈꯤꯕꯅꯤ ꯃꯤꯇꯩꯒꯤ ꯏ ꯃꯔꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤꯅꯦ ꯒꯙꯥ ꯍꯥꯏ ꯍꯦꯛꯀꯠꯙꯥ ꯑꯄꯪꯕ ꯃꯣꯏꯅꯕꯨꯗꯤ ꯀꯔꯤ ꯈꯪꯗꯣꯔꯤꯅꯣꯅꯦ ꯒꯙꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯉꯕ ꯗꯣꯡꯀꯤ 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 ꯁꯤꯒꯤ ꯒꯥꯏꯇꯦꯁꯦ ꯀꯨꯀꯤ ꯑꯩꯒꯤꯗꯁꯨ ꯗꯣꯡꯀꯤ ꯅꯍꯥꯟ ꯂꯥꯛꯂꯝꯕꯅꯤ ꯕꯥꯏ ꯒꯥꯏꯇꯦ ꯑꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ꯭ꯔꯣ ꯂꯥꯏꯛꯁꯦ ꯅꯪ ꯐꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜꯗ ꯒꯥꯏꯇꯦ ꯅꯪ ꯑꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ꯭ꯔꯣ ꯑꯩꯅ ꯀꯨꯀꯤ ꯁꯛꯊꯨ ꯀꯥꯏ ꯉꯥꯡꯕꯗꯣ ꯅꯪ ꯌꯦꯡꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯉꯥꯡꯉꯁꯨ ꯅꯪꯉꯣꯟꯗ ꯍꯥ ꯉꯥꯡꯕꯤꯔꯣꯏ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯣ ꯒꯥꯏꯇꯦ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯉꯥꯡꯒꯅꯤ ꯅꯪ ꯀꯟꯕꯤꯒꯦ ꯒꯥꯏꯇꯦ ꯑꯩꯅ ꯀꯨꯀꯤ ꯃꯉꯛ ꯊꯠꯀꯦ ꯀꯥꯏꯕꯗꯣ ꯅꯪ ꯌꯦꯡꯕ꯭ꯔꯣ ꯑꯩ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ꯭ꯔꯣ ꯅꯪ ꯑꯦꯁꯦꯁ ꯄꯥꯟꯅꯕ ꯃꯉꯥꯡ ꯒꯥꯏꯇꯦ ꯅꯪꯕꯨ ꯃꯅꯤꯄꯨꯔꯗ ꯍꯥ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯚꯨꯠ ꯃꯔꯨꯝ ꯅꯪꯕꯨ ꯑꯩ ꯁꯤ ꯍꯪꯉꯗꯤ ꯃꯥꯡꯈ꯭ꯔꯅꯤ ꯒꯥꯏꯇꯦꯅ ꯏꯀꯥꯏꯗ꯭ꯔꯣ ꯃꯤꯅꯥꯏ ꯑꯩ ꯒꯥꯏꯇꯦ ꯒꯥꯏꯇꯦꯅ ꯍꯥꯏꯕ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯒꯥꯏꯇꯦ ꯑꯩꯈꯣꯏ ꯑꯦ ꯑꯥꯏ ꯃꯅꯥꯛ ꯆꯠꯇꯦꯅꯦ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯦ ꯑꯥꯏ ꯃꯅꯥꯛ ꯆꯠꯇꯦ ꯒꯥꯏꯇꯦ ꯀꯟꯁꯧꯋꯥ ꯇꯣꯇꯣ ꯍꯥꯏ ꯀꯟꯁꯨꯋꯥ ꯇꯣꯇꯣ ꯐꯣꯔꯦꯟꯅꯔꯒ ꯆꯪꯉꯦ ꯇꯣꯇꯣ ꯍꯦꯜꯂꯣ ꯇꯣꯇꯣ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯃꯣꯔꯅꯤꯡ ꯐ꯭ꯔꯣꯝ ꯉꯥꯉꯣꯝ ꯍꯥ ꯚꯨꯠ ꯃꯔꯨꯝ ꯍꯥꯏꯅ ꯅꯣꯛꯁꯜꯂꯦ ꯚꯨꯠ ꯃꯔꯨꯝ ꯒꯥꯏꯇꯦꯗꯤ ꯚꯨꯠ ꯃꯔꯨꯝ ꯒꯥꯏꯇꯦꯗꯤ ꯚꯨꯠ ꯃꯔꯨꯝ ꯅꯠꯇꯦ ꯄꯥꯎ ꯅꯝꯕꯔ ꯂꯥꯜꯂꯦ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯏꯔꯣꯏ ꯚꯨꯠ ꯃꯔꯨꯝ ꯃꯔꯨꯝꯔꯣ ꯅꯠꯇꯦ ꯏꯔꯣꯏ ꯃꯔꯨꯝ ꯒꯥꯏꯇꯦꯗꯤ ꯑꯦ ꯑꯥꯔ ꯃꯆꯥꯅꯤ ꯑꯦ ꯑꯥꯔ ꯃꯔꯨꯝ ꯑꯦ ꯑꯥꯔ ꯃꯔꯨꯝ ꯑꯦ ꯑꯥꯔ ꯃꯔꯨꯝ ꯒꯥꯏꯇꯦꯗꯤ ꯑꯦ ꯑꯥꯔ ꯃꯔꯨꯝ ꯆꯨꯝꯕ꯭ꯔꯥ ꯒꯥꯏꯇꯦ ꯅꯪꯗꯤ ꯑꯦ ꯑꯥꯔ ꯃꯆꯥꯅꯤꯀꯣ ꯁꯣꯇꯦꯂꯥ ꯕꯥꯞ ꯀꯥꯏꯗꯣ ꯏꯁꯇꯦꯞ ꯐꯥꯗꯔ ꯀꯥꯏꯕꯗꯣ ꯍꯥ ꯏꯁꯇꯦꯞ ꯁꯟ ꯀꯥꯏꯕꯗꯣ ꯏꯁꯇꯦꯞ ꯁꯟ ꯀꯥꯏꯕꯗꯣ ꯀꯣ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯂꯩ ꯏꯝꯐꯥꯜ ꯑꯣꯏꯗꯤ ꯃꯤꯇꯩꯔꯣꯜ ꯉꯥꯡꯉꯨꯗ ꯑꯣ ꯀꯟꯁꯨꯋꯥ ꯅꯣ ꯇꯥꯇꯣꯛꯑꯣ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯍꯥꯏꯗꯨꯗꯤ ꯃꯩꯇꯩꯔꯣꯜꯗ ꯑꯗꯨꯝ ꯉꯥꯡꯉꯨꯅ ꯐ꯭ꯔꯣꯝ ꯐ꯭ꯔꯥꯝꯗꯣ ꯀꯩꯅꯣ ꯃꯩꯇꯩꯔꯣꯜꯗ ꯉꯥꯡꯕꯤꯔꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯤꯔꯣ ꯀꯟꯁꯨꯋꯥ ꯇꯣꯇꯣ ꯃꯩꯇꯩ ꯑꯣꯏꯗꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯊꯥꯖꯒꯦ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯏꯆꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯋꯥꯏ ꯑꯧ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯃꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯏꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯦꯁꯦꯁ ꯄꯥꯟꯅꯕ ꯃꯉꯥꯡꯅ ꯍꯥꯏ ꯒꯥꯏꯇꯦꯟ ꯅꯣꯏꯒꯤ ꯉꯁꯤ ꯅꯄꯥ ꯅꯄꯨꯒꯤ ꯔꯤꯂꯤꯖꯟꯕꯨ ꯈꯪꯕꯤꯕ꯭ꯔꯣ ꯍꯥꯏ ꯀꯗꯥꯏ ꯑꯩꯗꯒꯤꯅꯦ ꯄꯥꯎꯅꯝꯕ ꯒꯥꯏꯇꯦꯒꯤ ꯃꯄꯥꯅ ꯃꯦꯟꯃꯥꯔꯒꯤ ꯃꯃꯥꯅ ꯒꯥꯏꯇꯦꯒꯤ ꯃꯃꯥꯅ ꯑꯦ ꯑꯥꯔꯒꯤ ꯂꯨꯈꯥꯛ ꯏꯃꯩ ꯒꯥꯏꯇꯦꯅ ꯑꯦ ꯑꯥꯔꯒꯤ ꯃꯃꯣꯏ ꯅꯠꯇꯦ ꯑꯦ ꯑꯥꯔꯒꯤ ꯆꯥꯎꯄꯣꯛ ꯈꯪꯉꯕ ꯆꯨꯝꯕ꯭ꯔꯥ ꯒꯥꯏꯇꯦ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯖꯝ ꯁꯨꯔꯆꯥꯟ ꯌꯥꯏꯐꯔꯦ 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 ꯃꯣꯔꯅꯤꯡ ꯌꯥꯏꯐꯔꯦ ꯉꯥꯉꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯔꯆꯟ ꯇꯧꯔꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯂꯥꯛꯂꯤꯅꯣ ꯆꯨꯝꯃꯤ ꯑꯩꯅ ꯀꯨꯀꯤ ꯃꯤꯅꯥꯏ ꯀꯨꯀꯤ ꯃꯉꯛ ꯊꯠꯂꯣ ꯀꯥꯏꯕꯗꯣ ꯒꯥꯏꯇꯦ ꯅꯪ ꯌꯦꯡꯉꯤꯔꯣ ꯏꯝꯐꯥꯜ ꯏꯁ ꯑꯣꯜꯁꯣ ꯄꯥꯔꯠ ꯑꯣꯐ ꯀꯨꯀꯤꯂꯦꯟ ꯀꯨꯀꯤꯂꯦꯟꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯀꯨꯀꯤꯂꯦꯟꯅ ꯏꯝꯐꯥꯜ ꯑꯠꯆꯥ ꯑꯠꯆꯥ ꯏꯝꯐꯥꯜ ꯏꯁ ꯑꯣꯜꯁꯣ ꯄꯥꯔꯠ ꯑꯣꯐ ꯀꯨꯀꯤꯂꯦꯟ ꯑꯥꯏ ꯊꯤꯡ ꯌꯨ ꯑꯥꯔ ꯐ꯭ꯔꯣꯝ ꯑꯃꯈꯛ ꯆꯪꯉꯦ ꯃꯃꯤꯡꯁꯦ
नावजोई SK ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤꯔꯩ ꯑꯗꯣ ꯅꯣꯏ ꯍꯨꯔꯥꯟꯕ ꯅꯣꯏ ꯃꯤꯇꯩ ꯃꯃꯤꯡ ꯍꯥꯞꯄ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁ ꯀꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯍꯨꯔꯥꯟꯕ ꯍꯥꯏꯔꯣ ꯏꯉꯣ ꯈꯣꯡꯗꯣꯝꯕꯝ ꯅꯤꯅꯦ ꯀꯨꯀꯤ ꯑꯃꯒꯤ ꯊꯋꯥꯏꯗꯤ ꯖꯦꯝꯁ ꯐꯦꯔ ꯑꯃꯅ ꯍꯦꯜꯂꯤ 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 ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯃꯦꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯂꯥꯏꯛ ꯇꯧꯕ ꯂꯥꯛꯄ ꯅꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯕꯣꯖꯦꯟꯗ꯭ꯔꯣ ꯅꯤꯉꯣꯝꯕꯝ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯩꯇꯩ ꯃꯩꯇꯩ ꯑꯦꯁ ꯄꯥꯎ ꯅꯝꯕꯔ ꯕꯣꯖꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯃꯉꯥ ꯍꯥꯏꯔꯣ ꯑꯠꯆꯥ ꯂꯥꯂꯦꯟ ꯏꯇꯩꯃ ꯒꯥꯏꯇꯦ ꯂꯥꯜꯂꯦ ꯀꯔꯤ ꯍꯥꯏꯕ ꯂꯥꯜꯂꯦ ꯏꯇꯩꯃ ꯒꯥꯏꯇꯦꯒꯤ ꯃꯄꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯃꯥꯅ ꯃꯦꯟꯃꯥꯔꯗꯒꯤꯅꯦ ꯑꯣ ꯑꯣ ꯍꯣꯏꯅꯦ ꯇꯣꯝꯕ ꯑꯗꯨꯃꯥꯏꯅꯅꯤ ꯑꯩ ꯊꯣꯡꯆꯥꯎ ꯇꯥꯈꯤꯕꯗꯣ ꯏꯆꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦꯁꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯑꯁꯦꯡꯕ ꯃꯤꯇꯩ ꯌꯥꯏꯐꯔꯦ ꯑꯣꯏꯗꯣꯔꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯑꯩꯁ ꯄꯥꯎꯗꯝꯕ ꯐꯖꯅ ꯕꯣꯆꯣꯟ ꯉꯥꯡꯉꯤ ꯌꯥꯏꯐꯔꯦ ꯄꯥꯎꯅꯝꯕꯅ ꯌꯥꯏꯐꯔꯦ ꯄꯥꯎꯅꯝꯕꯅ ꯑꯩꯁ ꯀꯦꯗ ꯌꯥꯏꯐꯔꯦ ꯄꯥꯎꯅꯝꯕ ꯐꯖ ꯕꯣꯆꯣꯟ ꯉꯥꯡꯉꯤ ꯄꯥꯎꯅꯝꯕꯅ ꯌꯥꯏꯐꯔꯦ ꯅꯨꯡꯉꯥꯏꯔꯕ ꯀꯨꯀꯤ ꯀꯝꯗꯧꯔꯤ ꯀꯨꯀꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯅꯣꯏꯅ ꯉꯥꯡꯉꯛꯑꯒ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯄꯗꯤ ꯅꯣꯏ ꯀꯝꯗꯧꯔꯤ ꯄꯥꯔꯣꯗꯅꯗꯣ ꯀꯇꯥꯅꯥ ꯔꯣꯅꯤꯟ ꯔꯣꯅꯤꯟ ꯇꯨꯝꯃꯣꯏ ꯅꯪꯅ ꯍꯥꯏꯔ ꯇꯨꯝꯗꯣꯏꯔꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯃꯤ ꯏꯪꯂꯤꯁ ꯄꯥꯎꯅꯝꯕꯅ ꯃꯩ ꯍꯧ ꯂꯩꯑꯦ ꯇꯟꯖꯥꯁꯤꯒ ꯀꯨꯀꯤꯁꯦ ꯑꯃꯠꯇꯗꯤ ꯑꯩꯅꯅꯦ ꯀꯨꯀꯤ ꯑꯃꯅꯤꯇꯪ ꯀꯥꯡ ꯍꯥꯠꯄ ꯑꯩ ꯆꯤꯟ ꯑꯗꯨꯃꯥꯏꯅ ꯍꯥꯠꯂꯒ ꯊꯤꯗꯣꯛꯈ꯭ꯔꯦ ꯁꯨꯔꯨ ꯁꯨꯔꯨ ꯄꯥꯎꯅꯝꯕ ꯁꯨꯔꯨ ꯚꯦꯔꯤ ꯕꯦꯁ ꯒꯨꯗ ꯉꯁꯥꯏꯒꯤ ꯊꯤꯗꯕꯗꯣ ꯑꯩ allowed ꯁꯥꯎꯅꯤꯡ all ꯂꯩꯔꯝꯃꯤꯅꯤ allowed all allowed here all allowed in my LB ꯄꯥꯎꯅꯝꯕ ꯄꯥꯎꯅꯝꯕ ꯅꯪꯒꯤ ꯐ꯭ꯔꯤꯅꯤ ꯈꯨꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯁꯨꯃꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥ ꯈꯇꯪ ꯎꯄꯥꯏ ꯁꯣꯏꯔꯒꯁꯨ ꯂꯩꯅꯗꯣꯏꯅꯤ ꯈꯨꯃꯝ ꯊꯣꯛꯑꯦ ꯀꯩꯒꯤꯅꯣ ꯎꯄꯥꯏ ꯂꯩꯇꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯃꯉꯛ ꯊꯗꯠꯅꯤꯡꯉꯦꯕ ꯀꯨꯀꯤꯁꯤꯡꯁꯦ ꯄꯥꯎꯅꯝꯕ ꯐꯨꯜ ꯎꯁꯤꯠꯂꯛꯇ꯭ꯔꯗꯤ ꯀꯨꯀꯤ ꯑꯦꯂꯥꯎꯠ ꯃꯉꯛ ꯊꯗꯠꯅꯤꯡꯉꯦꯕ ꯉꯥꯡꯊꯧ ꯀꯨꯀꯤꯁꯦ ꯖꯥꯃꯨ ꯖꯥꯝꯗꯦ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯀꯨꯀꯤ ꯃꯉꯛ ꯃꯣꯏꯅ ꯊꯗꯠꯅꯤꯡꯉꯦꯕ 50 ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯈꯛ ꯍꯥꯏꯕꯗ ꯎꯝ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯨꯀꯤ ꯅꯣꯏ ꯅꯉꯛ ꯊꯗꯠꯅꯤꯡꯉꯦꯕ ꯃꯔꯨ ꯑꯣꯏꯅ ꯒꯥꯏꯇꯦ ꯅꯪ ꯅꯉꯛ ꯊꯗꯠꯅꯤꯡꯉꯦꯕ ꯏꯆꯦ ꯖꯤꯠ ꯁꯔꯥꯡꯊꯦꯝꯅ ꯏꯆꯦ ꯀꯨꯀꯤꯁꯤꯡꯁꯦ ꯕꯨꯠ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ ꯃꯣꯏ ꯏꯆꯦꯅ ꯀꯨꯀꯤꯅ ꯚꯨꯠ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯃꯣꯏꯗꯤ ꯚꯨꯠꯇꯤ ꯂꯥꯏ ꯃꯅꯥꯛ ꯆꯪꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯚꯨꯠꯇꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯕꯗꯤ ꯀꯤ ꯆꯦꯟꯕꯅꯤ ꯀꯩꯝ ꯍꯥꯏꯔꯨꯅꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯇꯪ ꯍꯥꯏꯔꯣ ꯂꯣꯏꯔꯦ ꯃꯣꯏ ꯂꯣꯡꯖꯝ ꯔꯦꯕꯤ ꯁꯤꯡꯍꯥ ꯀꯨꯀꯤ ꯋꯦꯜꯀꯝ ꯏꯝꯐꯥꯜ ꯀꯨꯀꯤꯁꯦ ꯏꯝꯐꯥꯜꯗ ꯀꯧꯔꯤꯌꯦ ꯃꯄꯨꯟꯁꯤꯗ ꯀꯨꯀꯤꯅ ꯆꯤꯡꯗꯩ ꯀꯨꯝꯊꯔꯒ ꯏꯝꯐꯥꯜ ꯂꯥꯛꯄꯗꯤ ꯇꯣꯛꯈ꯭ꯔꯣ ꯍꯥ ꯈꯨꯔꯥꯏ ꯂꯥꯜꯂꯛꯎ ꯍꯥꯏꯅꯤ ꯑꯦꯜ ꯔꯃꯦꯁ ꯁꯤꯡꯍ ꯂꯥꯏꯚ ꯌꯥꯎꯗꯕ ꯀꯨꯏꯔꯦ ꯑꯩ ꯊꯥꯒꯠꯆꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯑꯦꯁ ꯑꯦꯁ ꯄꯥꯎꯅꯝ ꯃꯉꯥꯜ ꯒꯥꯏꯇꯦꯟ ꯑꯣꯏꯅ ꯃꯥꯗꯨꯗ ꯍꯥꯏꯔꯨꯔꯣ ꯅꯃꯥꯒꯤ ꯑꯍꯥꯏ ꯃꯥꯜꯂꯕ ꯁꯥ ꯍꯥꯏ ꯉꯥꯡꯉꯨ ꯄꯦꯟ ꯄꯦꯟꯅ ꯉꯥꯡꯉꯨ ꯀꯨꯀꯤꯕꯨ ꯉꯥꯡꯉꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯀꯨꯀꯤ ꯍꯥꯠꯀꯦꯕꯨ ꯍꯥꯏꯔꯕ ꯑꯩ ꯃꯦꯍꯗꯤ ꯅꯨꯡꯁꯤꯔꯦ ꯕꯦꯒꯝ ꯍꯦꯜꯂꯣ ꯀꯅꯥ ꯃꯦꯍꯗꯤ ꯕꯦꯒꯝ ꯃꯦꯍꯦꯟꯗꯤ ꯕꯦꯒꯝꯖꯤ ꯅꯃꯁꯇꯦ ꯇꯣꯝꯕꯤꯅ ꯀꯦꯁꯤ ꯍꯨआ ꯃꯩꯔꯥꯛꯄ ꯃꯣꯏꯅ ꯀꯁꯥꯔꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯉꯥꯡꯉꯤꯁꯦ ꯀꯁꯥꯔ ꯃꯤꯌꯥꯝ ꯄꯥꯏꯁꯜꯂꯛꯑꯗꯤ ꯂꯣꯏꯔꯦꯗꯣꯏꯗꯤ ꯀꯁꯥꯔ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯂꯩꯕ ꯃꯤꯇꯩ ꯃꯌꯥꯝꯗꯣ ꯆꯪꯉꯛꯑꯕ ꯍꯧꯖꯤꯛꯁꯦ ꯅꯣꯏ ꯂꯣꯏꯔꯦ ꯈꯪꯉꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏꯃꯤ ꯃꯄꯥꯟꯗ ꯂꯩꯔꯤ ꯃꯤꯇꯩꯁꯤꯡꯁꯦ ꯕꯣꯔꯥꯛ ꯚꯦꯂꯤꯗꯩ ꯒꯣꯡ ꯆꯪꯉꯛꯑꯕ ꯂꯥꯎꯅ ꯑꯣꯝꯃꯗꯤꯅꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯕꯔꯥꯛ ꯑꯩꯈꯣꯏꯅ ꯚꯦꯂꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯑꯅꯤꯅꯤꯁꯦ ꯈꯥꯏꯗꯣꯛ ꯂꯩꯁꯤ ꯃꯤꯇꯩ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯌꯥꯝꯃꯟꯈꯤꯅꯀꯣ ꯚꯦꯂꯤꯅꯤ ꯌꯥꯝꯃꯟꯈꯤꯅ ꯀꯁꯥꯔꯅ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯕꯔꯥꯛ ꯕꯣꯔꯥꯛ ꯚꯦꯂꯤ ꯚꯦꯂꯤꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏꯃꯤ ꯑꯗꯣ ꯈꯪꯉꯨ ꯁꯤ ꯃꯌꯥꯝꯁꯤꯅ ꯍꯨꯞꯆꯜꯂꯗꯤ ꯀꯨꯀꯤ ꯅꯣꯏꯕꯨ ꯁꯨꯡꯐꯨ ꯐꯨꯗꯕꯤꯗ ꯑꯗꯨꯝ ꯁꯝꯃ ꯆꯠꯈꯤꯗ ꯑꯗꯨꯝ ꯂꯣꯏꯅꯤ ꯅꯣꯏ ꯍꯥꯏꯔꯧꯔꯣ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯌꯥꯝꯁꯤꯅ ꯅꯝꯕꯔ ꯋꯥꯟ ꯇꯧꯔꯛꯄꯗꯅꯦ ꯖꯃꯟꯒꯤꯅꯅꯦ ꯑꯅꯤ ꯊꯣꯛꯏꯃꯤ ꯃꯤꯇꯩ ꯃꯌꯥꯝꯁꯤꯅ ꯅꯝꯕꯔ ꯋꯥꯟ ꯇꯧꯔꯛꯄꯗ ꯅꯣꯏꯅꯦ ꯑꯗꯨꯒꯤ ꯅꯝꯕꯔ ꯋꯥꯟꯒꯤ ꯃꯍꯤ ꯇꯥꯎꯊꯈꯤꯗꯅ ꯅꯣꯏ ꯀꯥꯏꯖꯧꯅꯤ ꯈꯪꯉꯣ ꯁꯣꯟꯗꯒꯤ ꯅꯪ ꯑꯝꯇꯪ ꯍꯧꯔꯛꯑꯣ ꯍꯥꯏꯕꯗꯅꯦ ꯍꯣ ꯍꯥꯏꯔꯛꯄꯗ ꯅꯦꯠꯄꯗ ꯅꯣꯏ ꯄꯨꯡꯄꯥꯛ ꯄꯥꯛꯀꯅꯤ ꯅꯣꯏ ꯁꯝꯅ ꯆꯠꯈꯤꯕꯗ ꯑꯗꯨꯝ ꯑꯗꯩꯗꯤ ꯃꯦꯍꯦꯗꯤ ꯕꯦꯒꯝꯅ ꯍꯥꯏꯌꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯏꯆꯦ ꯆꯥꯗ꯭ꯔꯤ ꯃꯦꯝ ꯉꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯩꯔꯤ ꯉꯥ ꯇꯦꯛ ꯉꯥꯅꯧ ꯊꯣꯡꯉꯤ ꯑꯦꯁ ꯑꯦꯁ ꯄꯥꯎꯅꯝ ꯃꯉꯥꯅ ꯀꯨꯀꯤꯗꯤ ꯍꯥꯠꯂꯣꯏꯗꯕꯅꯤ ꯍꯤꯡꯅ ꯍꯤꯡꯅ ꯃꯊꯕꯥꯛꯇ ꯃꯊꯕꯥꯛꯇ ꯁꯨꯒꯥꯏꯔꯒ ꯅꯝꯕꯔ ꯋꯥꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯔꯥꯏꯠ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯃ ꯂꯩ ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯕ ꯑꯩꯈꯣꯏ ꯆꯤꯅꯤꯉꯥꯡ ꯂꯣꯟꯕ ꯈꯥꯡꯖꯥꯎꯗꯣ ꯑꯗꯨꯏꯗꯣ ꯍꯤꯡ ꯍꯤꯡꯅ ꯑꯝꯇꯪ ꯉꯧꯅꯤꯡꯉꯤꯅꯤ ꯉꯥꯔꯤ ꯉꯧꯕ ꯑꯗꯨꯃꯥꯏꯅ ꯇꯣꯝꯕꯤ ꯅꯥꯃꯩꯔꯥꯛꯄꯅ ꯍꯥ 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 ꯏꯅꯥꯎꯋꯥꯏ ꯅꯣꯛꯁꯜꯂꯦ ꯑꯦꯜ ꯔꯃꯦꯁ ꯁꯤꯡꯍ ꯑꯩ ꯄꯦꯃꯥꯕꯇꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤꯅꯤ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯄꯦꯃꯥꯕꯇꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯄꯦꯃꯥꯕꯇꯤꯅꯣ ꯈꯪꯗꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯄꯦꯃꯥꯕꯇꯤ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯀꯩ ꯂꯝꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏ
ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯄ꯭ꯔꯦꯃꯥꯕꯇꯤ ꯀꯧꯕ ꯂꯩ ꯑꯩꯈꯣꯏ ꯈꯨꯟꯗꯁꯨ ꯄ꯭ꯔꯦꯃꯥꯕꯇꯤ ꯀꯧꯕ ꯂꯩ ꯏꯃꯥꯟꯅꯕꯤꯁꯨ ꯂꯩ ꯀꯔꯝꯕꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯂꯝꯗꯒꯤꯅꯣ एल रमेश सिंह हाइजे कनानो रमेश सिंह फोन ने पाइसे ꯔꯃꯦꯁ ꯁꯤꯡ ꯑꯁꯤ ꯈꯪꯕ प्रेमावती ꯈꯪꯉꯣꯏ नि ꯑꯗꯨꯃꯥꯏꯅ सेना ꯇꯧꯋꯤ आइगी नुपागिनी इसे नुंगाइब्रो है ताकपिरो खुराइगिनी खुराई ꯈꯨꯔꯥꯏ खुराइगी ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯕꯗꯨꯔꯣ ओरमु ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯕꯗꯨꯔꯣ ꯅꯣꯏ ꯈꯨꯔꯥꯏꯗ ꯑꯩꯅ ꯑꯩꯈꯣꯏ ꯆꯥꯛꯀ ꯊꯛꯂꯛꯄ ꯏꯃꯨꯡꯗꯨꯒꯤꯔꯣ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯗꯤ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯅꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯀꯥꯎꯈ꯭ꯔꯦ ꯁꯥꯎꯒꯅꯨ पाउनो मखंगमनि ꯑꯩꯈꯣꯏꯁꯦ ꯈꯨꯔꯥꯏꯒꯤ ꯃꯤ ꯌꯥꯎꯔꯤ एसएस पाउनो मंगांग हाइजे खुराइगिनी गाइते नंगी उनोइदो गी मचादो नंगी नते हाई ताइने चुम्ब्रो आई तौरो सुशील कुमार आई लव यू आई ए आई लव यू 3 4 5 18 19 20 21 36 सुशील कुमार जी आई लव यू कहना कोई बुरा बात नहीं है आई लव यू है क्यों भाई कायदे बहन सबको बोल सकते हैं मपाना मसाद आई लव यू है जाए ममाना मसाद आई लव यू है जाए मचन्ना मयामदा आई लव यू है जाए एल नुंसी रमेश है सिंह जिने नते 7 एमआर गिनी है मणिपुर राइफल की खंगना बोले ब्रो 7 एमआर की गुवाहाटी दा गुवाहाटी दा लामगा गुवाहाटी दे फोन तौबिरकपदुरो अरंगनी अमबु इसु एलबी दा लाक्पिबे तमता हानिगाय तना थागचरी गुवाहाटी दगिसु फोन तौरगा वाई सानागिबदुरो अदुदुरो अमता हाइबिरो वारो बिगनो गुवाहाटी दा अखोई इबुंग अमगा तौरा फोन वाई साना हलकपदुरो हौजी फाउ चाक चादबे मरम कईगिनो नत्रगा चाक थोंगनबा चेंग लेतब्रो आइंगो खोय करान हंगो गाइते गाइते अखोई कुकी नतेने अखोई कुकी नते अखोई अवात अपा नाइदे एल रमेश सिंह नते है मिते अखोई अवात अपा ना नाइदे मणिपुर चलू दो अदो खुराई दगा एमआर मणिपुर राइफलम की जुम मणि एमआर की जुम दगा चलू ब्रो कोइबा खोटपा उनरकपा निजंगु खंगदरे इनाव नुसी दुइसु लुआइन लाक्पिबा मादी वाई नौना सानाबिबा फजा खंगी अइगा उनागरबो अमता हाइबिरोने उनाबदन तो मी फजना हाइरिसे अमता आई हाइबिरो अइगा प्रेमावती ने काय सुको मी हाइजरेसे अइगा उनागरबो अमता हाइबिरोने खनबदो पिसुम फोइदकिनी अमता हाइबिरो याम नुसी इचना म्याम यामबनी जिसरांग इचना तेम म्याम इसे एन हाइबिरको याम ब्रोबू नुसी इबुदो पाखंग बना कुबीबा ओइसनु याई याई फरे एसएस फोन नंबर ना मंगांग ना हाई गाइती अखोई येन गोल चाखरा येन गोल दा चाखरा लेवबनी चनिंग बरो है येन मकोंदा एल रमेश सिंह उनद्री है ओके होय उनदन होय नुक्सिद्रो याम कौड़ी नुसी गुगो ना याम नुसी याम नुसी याम नुसी खुराई कदाइदगिनो अइ हंदक खुराई लामदो खुराई दा संजयमन चंगागा इवेंट चलेमा इसेमा चाकतुदी पुंग मापन ताद्रिङैदा चाबनी फै चाकतुदी खरा ngन्ना चाहन्निङे इसेमा थेंना चाक चाबा हक्चांग फरोये अखोई दुम होय सुम अखोई चाकसिदी पुंग मापन मखाइ तरा अद्वाइदा चाइबको ngasiसे ngatang mayamga wari sanage wari sanadaba kuire aina ngasi नंगना फना हगजु mayamga wari खुमरोइने sanabani nane गाइतेदु chakse pung 13 di sarage 13 bo live sanarage mayamna nungsiaba swai mayamgi nungsibase aina live tharpa matamna mayamna laaga comment ga tawbiraga ama haibirakpa nadi mayamna nuksina aingonda kaurapase akoi पोपीनब इचनाउदगी हेन नुक्सिनब मरी अमा फंगबसे असि याम मन लेबा याम अचौबा अखोई अचौबा गिफ्ट अमनियाबा असिगा हराउबा नुक्सिबा अखोई रिलेशन अमा लेयसे असि खंगबा ngamiaba तोंबा थोकसोम गाइते नंगसे असिंगबा मीदी नतेको हाइबा वहाइदुना ताकपनी साउबा यादेको चुम्मा चाकतो चारगनिने गाइतेना सिंगदोइसे ओकना सिंगले क्याम सिंगदोइनो ओक चाक खरा चारा लेरा क्यामना मोइ सिंगदोइसे गीता बोसिनी इचेदी थौना लेबिनी थागतचरी थागतचरी गीता इनाव कई लमदगिनो अꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯡꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯩꯈꯣꯏꯅ ब्रोजेंद्रो ꯑꯩꯅ मैतई ꯂꯩꯁꯥꯔꯤꯉꯩꯗ मेम ऐदी मनुंगी मीनी अदोमगी लाइव नुंगाइने येंगजरी थागतचरी थागतचरी उदो मनुंगी पाखंग मना मीने याई फरे उदो पाखंग मना अदोम याई लाइव फरे भाईरी मोजेंद्रो इनाव उदो पाखंग मना याई फरे ब्रोजेंद्रो मतम खुदी मैतई मत
이마 레박나 이마 레박이 때막다 탕나린 겐 하피다가 또 보다 마이 파파 오이비우 얌 농시 mayam ichinaw mayam icha mayam inaw mayam leitragadi ima Eh, lebaki mitay mayam ngakpinaba hauno kanana tawrakani ko haunio kuki na hangai na khoi kadai da lei brai akhoi je kai lei noi ge ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯂꯝꯗ ꯂꯩꯌꯦ ꯍꯥ ꯅꯪꯗꯤ ꯀꯨꯂꯦꯟꯗꯔꯣ ꯀꯨ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯔꯣ ss pano mangana gaite nang akhoi okta okki machinja kharasu lei hobani chagero eina ꯄꯥꯎꯅꯝꯕ ꯅꯪꯁꯤꯅ ꯑꯃꯅꯦ ai number 1 budi tausalam bani ai dok cha de me jam ꯁꯩꯇ ꯄꯥꯎꯅꯝꯕ nok lei ne ꯁꯩꯇꯅꯦ pano ma khume he nang sai khum de ai to ai ba ok na chaba haina yen na nganu na thongba lemhobani noi chaning brai pano ma khume he ꯆꯠꯂꯍꯦ ꯃꯤꯅꯥꯏ haunio nang kadai dagi no lakpro ai ka pauna mana khumodna haunio ꯀꯨꯀꯤ ꯃꯤꯅꯥꯏ pauna mana homgale namu tare do haji ꯀꯨꯀꯤ ꯃꯤꯅꯥꯏ ꯍꯥꯎꯅꯤꯉꯣ ꯍꯥꯏꯔꯣ ꯍꯥꯎꯅꯤꯉꯣ hauningo 하우닝어 이렇게 나오라 하우니요 하우니요 낭제ngo 하우니ngo mingo satu dingo 사토디모 막막막가가 싱주수르가 옥도 비제라니 하우니ngo haunio kuki official nang kadai da leibra nang imphal da leibra koi imphal da leiye मिटई मसा इम्फाल मसा Noi ga मणिपुर dam nang ka मसा lei सुसानपुर मसा कांगपोकपी मसा मिटई मसा कांगपोकपी सु मिटई asam सुसानपुर se सु मिटई aseng bagidi aikhoi imagi mapamne aduga aikhoi babagi na khurai dani ado aina yum panbana 7 mr khabi khabai soidani ai 오 खाय भाप तारे खनालम खरी ममांगदा एलबी दा लागा एना खुराय कदाई गिनो 7 mr केनो गी हाबदो चुमे खांगे भाप तारे aina hangibani Piramabati yes Piramabati na sangapani चुमे भाप तारे अदमाने खरा हाइदा दिन भाप तारे चुमे भाप तारे warauno ke ibu ayudi inaw nang kai chakare hauni ko do hauni ko warauno ke ibu di ichal nang gyan khara wat pana mafam marang khang dare kuki minai gautena kuki minai kaubi jo kaide kuki gi minai na mite amu oiba kauru jo kaide amu mite amu oiba noi na pa do noi na pa do 1111 ai ahan mani ima yai pare election biro yai pare ima le pak na yai pare budo pakang mana yai pare kang le pak na yai pare longjam rebi singa gaite do tha lebak ta thagar siro iroi thonghan laga mayam tonghan laga mayam mayom rat ki iroi tonghan laga oi ma gai tia nang that lu ran nang bo mana mi hai masa ma ba nang changi no ko more da commando yam sie lauthoro wai lauthoro la kari wai Myanmar da ngarang tawi do noi khanga ba Myanmar da tawi do udro okay yam si de ngarang di Piramabati ningsinga bai ningsinga ningjenge pyamawati gaite noi sidi idea noksele tombi na Ado- mena pona moi maming ko ba haijade inau sonia di manipur da su yum leye adu su surasanpur dani khangma boy kangpokpi da su lei kangpokpi da su kangpokpi hek changakpada ko lami mapa da grace acha oba ma lei bani ma u ma khong su lei bani adu akhoi grace ne akhoi gi I am gi khanga ba grace to I am ke grace sanjan ma mibem salai ma aidi moirang dagini ko ngaiduna leijarabani pung 8 pm dagi live tawgani haibadugi chakase pung 9 da sarabani yamna nungaije isema amari tamoga mani malagi type ta mani malagi type ta miyam da sms miyam pipira pagi damo do puni yam thagatsari yam nungsi ba adu ni live se laga ko mem nga wai sana wi china singa akhoi gi ama toi ba nungsi ba
ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜꯁꯦ ꯒꯤꯇꯥ ꯕꯣꯁꯤꯅꯤ ꯈꯪꯕ ꯐꯪꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯝꯕꯣꯜꯗꯒꯤꯅꯤ ꯅꯨꯡꯁꯤ ꯒꯤꯇꯥꯁꯦ ꯑꯧ ꯒꯤꯇꯥ ꯅꯝꯕꯣꯜ ꯀꯩ ꯂꯝꯗ ꯉꯥꯛꯇ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯗꯣ ꯒꯤꯇꯥ ꯁꯨꯔꯁ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤꯗꯅ ꯁꯨꯔꯁ ꯅꯥꯃꯩꯔꯥꯛꯄꯝ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯁꯨꯔꯁ ꯑꯩꯅꯁꯨ ꯃꯌꯥꯝꯕꯨ ꯅꯥꯃꯩꯔꯥꯛꯄꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯔꯒ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯩꯅ ꯀꯃꯦꯟꯁꯤꯡꯗꯣ ꯄꯥꯔꯒ ꯀꯃꯦꯟꯗꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯔꯤꯄ꯭ꯂꯥꯏ ꯑꯃꯅꯤ ꯆꯤꯊꯍꯧꯕ ꯇꯥꯔꯒꯁꯨ ꯑꯦꯁꯦꯁ ꯉꯥꯛꯄꯤꯌꯨ ꯄꯥꯎꯅꯕ ꯃꯉꯥꯡꯅ ꯍꯥꯏꯇꯥꯕ ꯒꯥꯏꯇꯦꯗꯣ ꯊꯥꯗꯒ ꯊꯥꯔꯔꯣꯏꯁꯤ ꯊꯤꯒꯣꯝ ꯁꯪꯗ ꯑꯣꯏꯅ ꯐꯣꯝꯃꯟ ꯈꯔꯁꯤ ꯍꯥꯏ ꯎꯔꯕ ꯐꯣꯝꯖꯤꯟꯈꯔꯁꯤ ꯄꯥꯎ ꯅꯝꯕꯁꯤꯗꯤꯅꯦ ꯌꯥꯕꯅꯤꯀꯣ ꯄꯥꯎ ꯅꯝꯕꯁꯦ ꯆꯨꯝꯃꯦ ꯊꯤꯒꯣꯝ ꯆꯪꯗ ꯑꯣꯏꯅ ꯍꯥꯞꯆꯟꯈ꯭ꯔꯁꯤ ꯑꯣꯏꯃ ꯀꯨꯀꯤ ꯍꯥꯎꯊꯨ ꯅꯃꯥꯏꯗꯨꯗ ꯊꯥꯡꯅ ꯂꯦꯜꯂꯒ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯄꯨꯜꯂꯒ ꯊꯝꯃꯨꯔꯥ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯔꯤꯗꯨꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯚꯦꯔꯤ ꯒꯨꯗ ꯊꯧꯅꯥ ꯐꯕ ꯃꯆꯥꯅꯤ ꯑꯦꯜ ꯏꯟꯇꯔꯇꯦꯟꯃꯦꯟ ꯔꯃꯦꯁ ꯁꯤꯡꯍ ꯀꯨꯀꯤꯁꯤꯡꯁꯦ ꯈꯠꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯇꯣꯝꯕꯤ ꯅꯥꯃꯩꯔꯥꯛꯄꯝ ꯏꯅꯥꯎ ꯁꯣꯅꯤꯌꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯗ꯭ꯔꯤ ꯊꯣꯡꯉꯦ ꯉꯥꯇꯦꯛ ꯉꯥꯅꯧ ꯉꯥ ꯃꯆꯥꯗꯣ ꯑꯗꯨ ꯊꯣꯡꯉꯦ ꯑꯗꯣ ꯀꯔꯤ ꯍꯥꯏ ꯀꯩꯅꯣ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯀꯣꯇꯣꯗꯣ ꯀꯨꯀꯤꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯀꯨꯀꯤ ꯅꯤꯄꯥꯅꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯀꯩꯅꯣ ꯃꯣꯏ ꯃꯃꯤꯡꯁꯦ ꯒꯥꯏꯇꯦ ꯒꯥꯏꯇꯤ ꯑꯃ ꯂꯩꯔꯦꯅꯀꯣ ꯍꯥꯎꯕꯤꯟ ꯒꯥꯏꯇꯦꯒ ꯍꯥꯎꯅꯤꯌꯣꯒ ꯑꯗꯩ ꯍꯥꯎꯅꯤꯡꯉꯣ ꯅꯪꯁꯨꯉꯣ ꯃꯣꯔꯦꯗ ꯍꯥꯎꯅꯤꯡꯉꯣ ꯀꯃꯥꯟꯗꯣ ꯌꯥꯝ ꯁꯤꯔꯦ ꯑꯗꯣ ꯅꯣꯏꯒꯤ ꯀꯨꯀꯤ ꯅꯣꯏꯅ ꯀꯣꯛ ꯐꯠꯇꯦꯗꯤ ꯈꯪꯉꯦꯕ ꯑꯗꯣ ꯅꯣꯏꯒꯤ ꯀꯣꯇꯣꯅ ꯍꯥꯏꯔꯤꯗꯣ ꯃꯅꯤꯄꯨꯔ ꯇꯣꯝꯕ ꯀꯃꯥꯟꯗꯣꯗ ꯊꯣꯛꯆꯣꯝ ꯅꯣꯡꯃꯩ ꯄꯥꯏꯍꯟꯒꯅꯨ ꯍꯥꯏ ꯀꯨꯀꯤꯁꯦ ꯈꯨꯠꯂꯥꯏ ꯃꯩꯇꯩꯒꯤ ꯄꯥꯏꯍꯟꯒꯅꯨ ꯍꯥꯏ ꯅꯤꯡꯊꯧꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯃꯝꯕꯅꯤ ꯀꯥꯎꯔꯕꯣ ꯍꯥꯏ ꯀꯨꯀꯤꯁꯦ ꯃꯤꯇꯩ ꯅꯤꯡꯊꯧꯅ ꯃꯤꯅꯥꯏ ꯑꯣꯏ ꯊꯝꯃꯝꯕꯅꯤ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏ ꯃꯅꯤ ꯑꯩꯗ ꯑꯗꯣ ꯍꯥꯎꯅꯤꯌꯣ ꯀꯨꯀꯤ ꯅꯨꯡꯁꯤ ꯍꯦꯠ ꯖꯥꯠꯇꯦ ꯇꯣꯝꯕꯩ ꯅꯥꯃꯩꯔꯥꯛꯄ ꯆꯨꯝꯃꯤ ꯀꯥꯡꯄꯣꯛꯄꯤꯗꯣ ꯄꯟꯕ ꯀꯥꯎꯔꯤꯅꯦ ꯃꯤ ꯌꯥꯏ ꯑꯗꯣ ꯀꯩ ꯍꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩꯅ ꯏꯆꯦ ꯅꯦꯠ ꯌꯥꯈꯤꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯏꯆꯦ ꯂꯦꯠ ꯌꯥꯈꯤꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯈꯣꯡꯈꯥꯡ ꯃꯃꯥꯡꯒꯤ ꯅꯦꯠ ꯌꯥꯗꯕꯗꯨꯔꯣ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯃꯣꯔꯦꯗ ꯀꯨꯀꯤꯗꯤ ꯁꯤꯗ꯭ꯔꯣ ꯃꯣꯔꯦꯗ ꯀꯨꯀꯤꯗꯤ ꯁꯤꯗ꯭ꯔꯣ ꯍꯥꯏꯌꯦ ꯄꯔ ꯇꯠꯂꯤꯅꯤ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣ ꯃꯅꯤꯄꯨꯔ ꯑꯦꯝ ꯑꯥꯔ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯀꯨꯀꯤ ꯃꯌꯥꯝꯁꯤꯅ ꯅꯩꯈꯥꯏꯗꯣꯔꯦ ꯈꯟꯕꯗ ꯀꯨꯀꯤ ꯃꯌꯥꯝꯁꯤꯅ ꯑꯦ ꯑꯥꯔꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯑꯦꯁ ꯄꯥꯎꯅꯝ ꯃꯉꯥꯡꯅ ꯍꯥꯏ ꯑꯦ ꯑꯥꯔꯒꯤ ꯀꯨꯀꯤꯁꯤꯡꯁꯦ ꯃꯔꯨꯝꯗ ꯕ꯭ꯔꯍ꯭ꯃ ꯂꯣꯠꯂ ꯂꯩꯕꯗꯣ ꯑꯥꯔꯃꯤꯅ ꯍꯥꯎꯅꯤꯌꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯨꯀꯤꯁꯤꯡꯁꯦ ꯕꯔꯃꯥ ꯑꯥꯔꯃꯤꯅ ꯇꯥꯟꯅꯗꯨꯅ ꯀꯥꯞꯄꯦ ꯍꯥꯏꯔꯤꯅꯦ ꯃꯤꯁꯤꯟ ꯉꯟꯅ ꯀꯥꯞꯄꯗꯣ ꯈꯔꯅꯤ ꯃꯃꯥꯡꯗ ꯔꯃꯦꯁ ꯁꯤꯡ ꯑꯗꯨꯃꯥꯏꯅ ꯑꯀꯝꯕ ꯂꯣꯏ ꯇꯧꯔꯛꯇꯣꯔꯦ ꯑꯆꯨꯝꯕꯅꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕꯅꯦ ꯑꯗꯨꯗꯤ ꯃꯤꯅꯥꯏꯅꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯨꯀꯤꯁꯦ ꯃꯤꯇꯩ ꯅꯤꯡꯊꯧꯅ ꯊꯤꯒꯣꯝ ꯁꯪ ꯁꯦꯡꯅꯕ ꯊꯝꯃꯝꯕꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯊꯤꯒꯣꯝ ꯁꯦꯡꯍꯜꯂꯤ ꯍꯥꯏꯅ ꯒꯥꯏꯇꯦ ꯅꯪꯕꯨ ꯅꯣꯏ ꯄꯥꯅꯒ ꯃꯤꯇꯩꯒꯤ ꯊꯤꯒꯣꯝ ꯁꯪꯗꯣ ꯀꯃꯥꯏꯅ ꯁꯦꯡꯉꯦ ꯒꯥꯏꯇꯦ ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯍꯥꯏꯔꯝꯗ꯭ꯔꯣ ꯄꯨꯀꯞ ꯆꯣꯞꯄꯦꯗ ꯁꯤ ꯑꯥ ꯀꯟꯗꯤꯁꯟꯁꯤ ꯂꯥꯛꯑꯗꯕꯨ ꯅꯪꯕꯨ ꯒꯥꯏꯇꯦ ꯁꯤꯗꯣꯛꯈ꯭ꯔꯣꯏ ꯅꯪ ꯍꯥꯎꯅꯤꯡꯉꯣꯅ ꯀꯥꯏ ꯆꯪꯈꯔꯦ ꯑꯦ ꯍꯥꯎꯅꯤꯉꯣꯁꯦ ꯃꯊ꯭ꯋꯥꯏ ꯆꯥꯛꯄꯗ ꯃꯆꯤꯟ ꯊꯤꯔꯦꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯕꯁꯤꯒ ꯍꯥꯎꯅꯤꯉꯣ ꯍꯥꯎꯅꯤꯉꯣ ꯀꯨꯀꯤ ꯍꯥꯎꯅꯤꯉꯣ ꯍꯥꯏꯗꯤꯀꯣ ꯍꯥꯎꯅꯤꯉꯣ ꯅꯁꯥꯁꯨ ꯇꯦꯁꯇꯤ ꯈꯪꯉꯝꯒꯅꯤ ꯍꯣꯒ ꯇꯦꯁꯇꯤ ꯍꯣꯒ ꯍꯥꯏꯔꯤꯕ ꯇꯦꯁꯇꯤ ꯍꯥꯎꯅꯤꯉꯣ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯍꯥꯎꯅꯤꯉꯣ ꯍꯥꯎꯅꯤꯉꯣ ꯍꯥꯏꯗꯤ ꯇꯦꯁꯇꯤ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯥꯎꯅꯤꯉꯣ ꯅꯪ ꯁꯤꯡꯖꯨ ꯁꯣꯏꯔꯒ ꯑꯩꯈꯣꯏ ꯑꯣꯛꯇ ꯄꯤꯖꯕꯗꯀꯣ ꯃꯤꯑꯣꯏꯕ ꯑꯣꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨꯅ ꯍꯥꯎꯅꯤꯉꯣ ꯋꯥꯈꯜꯗ ꯍꯥꯏ ꯑꯩꯅ ꯐꯥꯎꯕꯒꯤꯗꯪ ꯈꯜꯂꯤ ꯑꯗꯨꯅ ꯐꯕꯒꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯝꯂꯛꯄ ꯋꯥꯈꯜꯗꯤ ꯈꯜꯂꯨꯗꯦ ꯐꯅ ꯈꯟꯗꯣꯛꯄ ꯌꯥꯗꯦ ꯆꯝꯅ ꯍꯤꯡꯖꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯇꯝꯁꯦ ꯃꯇꯝ ꯑꯃ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯗꯣ ꯆꯦꯛꯁꯤꯟꯁꯤ ꯁꯤ ꯁꯟꯖꯦꯟꯕꯝ ꯏꯕꯦꯝꯆꯥ ꯂꯩꯃ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯩꯉꯣꯟꯗ ꯃꯤꯅꯁꯨ ꯍꯥꯏꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯑꯗꯨ ꯑꯩ ꯍꯥꯏ ꯁꯦꯡꯅ ꯀꯔꯤꯅꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯨꯀꯤ ꯅꯨꯄꯤꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯉꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯔꯨ ꯃꯈꯣꯟ ꯃꯌꯥꯝꯗꯣ ꯇꯥꯔꯝꯒꯅꯤꯀꯣ ꯑꯗꯨꯏ ꯃꯔꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯣꯏꯔꯥ ꯍꯜꯂꯛꯑꯔꯣꯏꯗꯣꯏꯔꯥ ꯁꯤꯗꯣꯏꯔꯥ ꯆꯪꯗꯣꯏꯔꯥ ꯈꯪꯗꯒꯩ ꯊꯣꯛꯏꯕꯅꯦꯕꯀꯣ ꯑꯦꯜ ꯃꯈꯨꯕꯥꯛꯀ ꯔꯃꯦꯁ ꯁꯤꯡꯍ ꯍꯥꯞꯄꯒ ꯊꯤꯕꯥꯏꯁꯪ ꯀꯔꯤ
Thisang Othibai sang an duine ai ni. Cookie se Ado le chumi kano Elonjit Singana haibiribase ado ꯑꯩꯈꯣꯏꯅ ꯉꯁꯤ ꯚꯤꯗꯤꯑꯣꯗ ꯉꯥꯡꯕ ꯀꯤꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯦꯅꯦꯜ ꯊꯤꯡꯒꯅꯦꯅ ꯀꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯅ ꯑꯩꯈꯣꯏꯕꯨ ꯙꯝꯀꯥ ꯇꯧꯔꯛꯀꯅꯦ ꯀꯤꯗꯣꯏꯔꯥ ꯀꯨꯀꯤꯗ ꯑꯩꯈꯣꯏ ꯀꯤꯅꯤꯡꯉꯥꯏ ꯋꯥꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯇꯦ ꯀꯨꯀꯤꯃꯨꯛ ꯃꯤꯀꯤ ꯊꯤ ꯀꯨꯀꯤꯃꯨꯛ ꯊꯧꯅꯥ ꯂꯩꯇꯕ Chauphattaba. ꯀꯨꯀꯤꯃꯨꯛ ꯆꯥꯎꯈꯠꯇꯕ ꯀꯨꯀꯤꯃꯨꯛ ꯂꯦꯝꯖꯗꯕ ꯂꯩꯇꯦꯕ ꯀꯨꯀꯤꯅ ꯃꯤꯇꯩ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯋꯥ ꯉꯥꯡ ꯉꯝꯒꯅꯤ ꯍꯥꯏꯁꯨ ꯑꯣꯏꯗ꯭ꯔ ꯋꯥꯔꯤꯅꯦꯕ ꯂꯨꯝꯃꯒ ꯉꯥꯡꯉꯛꯀꯗꯅꯤ ꯃꯥꯅ Isita cookie singse minai ngaktani moi mapa mapuna mite yumdagi huram chau haina thamramare. ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣꯗ ꯉꯥꯡꯉꯤꯕ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯔꯥꯟꯕꯗꯤ ꯑꯝꯇ ꯍꯥꯏꯗꯦ ꯀꯩꯅꯣ ꯀꯨꯀꯤꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ Akhoi Gauno cookie ju lai ni. Changu ko majin thi ne. Thank ꯑꯗꯣ you. ꯀꯨꯀꯤꯗ ꯑꯩꯈꯣꯏꯅ Eh ꯉꯥꯡꯉꯤꯕ ꯉꯁꯤ hauniyo ni. ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯇꯧꯔꯛꯄꯒꯤ ꯍꯥꯏꯕꯅꯦꯕ ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯀꯨꯀꯤ ꯍꯥꯠꯂꯣ Du ꯀꯨꯀꯤ ꯑꯃꯇ mogi ꯂꯦꯝꯅ ꯊꯥꯅꯣ ꯍꯥꯏꯅ gogo ꯑꯁꯤ go ꯀꯔꯤꯒꯤꯅꯣ cookie chapa jina na ꯀꯨꯀꯤꯅ kenom ko budo. ꯀꯨꯀꯤ ꯆꯄꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯨꯀꯤ ꯀꯔꯥꯏ ꯆꯠꯂꯒꯦ ꯍꯥꯏꯅꯣ ꯆꯠꯂꯣ ꯆꯠꯂꯣ ꯀꯨꯀꯤ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯍꯥꯠꯀꯦ ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏ ꯍꯥꯏꯕꯅꯦꯕ El ꯑꯗꯣ Ramesh Singh iche se mi ama male. ꯀꯅꯥ Kana ꯃꯥꯜꯂꯤ malino. ꯀꯅꯥ ꯃꯥꯜꯂꯤ ꯑꯗꯣ Jenita yumnam cookie thi manba moibu kibide. Ese paunamana paunamana mai hu le son cookie thana le ma. ꯐꯣꯟ Gogo ꯑꯃ ꯇꯧꯔꯣ ꯀꯨꯀꯤꯗꯣ hui ming thonba amasung lag welcome refugee. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯤꯗꯦ ꯑꯩꯗꯤ ꯁꯨꯡꯀꯤ ꯀꯤꯗꯦ ꯀꯨꯀꯤꯗ ꯉꯥꯡꯕ ꯀꯤꯗꯦ Amo ꯀꯨꯀꯤꯗ haredu Haugin gaitena ꯀꯨꯀꯤꯅ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯃꯣꯏ tha chappa cookie chappa ai ke ne ja. ꯀꯨꯀꯤ ꯂꯣꯏ ꯆꯠꯂꯒꯦ ꯑꯩ ꯆꯠꯂꯣ ꯆꯠꯂꯣ Ese paunama mangang naiba hauniyo no namagi viral video di ure yam phajai. ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯖꯒꯣꯏ ꯁꯥꯕꯗꯨꯔꯣ ꯑꯩꯁꯨ ꯎꯔꯦ Hauniya machin thi ꯑꯗꯣ jamna. ꯀꯨꯀꯤ ꯅꯤꯄꯥ ꯅꯨꯄꯤ ꯑꯃꯇꯪ ꯂꯨꯝꯅ ꯅꯠꯇꯕ ꯐꯣꯡꯅ ꯐꯨꯅꯁꯤ ꯑꯩꯅ ꯅꯣꯏ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯕ ꯅꯣꯏꯅ ꯁꯥꯎꯅꯤꯡꯉꯤꯕ ꯅꯣꯏꯅ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝꯗꯣ ꯐꯣꯡꯅ ꯑꯩꯒ ꯐꯣꯡꯅ ꯐꯨꯅꯁꯤ ꯐꯣꯡꯅ ꯉꯥꯡꯅꯁꯤ ꯑꯣꯄꯦꯟ Cookie hui ꯆꯦꯂꯦꯟꯖ singse ꯈꯪꯕ ꯑꯣꯄꯦꯟ ꯆꯦꯂꯦꯟꯖ isita na haiba cookie hui singse tumna hatlo lamsi siro chappa chakpri mayam se ku pisale. ꯀꯨꯀꯤ ꯆꯄꯥ ꯀꯨꯀꯤꯗꯣ ꯆꯞ ꯆꯞꯅ ꯂꯣꯏ ꯁꯤꯈ꯭ꯔꯣ ꯀꯨꯀꯤ ꯆꯄꯥ Chappe ai ne. ꯆꯞ ꯆꯞꯅ ꯂꯣꯏ ꯁꯤꯈ꯭ꯔꯣ Chap chapa chupu kari ba ming lo khang di. Gyan men ga ta ba ja na ti. El Ramesh Singh aikhoi ga quarter da laiminaramba iche awena male ai. ꯑꯣ ꯑꯗꯨꯗꯤ ꯅꯠꯇꯔꯦ Nang quarter da lairubra aiga ꯑꯗꯨꯗꯤ ꯅꯠꯇꯔꯦ hauniyo na ne nang su viral video taurai. ꯇꯧꯔꯣꯡꯅꯦ ꯑꯩꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯤ ꯀꯩꯅꯣ ꯀꯨꯀꯤ ꯍꯥꯠꯂꯣ ꯍꯥꯏꯗꯤ ꯚꯥꯏꯔꯦꯜ ꯇꯧꯍꯟꯒꯦ ꯍꯥꯏꯔꯣ ꯀꯨꯀꯤ ꯁꯥꯛꯊꯨ ꯍꯥꯏꯕꯗ ꯚꯥꯏꯔꯦꯜ ꯇꯧꯍꯟꯒꯦ ꯍꯥꯏꯔꯣ ꯀꯨꯀꯤ ꯃꯉꯛ ꯊꯠꯂꯣ ꯍꯥꯏꯕꯗ ꯚꯥꯏꯔꯦꯜ ꯇꯧꯍꯟꯒꯦ ꯍꯥꯏꯔോ ꯀꯨꯀꯤꯕꯨ ꯎꯔꯗꯤ ꯍꯥꯠꯂꯣ ꯍꯥꯏꯕꯗ ꯚꯥꯏꯔꯦꯜ ꯇꯧꯍꯟꯒꯦ ꯍꯥꯏꯔꯣ ꯀꯔꯝꯕ ꯚꯥꯏꯔꯦꯜ ꯇꯧꯍꯟꯒꯦ ꯍꯥꯏꯅꯣ Ese pono mangana haugin noi nama du di malbang nate direct natro ai. Brojendro mite na taba nuai achumani cookie noi sini entertainment nai hauniyo gaite na tu phau ar lohan le na cha ꯃꯣꯏꯗꯤ phau mapa na onare adugi age paktuna tukachai napunsi do kuina su hingloi. ꯑꯁ ꯀꯨꯀꯤꯗꯤ ꯃꯆꯥꯅꯨꯄꯤ ꯈꯪꯗꯦ ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯥ ꯈꯪꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯥꯛꯇ ꯊꯥꯔ ꯑꯩꯈꯣꯏꯕꯨ ꯃꯤꯇꯩꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯔꯦ ꯑꯩꯈꯣꯏꯅ ꯃꯤꯇꯩꯗ ꯂꯨꯝꯃ ꯀꯥꯞꯄꯗ ꯃꯤꯇꯩꯅ ꯑꯩꯈꯣꯏꯁꯦ ꯍꯥꯠꯈꯤ ꯇꯥꯔꯦꯅꯀꯣ ꯃꯤꯇꯩꯗꯒꯤ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯥꯛꯇ ꯃꯆꯟꯅꯨꯄꯤ ꯈꯔ ꯊꯥ ꯃꯃꯥ ꯈꯔ ꯊꯥ ꯃꯆꯥ ꯈꯔ ꯊꯥ ꯃꯤꯇꯩꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯥ ꯂꯩꯔꯕꯅꯤ Akhoi mitei aikhoi kukilen phangani ai. Jenita yuna minai lalumba huranba kuki chinchiba kirunu iche
Kivide. Kibide moi du kai mga that kai mang Jam dam da changi thoko he hin cookie jam changi he pauna manang kai jak. cookie mga that ke kadai da cookie lei cookie mga Nate that cookie ke prithivida mama mapa masak khangdaba jati ni ai thoglaktre ima ai gumba. akhoi se ko mi te akhoi se hana Jam smaina mi da thogle mi te akhoi cookie smaina ne mi da lore. ngang de akhoi mi Hoina mi moi ngon da nupi ngang de viral video do oina yengninge ai di ai pauna mana. Hauni oda. Duga akhoi di ko idi. mi te akhoi mi ngon da lan chu lan di mi ngon da so ngang de ngasi akhoi da ngang ai ba se akhoi thawai chak pa de ngang pani akhoi khang mangam da ba de ngang pani cookie sing sina wahai wata phajadaba wangang sangang phajadaba dei miꯉꯣꯟꯗ ꯑꯣꯠꯂꯤꯕ ꯅꯩꯔꯤꯕ ꯃꯌꯥꯝ ꯇꯧꯔꯛꯄꯁꯦ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯉꯥꯡꯉꯛꯄꯅꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯉꯥꯡꯉꯝꯗꯦꯕ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯉꯥꯡꯗꯦ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯗꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯗꯦꯕ ꯀꯅꯥꯅꯣ ꯃꯤꯅ ꯏꯐ ꯐꯔ Ichegi live ꯂꯩꯔꯝꯃꯤꯁꯦ se cookie yamna lae. Kaurakli male kamenda khatnaba hauba lagle. Minai singse ꯀꯅꯥꯅꯣ ꯍꯥꯏꯅꯣ mayam sida thi phaijinle moi thoksinle ꯀꯅꯥꯅꯣ ꯍꯥꯏꯅꯣ thako thokchilaga thako ishitana. ꯋꯥ ꯂꯧꯗꯦ ꯀꯨꯀꯤꯗꯤ ꯁꯨꯃꯥꯏꯅ ꯂꯨꯝꯕ ꯍꯨꯔꯥꯟꯕ ꯑꯁꯤꯒꯗ ꯂꯣꯏꯔꯕꯅꯤ Moi sai hauba le ꯑꯥ me dum ꯃꯣꯏ tholakdri me. ꯗꯨꯛ ꯂꯥꯟ ꯄꯥꯝꯕ ꯅꯣꯏ ꯀꯨꯝꯊꯔꯛꯑꯣ ꯏꯝꯐꯥꯜ ꯌꯧꯅ ꯒꯔꯪ ꯒꯔꯪ ꯆꯪꯁꯤꯜꯂꯛꯎꯅ ꯂꯥꯟ ꯇꯧꯅꯕ ꯀꯩꯒꯤ ꯆꯪꯁꯤꯜꯂꯛꯇ꯭ꯔꯤꯅꯣ Sirasu sang. ꯃꯤꯇꯩꯒꯤ ꯂꯥꯟꯕ ꯃꯤꯇꯩꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯥ ꯅꯣꯏ Romesh Singh asing bani ai. Janida yumna cookie halasi mitei mana yai pare. ꯌꯥꯏꯐꯔꯦ ꯃꯤꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔꯗ ꯃꯤꯌꯦꯡ ꯀꯥꯔꯟ ꯆꯪꯉꯛꯄ ꯃꯅꯤꯄꯨꯔꯗ ꯎꯁꯤꯠ ꯊꯑꯣꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯅꯀꯣ ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯅꯕ Koki jam lai he ꯃꯌꯥꯝ ꯑꯃ ꯂꯩ koki jam lai ꯈꯪꯉꯕ he. ꯀꯨꯀꯤ ꯅꯣꯏꯅ ꯗ꯭ꯔꯛꯁ ꯆꯥꯁꯜꯂꯒ ꯗ꯭ꯔꯛꯁ ꯈꯔ ꯊꯥꯖꯤꯜꯂꯒ Ese paunona ꯑꯦ ꯑꯥꯔꯒꯤ sigau se ꯃꯈꯣꯡ ꯄꯥꯏꯅ English ꯈꯨꯔꯨꯝꯃꯒ kala ꯌꯥꯗꯣꯏ ꯅꯠꯇꯦ loli ko moigi lonely amuk hairaptana ne English su English su moi moroni ga hairi tu e pauna mana. ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯗꯨꯅꯤ ꯗꯨꯕꯥꯏꯗꯣ ꯑꯩꯅ ꯉꯔꯥꯡ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯗꯨꯕꯥꯏꯅꯤ ꯑꯩꯈꯣꯏ ꯄꯥꯅ ꯄꯤꯔꯝꯕ ꯗꯨꯕꯥꯏꯅꯤ ꯗꯨꯕꯥꯏꯁꯦ ꯑꯩꯅ ꯉꯁꯤ ꯗꯨꯕꯥ ꯍꯥꯏꯅ ꯀꯧꯔꯦ ꯑꯩꯈꯣꯏꯒꯤ ꯗꯨꯕꯥ ꯈꯪꯉꯕ ꯗꯨꯕꯥꯏꯗꯣ ꯑꯩꯈꯣꯏ ꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯕꯅꯤ ꯑꯩꯒꯤ ꯗꯨꯕꯥꯅꯤ ꯑꯩꯒꯤ ꯗꯨꯕꯥ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯣ ꯗꯨꯕꯥꯏꯒꯤ ꯃꯤꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛ ꯇꯥꯕꯗꯣꯏꯗꯤ ꯍꯥꯠ ꯇꯥꯕ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯁꯨ ꯃꯅꯤꯄꯨꯔꯗ ꯊꯨꯒꯥꯏꯒꯦ ꯃꯅꯤꯄꯨꯔꯗꯣ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯔꯗꯤ ꯖꯕꯠ ꯍꯥꯠ ꯇꯥꯕ ꯅꯣꯏꯁꯨ ꯈꯪꯉꯕ ꯑꯗꯨꯅꯤ Ese paunoma JR welcome noi namado air gi cam ta ngasigi thakra bro. ꯆꯥꯛꯄꯨ ꯂꯥꯝꯁꯤꯜꯂꯛꯑꯦꯗ ꯇꯧꯔꯤꯁꯦ ꯆꯥꯛꯄꯨ ꯂꯥꯝꯁꯤꯜꯂꯛꯑꯦꯗ Cookie noi sak sajim mabo. ꯀꯨꯀꯤ ꯅꯣꯏ ꯆꯥꯛ ꯆꯥꯗꯒꯩ ꯀꯃꯥꯏꯅ ꯂꯩꯕ ꯉꯝꯃꯤ Una wana anova ꯎꯅꯥ chapre. ꯋꯥꯅꯤ ꯆꯥꯔꯒ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯆꯥꯔꯒ ꯄꯥꯟ ꯆꯝꯐꯨꯠ ꯆꯥꯔꯒ ꯀꯃꯥꯏꯅ ꯂꯩꯕ ꯉꯝꯃꯤ Janita yumnam cookie amagi maming as ono ko si ming ko bole bren he. ꯀꯩꯃꯤꯡ Cookie amagi maming hairage ko. Cookie amagi maming kasubi ko buni. Haire ko mayam kang na ꯍꯥꯏꯔꯣ ꯀꯩꯝ ꯀꯥꯏꯗꯦ ꯏꯕꯣ ꯃꯤꯇꯩ ꯀꯨꯀꯤꯗ ꯉꯥꯡꯗꯗꯤ ꯀꯅꯥꯗ ꯉꯥꯡꯗꯣꯏꯅꯣ Cookie sathu sing haire. Akwai mitai na hona garni yong cheji. ꯀꯨꯀꯤ ꯌꯦꯡꯉꯩ ꯀꯥꯎꯔ ꯇꯥꯜꯂꯣ ꯀꯨꯀꯤ ꯌꯦꯡꯉꯩ ꯀꯥꯎꯔ ꯇꯥꯜꯂꯣ ꯀꯨꯀꯤ ꯃꯉꯛ Welcome ꯊꯠꯂꯁꯤ nangdi ꯃꯤ ꯀꯌꯥ ꯂꯩ ngasigi noi momda ahai chui bhi 220 mile. ꯀꯨꯀꯤ ꯌꯦꯡꯉꯩ ꯃꯉꯛ ꯊꯠꯂꯁꯤꯀꯣ ꯀꯨꯀꯤ ꯁꯤꯡꯖꯨ ꯁꯨꯔꯁꯤ ꯀꯨꯀꯤ ꯃꯉꯛ ꯊꯠꯂꯁꯤ ꯏꯆꯥ ꯀꯅꯥ ꯀꯨꯀꯤ ꯁꯤꯡꯖꯨ ꯁꯨꯒꯅꯤ ꯂꯥꯛꯑꯣ ꯑꯦ ꯑꯥꯔꯒꯤ ꯈꯣꯡꯄꯥꯛ ꯃꯆꯨꯝ ꯊꯛꯄ ꯀꯨꯀꯤ ꯅꯣꯏꯕꯨꯅꯦ ꯑꯦ ꯑꯥꯔꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯑꯐꯥꯎ ꯁꯥꯕ ꯅꯣꯏꯕꯨꯅꯦ Majao hum hamare sewa mein hajir hai. आपकी सेवा में हाजिर है ꯍꯥꯏꯗꯣ ꯅꯆꯟꯅꯨꯄꯤꯁꯤꯡꯗꯣ ꯑꯦ ꯑꯥꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯊꯥꯗ꯭ꯔꯕꯣ ꯅꯪꯒꯤ ꯅꯇꯨꯀꯗꯣ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯌꯥꯎꯔꯤꯕ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯦ ꯑꯥꯔꯒꯤꯅꯤ ꯍꯥꯏꯅꯦ Entertainment cookie minai noidi akhoi mitei gi cat ki makhon ama mamal yame. Cat ki makhoi ama mamal yame noidi ai. ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯍꯨꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯍꯧꯗꯣꯡꯅ ꯃꯃꯜ ꯌꯥꯝꯃꯦ Gita Bosni ko bagi sele harawda nang wari tabda
दादा इते मा आई हयेंग थबक का ꯆꯣ ꯆꯣ लोइना ꯄꯥꯎ ꯅꯝꯕ सोइबे तारे पाउनो पोथारो नंग ꯄꯣꯊꯥꯔꯣ पोथारो ꯊꯦꯡꯉꯦ ꯄꯥꯎ ꯅꯝꯕ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯤꯔꯛꯎꯍꯦ पाउनोबा फजबा ꯍꯌꯦꯡꯗꯤ वीडियो ꯀꯨꯀꯤ ꯀꯌꯥ ꯁꯤꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ पाउनोबा वीडियो फजबा सेम के हयेंग दि मोइदे सिधबा जाबा फजबा वीडियो अमदंग कन थारो फजन ngang धा जाबा ꯀꯨꯀꯤꯅꯤ ꯀꯨꯀꯤꯁꯦ ꯑꯝꯇ ꯐꯤ ꯁꯨꯕ ꯑꯗꯨꯃꯥꯏꯅ ꯁꯨꯒꯦ ꯍꯥꯏ ꯃꯣꯝꯄꯥꯛꯀꯤꯗ ꯍꯥꯏꯒꯠꯂꯒ ꯗꯝ ꯅꯠꯇ꯭ꯔꯒ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ कंटेंट ꯍꯥꯞꯄꯒ फजा ꯕꯨꯔꯨ फजा ꯕꯨꯔꯨ लेदी थारो ꯂꯩꯕꯗꯣ पाउनोबा ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯀꯨꯀꯤꯁꯦ खरा ꯂꯩꯈꯥꯏꯒꯦ थबक ꯍꯥꯏꯕꯅꯤꯅꯦ तोगेबा ꯈꯥꯡ ꯑꯁꯥꯕꯗ ꯀꯨꯀꯤ ꯉꯧꯒꯦ ꯈꯥꯡ ꯑꯁꯥꯕꯗ ꯀꯨꯀꯤ ꯉꯧꯒꯦ ꯀꯔꯥꯏꯅꯣ ꯀꯨꯀꯤꯁꯤꯡꯗꯣ ꯈꯥꯡ ꯑꯁꯥꯕꯗ ꯉꯧꯒꯦ ꯑꯩꯁꯦ ꯀꯨꯀꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯌꯦꯅꯤꯊꯥ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯨꯝꯅ ꯌꯨꯝ ꯅꯤꯡꯊꯧꯒꯤ ꯂꯝꯗ ꯀꯨꯀꯤꯒꯤ ꯂꯝ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯦ ꯑꯗꯨꯒꯕꯨ ꯃꯣꯏ ꯂꯩꯕ ꯐꯪꯗꯣꯏꯕꯣ ꯉꯁꯥꯏ ꯏꯅꯥꯎ ꯑꯃꯅ ꯍꯥꯏꯈꯤꯕꯗꯣ ꯃꯣꯏꯗꯤ ꯅꯣꯔꯣꯛꯇꯁꯨ ꯖꯒꯥ ꯐꯪꯉꯣꯏ ꯁꯔꯒꯗꯤ ꯇꯣꯛꯈ꯭ꯔꯣ ꯅꯣꯔꯣꯛꯇꯕꯨ ꯖꯒꯥ ꯐꯪꯉꯣꯏ ꯃꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗ ꯊꯤꯕꯥꯏ ꯁꯪ ꯊꯤꯒꯣꯝ ꯁꯪ ꯑꯗꯨ ꯅꯠꯇꯅ ꯃꯣꯏꯒꯤ ꯃꯐꯝ ꯂꯩꯔꯔꯣꯏ ꯃꯣꯏꯅ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯃꯁꯥꯒꯤ ꯈ꯭ꯔꯤꯁꯇꯟꯒꯤ ꯆꯔꯆ ꯃꯩ ꯊꯥꯕ ꯉꯝꯕꯅꯤ ꯃꯣꯏꯁꯦ ꯈꯪꯕ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯟꯒꯤ ꯆꯔꯆ ꯀꯌꯥꯅꯣ ꯃꯣꯏꯅ ꯃꯩ ꯊꯥꯈ꯭ꯔꯤꯗꯣ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯟꯒꯤ ꯆꯔꯆ ꯀꯌꯥꯅꯣ ꯃꯣꯏꯅ ꯃꯩ ꯊꯥꯈ꯭ꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯎꯒꯗ꯭ꯔꯣ ꯁꯤꯠꯂꯧ ꯁꯛꯊꯨ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯄꯥꯎꯅꯝꯃ ꯌꯦꯕꯕꯨ ꯂꯣꯏ ꯄꯥꯒꯦ ꯑꯦꯁꯦ ꯄꯥꯎꯅꯝ ꯃꯉꯥꯡ ꯄꯥꯎ ꯁꯤꯠꯂꯧ ꯁꯛꯊꯨ ꯀꯨꯀꯤ ꯀꯁꯨꯕꯤ ꯃꯆꯥꯁꯤꯡ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯥꯎꯅꯝꯕ ꯍꯤꯡꯉꯦ ꯅꯣꯏ 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 ꯈꯔ ꯁꯣꯔ ꯀꯨꯀꯤ ꯍꯣꯟꯖꯔꯅꯤ ꯅꯣꯏ ꯈꯔ ꯁꯣꯔ ꯍꯣꯟꯖꯔꯅꯤ ꯄꯥꯎꯅꯝꯕ ꯄꯥꯎꯅꯝꯕ ꯆꯠꯂꯒꯦ ꯍꯥꯏꯌꯦ ꯃꯥ ꯊꯦꯡꯉꯦ ꯄꯣꯊꯥꯕ ꯃꯥ ꯆꯠꯂꯒꯦ ꯍꯌꯦꯡꯁꯦ ꯍꯥꯏꯌꯦ ꯄꯥꯎꯅꯝꯕ ꯊꯥꯡ ꯐꯦꯡꯉꯨꯆꯣ ꯊꯥꯡ ꯐꯦꯡꯉꯨꯆꯣ ꯊꯥꯡ ꯑꯁꯦꯁ ꯐꯦꯡꯉꯨꯆꯣ ꯄꯥꯎꯅꯝꯕ ꯃꯉꯥꯡ ꯗꯗꯥ ꯏꯇꯩꯃ ꯃꯌꯥꯝꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯍꯣꯏ ꯌꯥꯏꯐꯔꯦ ꯍꯣꯏ ꯌꯥꯏꯐꯔꯦ ꯍꯣꯏ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯄꯣꯊꯥꯔꯣ ꯈꯨꯃꯟ ꯄꯣꯊꯥꯔꯣ ꯄꯨꯟꯁꯤꯕ ꯀꯟꯇꯦꯟ ꯐꯖꯕ ꯂꯩꯔꯦ ꯍꯌꯦꯡ ꯊꯥꯔꯣ ꯑꯥ ꯋꯥꯆꯞꯇ ꯑꯣ ꯐꯖꯕ ꯌꯨꯇꯨꯕꯅ ꯃꯤ ꯀꯟꯇꯦꯟ ꯄꯤ ꯈꯔ ꯍꯥꯏꯁꯦ ꯊꯥꯔꯣ ꯊꯦꯡꯉꯒ ꯄꯤꯔꯤ ꯃꯥꯜꯂꯦꯅꯦ ꯀꯣ ꯃꯤ ꯀꯩꯅꯣ ꯇꯧꯔ ꯌꯨꯇꯨꯕꯅ ꯃꯤ ꯄꯤ ꯍꯥꯏꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕ ꯃꯥꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯔꯣꯕꯧ ꯁꯥꯟꯅꯅꯤ ꯃꯤ ꯄꯥꯈꯠꯈꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯋꯥꯔꯦ ꯊꯝꯃꯁꯤ ꯍꯥꯏꯗ꯭ꯔꯤꯕꯣ ꯑꯩ ꯉꯁꯤ ꯁꯨꯝ ꯁꯥꯟꯅꯒꯦ ꯀꯅꯥ ꯀꯅꯥ ꯄꯨꯡ ꯕꯥꯔꯣꯐꯥꯎ ꯑꯦꯜ ꯕꯤꯁꯦ ꯂꯩ ꯉꯝꯒꯅꯤ ꯄꯨꯡ ꯑꯩꯗꯤ 12ꯐꯧ LB ꯂꯩ ꯉꯝꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯕꯥꯔꯣ ꯌꯥꯎꯕ꯭ꯔꯣ 12 ꯐꯥꯎ ꯀꯅꯥ ꯀꯅꯥ ꯑꯦꯜ ꯕꯤ 12 ꯐꯥꯎ ꯂꯩꯕ ꯉꯝꯒꯗꯕ ꯑꯩꯗꯤ ꯆꯥꯛꯀ ꯂꯥꯝꯁꯤꯜꯂꯛꯄꯁꯤꯒ ꯄꯨꯡ 12 ꯇꯥꯗ꯭ꯔꯤ ꯄꯨꯡ 12ꯕꯨꯗꯤ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯏꯞꯇꯤ ꯂꯥꯛꯄ ꯉꯝꯗꯦꯕ ꯑꯦꯜ ꯕꯤꯁꯦꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯁꯨ ꯃꯌꯥꯝꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯨꯏꯅꯧ ꯃꯣꯏꯅꯧ ꯑꯗꯣ ꯇꯨꯝꯅꯤꯡꯉꯝꯕꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯈꯜꯂꯝꯕ ꯃꯌꯥꯝꯁꯦ ꯄꯣꯊꯥꯅꯤꯡꯉꯝꯒꯅꯤ ꯍꯦꯒꯤꯟ ꯍꯥꯎꯀꯤꯞ ꯅꯥꯏ ꯍꯨꯏꯊꯨ ꯃꯤꯇꯩ ꯌꯥꯏ ꯍꯨꯏꯊꯨ ꯀꯨꯀꯤ ꯁꯛꯊꯨꯒꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯀꯨꯀꯤ ꯆꯥꯛꯊꯣꯛꯎ ꯍꯥꯏꯈꯤꯕꯗꯣ ꯇꯣꯃꯤꯟꯅ ꯐꯖꯅ ꯃꯩꯔꯛꯄ ꯃꯌꯥꯝꯅ ꯃꯁꯥꯒꯤ ꯏꯁꯣꯔꯅ ꯆꯥꯕ ꯍꯧꯔꯛꯂꯕꯅꯤ ꯃꯈꯣꯏꯁꯦ ꯌꯦꯁ ꯆꯥꯈ꯭ꯔꯁꯅꯨ ꯂꯣꯏ ꯆꯥꯈ꯭ꯔꯁꯅꯨ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯇꯨꯝꯅ ꯁꯤꯈ꯭ꯔꯁꯅꯨ ꯃꯣꯏ ꯃꯤꯇꯩꯒꯤ ꯂꯥꯏ ꯁꯪ ꯃꯣꯏꯅ ꯃꯩ ꯊꯥꯈꯤꯕꯗꯣ ꯃꯩꯗꯣ ꯂꯣꯏꯅ ꯊꯥꯕꯃꯛꯇꯤ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯇꯧꯖꯃꯟꯗꯤ ꯃꯣꯏ ꯐꯪꯗꯣꯔꯤꯕꯅꯤ ꯃꯣꯔꯦꯒꯤ ꯀꯣꯟꯗꯣꯡ ꯂꯥꯏꯔꯦꯝꯕꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯀꯗꯥꯏ ꯃꯥꯡꯗꯣꯔꯤꯅꯣ ꯀꯗꯥꯏ ꯃꯥꯡꯗꯣꯔꯤꯅꯣ ꯃꯥꯡꯉꯣꯏꯌꯦ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯂꯥꯏꯅꯁꯨ ꯁꯨꯝ ꯍꯥꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯁꯨ ꯍꯥꯠꯀꯅꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯁꯥꯅ ꯅꯤꯡꯉꯤꯕ ꯀꯃꯦꯟꯁꯦ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯕꯔꯥ ꯕꯔꯥ ꯆꯔꯆꯇꯣ ꯏꯁꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃꯇꯪ ꯏ ꯐꯪꯗꯦ ꯃꯔꯛꯁꯤꯒ ꯀꯩ ꯍꯥꯏꯔꯩꯅꯣ ꯀꯨꯀꯤꯅ ꯍꯥ ꯀꯨꯀꯤ ꯑꯦ ꯃꯤ ꯅꯠꯇꯦ ꯀꯨꯀꯤ ꯂꯣꯡꯖꯝ ꯃꯤ ꯔꯦꯕꯤ ꯅꯠꯇꯦ ꯖꯥꯏ ꯂꯥꯛꯑꯦ ꯉꯥꯏꯖꯒꯦ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯊꯥꯒꯠꯆꯔꯤ ꯇꯧꯒꯦ ꯉꯁꯤꯗꯤ ꯖꯦꯅꯤꯇꯥ ꯑꯣ ꯃꯥꯏ ꯌꯨꯝꯅ ꯒꯣꯗ ꯃꯤꯅꯥꯏ ꯁꯛꯊꯨ ꯀꯨꯀꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯉꯥꯡꯉꯣ ꯑꯉꯝ ꯉꯥꯡꯉꯣ ꯀꯨꯀꯤ ꯃꯌꯥꯝꯁꯦ ꯀꯨꯀꯤ ꯁꯛꯊꯣꯛꯑꯣ ꯑꯩ ꯍꯥꯏꯗꯣ ꯌꯥꯝ ꯇꯠꯅꯦ ꯀꯨꯀꯤꯁꯤꯡꯁꯦ ꯑꯀꯥꯝꯄꯦꯠꯁꯦ ꯄꯦꯟꯅ ꯑꯝ ꯇꯥꯏ ꯀꯨꯀꯤꯅ ꯇꯜꯂꯤꯀꯣ ꯉꯥꯡꯉꯛꯏꯁꯦ ꯀꯨꯀꯤꯅ ꯉꯥꯡꯉꯛꯏꯁꯦ ꯑꯩꯅꯦ ꯇꯧꯔꯛꯑꯗꯤ ꯀꯨꯀꯤꯁꯤꯡꯁꯦ ꯉꯁꯤꯅꯦ ꯃꯐꯝ ꯃꯔꯥꯡ ꯍꯪꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃ ꯑꯩꯅ ꯇꯧꯔꯛꯄꯗꯅꯦ ꯃꯄꯨꯟꯁꯤꯒꯤ ꯇꯥꯗꯕ ꯑꯣ ꯃꯤꯇꯩꯒꯤ ꯁꯨꯝꯕ ꯂꯣꯟꯆꯣꯞꯁꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯂꯩ ꯃꯥꯜꯂꯦ ꯍꯥꯏ ꯃꯩꯇꯩ ꯈꯪꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯂꯝꯁꯤꯗ ꯂꯥꯝꯕ ꯂꯩꯇꯦ ꯀꯨꯀꯤ ꯅꯣꯏꯒꯤ ꯂꯩꯔꯝꯗꯅ ꯍꯧꯔꯛꯄ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯕꯅꯤ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯀꯥꯏ ꯆꯦꯟꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯍꯥ ꯑꯗꯣꯕ ꯑꯩꯅꯅꯦ ꯌꯥꯝ ꯇꯅꯦ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯃꯒ ꯀꯨꯀꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯉꯥꯡꯊꯔꯛꯄꯗꯅꯦ ꯃꯣꯏ ꯈꯪꯗꯣꯏꯅꯤ ꯑꯣ ꯃꯤꯇꯩꯔꯣꯟꯗ ꯑꯁꯨꯃꯥꯏꯅ ꯂꯣꯟꯆꯣꯞꯁꯦ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯂꯩꯔ ꯃꯥꯜꯂꯦ ꯑꯀꯥꯝꯄꯦꯠ ꯉꯥꯡꯕꯁꯦ ꯍꯥꯏꯅ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯈꯪꯉꯤ ꯌꯥꯎꯗ꯭ꯔꯁꯤ ꯃꯥꯌꯣꯛꯅꯒꯅꯤ ꯕ꯭ꯔꯤꯇꯤꯁ ꯐꯥꯎ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯍꯨꯔꯥꯟꯕ ꯃꯤꯅꯥꯏ ꯅꯣꯏꯕꯨꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯁꯨ ꯅꯉꯛꯁꯝ ꯂꯩꯊꯠꯂꯒ ꯍꯥꯠꯇꯣꯛꯀꯦ ꯂꯥꯛꯑꯣ ꯋꯥꯏ ꯆꯨꯝꯃꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯚꯦꯔꯤ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯃꯤꯇꯩ ꯃꯆꯥꯏ ꯃꯔꯤꯟ ꯊꯥꯒꯠꯆꯔꯤ
ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ Sunita ꯃꯤꯇꯩ ꯃꯆꯥ Lorimbam ꯑꯃꯒꯤ ꯃꯔꯤꯟ Sunita Lorimbam ung leire maramdi welcome welcome ꯁꯨꯅꯤꯇꯥ El Ramesh ꯋꯦꯜꯀꯝ Singh nama singna AR da pithoklaga mitei ama sing sigada AR ani khakta haiba Bhuvan Mohan Singha ꯑꯦ chin ꯃꯣꯏꯗꯤ yam thiba jatni kuki singse ꯑꯗꯨꯅꯤ thagasari ꯑꯗꯨꯅꯤ ꯀꯨꯀꯤꯁꯤꯡꯁꯤꯅ Gita ꯉꯥꯡꯅꯔꯤꯕ ise ꯃꯌꯥꯝꯗꯣ kuki se thina chairosu ikaiba khangdre ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯑꯝꯇꯅꯦ Shakti ꯑꯩꯈꯣꯏ Singh ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤ ꯀꯨꯀꯤꯁꯦ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯤꯇꯩꯔꯣꯟꯗ ꯃꯣꯏꯅ Shakti ꯉꯥꯡꯉꯤ Singh ꯑꯀꯥꯝꯕꯦꯠꯁꯦ ꯑꯩꯅ ꯑꯝꯇ iche ꯇꯧꯔꯛꯄꯗꯅꯦ hat palepa yade kuki tumna hat kadabne ꯍꯥꯠꯀꯗꯕꯅꯤ ꯀꯨꯀꯤꯗꯤ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯀꯨꯀꯤ ꯂꯣꯏꯁꯜꯂꯒꯅꯤ Bhuvan Mohan Singh love from Assam ꯑꯁꯥꯝ ꯀꯗꯥꯏꯗꯒꯤꯅꯣ ꯕꯨꯕꯟ ꯃꯣꯍꯟ ꯁꯤꯡ Aisu Assam hojai gini ꯑꯁꯥꯝ ꯀꯗꯥꯏꯗꯒꯤꯅꯣ Thiam Ranjan iche ai kuki ayai bodo aisu sinju chage ꯑꯩꯅ ꯉꯁꯥꯏ ꯈꯥꯡ Mayam ki ꯑꯁꯥꯕꯗ pana ꯉꯧꯕꯗꯨꯔꯣ iyamba pari amuktang ujage udaba kuire iyamba nusibado iche ꯄꯥꯔꯤ ꯊꯣꯛꯄꯤꯔꯣ Nang highway thoklabani Nang highway tamukta I am come back ꯃꯅꯤꯄꯨꯔ ꯁꯤꯝꯕꯨꯜꯅꯤꯅꯦ Manipur ni ne du se Manipur urabo kuki sak thu sa yang du Manipur sangai ni I se kauthu ni di Manipur ni se Minai Manipur di se du urabo Minai sa du Manipur ꯐꯖꯅ ꯐꯖꯅ du urabo kuki Minai ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ se ni akhoi Manipur nungsibai chang se malai pang ningbai chang se kuki hatningbana tumba yade ai ngaikini lonna hatkini kuki amata lemna tharoi ꯀꯅꯥꯅꯣꯅꯦ ꯍꯥꯏꯔꯛꯏꯗꯨꯕꯣ asam sa wangai sini ne ꯋꯥꯡ tharingdre ima ipagi damaktai ꯃꯅꯤ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ miyamgi ꯑꯗꯨꯒꯤ pandam ꯈꯜꯂꯒꯗꯤ ꯌꯥꯝꯅ love ꯅꯨꯡꯉꯥꯏꯇꯦ manipur imana yai phare ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ urabo ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ koi manipur ni hisa loinari je thamoi manipur furit po manipur ꯄꯥꯟꯗꯝꯅ ꯑꯩꯒ ꯎꯅꯅꯦ ꯂꯥꯛꯑꯝꯃꯒ ꯃꯇꯝꯗꯨ ꯏꯔꯥꯡ ꯊꯣꯛꯅ ada ꯊꯣꯛꯄ ꯌꯥꯗꯗꯅ ꯎꯅꯍꯧꯗꯕꯗꯣ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ masu sonda pharak taana leigiba ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯆꯦꯗꯣ ꯂꯥꯏꯚ ꯌꯦꯡꯉꯤꯔ ꯌꯦꯡꯗ꯭ꯔꯤꯔ ꯃꯥ Jenita Yumnam ꯀꯃꯦꯟꯀꯗꯤ ꯄꯤꯗꯦ ꯍꯥꯏꯌꯦꯕ ꯏꯆꯦꯗꯣꯀꯣ ibai ꯚꯤꯗꯤꯑꯣꯗꯤ ꯂꯣꯏ ubada ꯌꯦꯡꯉꯦ kiramgani kuki minai singdo ai is manipur mingje ubada kiramgani ꯀꯤꯗꯗꯤꯅ kuki singse AR khak lauthokhraba moigi punna punsi loire macha ꯊꯣꯡꯔꯣꯏ ꯃꯄꯥꯟꯗꯅꯤ ate ꯀꯩꯅꯣ akoi dil da natra ꯅꯠꯇꯦ oh moigi karakido ꯒꯦꯠ ꯂꯣꯜꯂꯤꯕ ꯅꯪ Bhuvan Mohan Singh hojai natun bazar gini kanam he ꯅꯇꯨꯟ ꯕꯖꯥꯔꯒꯤ Bhuvan Mohan Singh mayamgi padam iche ꯈꯪꯗꯔꯦ aisu yamna nongai khide minai kharagi yum sang leiruduna unakhidabani ꯍꯣꯏꯗ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ akhoi-danida ꯍꯧꯒꯠꯂꯨ ꯂꯥꯏ ꯊꯥꯜꯂꯣ karam ꯃꯄꯥꯟ ꯂꯥꯏꯠ ꯊꯥꯜꯂꯣ ꯃꯄꯥꯟ ꯂꯥꯏꯠꯇ ꯊꯥꯜꯂꯣ ꯐꯠ ꯂꯥꯎꯅ ꯃꯤ ꯂꯥꯛꯏꯔ ꯌꯦꯡꯉꯤꯕ ꯀꯥꯏꯗꯅꯣ ꯑꯗꯨꯅꯤ ꯄꯥꯟꯗꯝ ꯏꯅꯥꯎ ꯎꯅꯍꯧꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ kadai changre sanjay bibam chana hayeng kari hayengdi chakouba amasu lei friend mayam aigisu punamaktagi bida laujarage manipuri mana yaifre kanglei pangna yaifre ꯌꯥꯏꯐꯔꯦ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯀꯩ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯍꯌꯦꯡ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯇꯝꯃꯝꯃꯨ khulai macha khutta ama khutta
macha ama paibe khulai macha ama paibe kuki na phau sa jabani dai เอ๊ะมวยไปคุไรเดี๋ยวมุนแล้วก็มวยเดี๋ยวกลับตัวดิม mase amuk lai ni syam sundar mangang kuki ka subi macha sa ai tumba yadre amuk lagi ai mase ba o thon cha de mase สาม bo ชุนเลยนะ hippo patharo hai thajang gre amuk lai syam เพราะว่ากูกี้ใกล้จังเลยทุกโลนน่ะนะเฝ้าสั่งไม่ได้มวยน่ะปาน้อยกูกี้น้อยน่ะไปคุไรเดี๋ยวดูมุนแล้วก็น้อยเนี่ยแค่เดี๋ยวดูน่ะกลับสันน้อยมีดูมักยานเต่า mayam gi pandam aisu lok se adum tawna hek laye minai sangba chalu di adum nai moi gi mahik to loge tawre entertainment kuki da kuki ama khak oirasu yawrak une macet yenage mayam da napunsida haibige yorokposu ngamoi ikai khangdaba minai macha ก็ได้ hui ดิกูกี้น่ะมวยจริงรถติดทุกแล้วก็ได้น้องมวยน่ะหลักตัวดิเสียฮะ el ramesh singh iche heng live to doi ro ให้ยังโตรอยนาว haugin gaite mitei nawalo de noi di paro เอลระมิสนาว jenita ยังโต yumnam รอย aikhoi degi ikai khangdaba jiba se karamba jibano khangbro mayam kuki กู ne กี้ให้เบิ่สิบาด el กู ramesh กี้ให้เบิ่ sima สิบา ai ด ngasi dagi ngasi gide thoklage iche ngasi gidi thoklage hoi เฮ้ย hoi เฮ้ hoi ยนาวยามนุสิ gaite noi งาม nama บ่ do ยามนุสิ pau number mo gaite noi nama do kasbi khalaba chatkibado ngai ro ai ngai bro ง่ายง่ายดิ Simran Singh 22 like nungai bro ai nungai น้อง ri ไงดิซิมรัน tanu mayam gi panam haha kuki gi kulai dudi ar na moi leite de khangi haha ngasi khurai da lage kuina haha nokpada loire ก็ได้คุไรหลักว่าไก่จับตนะคุไรแม่นำสิงยูซู aruni ke isisu ke la ko lam to mi iche youtube tei wan tha amada kayamuk phange sum hangbani saubanu พวนตลอพวนตะไห้ bye bye ramesh singha bye bye pothara ge labi mo jara potha ไก่นอรันจิตาไก่นอ premavati ni เปมาปฏินาวสมมติมักแต่ไว้ฉันสิยังที่ไลฟ์หลักว่างามารอยดไอโฟนนัมเบอร์เลยเป็นตัวนี้นาวมันมักแต่สมไว้ฉันที่ samsender คนตัววิโร saure gaite noi nama su kasubini nasa su kasubi nasal su kasubi nangi nubi su kasubi fazare รันจิตาอีนาวไอโฟนนัมเบอร์เลยบรรันจิตาตาไฮกันเลยฉันเปมาปฏินาว simran singha se kari hingjang sage saksadri ซาดรีงาไว้ฉันอะไร jenita yumnam kuki di haugadaba mande chabda kadai haune thau kadre mi moi hi cha phang ซา man บัตก็ฟังนั่งโอเคโอกจากจ้าเลยแล้วมวยเนี่ยก็ได้ได้มาเรียนพุทธประคาจ้าเลยกรีเฮาด้วยนู่นอันนั้นคางอาซาบังงแล้วก็คางอาซาบังงารีงได้งแล้วไม่คู่บังมังก็ฮาแล้วก็มวยมันนำเสกไม่โตแกนั่นจะเจียงถูกปะkami to bilo ichi na ma'am kami lakra jit yumnam kuki di haugadaba mande mi di myam le mi 70 le kami to bilo ichi na ma'am kami to tore bilo i ye kata sino mana siba mana kami to bilo dulai syam sudar la na men gaite aina loli se mete loni nang do ta tra sakthu sa thoro ono manang khai ro he phajana o lo kuki do ma kya lo khabai hat nam jal lo goro goro o full lo permission ha kuki ma kya lo long khin ma mai khil la goro goro o lo mayam gi pandam manam di namthi aidi kuki manam di namthi aidi kuki luba yaw lo kadi loba yaw re duda namthi e ono pani thoro pandam nang ju maro na ma khai ro he pandam di khai ba na te Bhuvan Mohan Singha YouTube to mong sa da ba comment pipi ganu please hoi chumi adu kuki da ngang tha bani moi ngangai chodra moi ngangai lonchot me Mon kuki singa na na tun bazar kadai de ginu ai khang baro moni ngom amta hai bi do ai khang goro baro goro tumu baite no pu no lo de no gi paroi sam sudar mangang gaite nang thi chaning bro ai gi e has gai tia
ꯑꯣꯏꯅꯤꯡꯗꯦꯀꯣ ꯅꯣꯏꯒꯤ ꯍꯥꯎꯅꯤꯀꯣꯗꯣ ꯀꯥꯏ ꯆꯠꯈꯔꯦ ꯍꯥꯎꯅꯤꯡꯉꯣꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯄꯥꯎꯅꯝꯕ ꯍꯥꯎꯅꯤꯉꯣꯗꯣ ꯂꯥꯛꯄꯗ ꯀꯥꯏ ꯆꯠꯈꯔꯦ ꯀꯧꯔꯣꯅ ꯅꯪ ꯃꯊꯟ ꯇꯧꯏ ꯅꯪ ꯁꯤ ꯇꯥꯔꯦ ꯉꯁꯤ ꯅꯪ ꯃꯦꯈꯥꯏꯅ ꯂꯣꯏ ꯇꯥꯔꯦ ꯒꯥꯏꯇꯦ ꯅꯪ ꯍꯥꯎꯅꯤꯡꯉꯣꯗꯣ ꯀꯧꯔꯣꯅꯦ ꯅꯣꯏ ꯍꯥꯎꯅꯤꯉꯣꯗꯣ ꯀꯧꯔꯛꯑꯣ ꯍꯥꯎꯀꯤꯞꯇꯣ ꯀꯧꯔꯛꯑꯣ ꯒꯥꯏꯇꯦ ꯅꯪ ꯈꯔ ꯁꯥꯟꯇꯤ ꯑꯣꯏꯅꯕ ꯅꯥꯇꯩ ꯃꯊꯟꯇ ꯅꯪ ꯄꯣꯛꯈꯥꯏ ꯇꯥꯔꯦ ꯅꯪ ꯑꯗꯩ ꯅꯪ ꯃꯊꯟꯗ ꯁꯣꯟꯗꯩ ꯁꯥꯝꯁꯨꯟꯗꯔꯅ ꯃꯔꯣꯟ ꯑꯃ ꯄꯥꯎꯅꯝꯕꯅ ꯃꯔꯣꯟ ꯑꯃ ꯅꯪ ꯂꯣꯏ ꯇꯥꯔꯦ ꯄꯤꯖꯧ ꯑꯦꯁ ꯌꯥꯝ ꯕꯥꯏ ꯃꯦꯀꯞ ꯊꯣꯛꯂꯒ ꯋꯥ ꯉꯥꯡꯉꯛꯏꯁꯨ ꯑꯃꯈꯛ ꯃꯟꯀꯥ ꯗꯦꯕꯤ ꯉꯁꯥꯏꯒꯤꯗꯤ ꯃꯥ ꯃꯣꯃꯤꯇꯥ ꯋꯥꯏꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔ ꯂꯩꯅꯤ ꯌꯥꯎꯁꯅꯨ ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕꯅꯤ ꯃꯣꯃꯤꯇꯥꯗꯣ ꯏꯇꯥ ꯃꯣꯃꯤꯇꯥꯗꯣ ꯅꯣꯡ ꯐꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯍꯧꯗꯕ ꯅꯪꯒꯤ ꯂꯥꯏꯐ ꯇꯧꯔꯤ ꯀꯥꯏꯅ ꯄꯦꯟꯈ꯭ꯔꯦ ꯀꯥꯏ ꯆꯪꯈ꯭ꯔꯒꯦ ꯒꯥꯏꯇꯦ ꯑꯁ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯍꯨꯏꯅꯥꯎ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯒꯥꯏꯇꯦ ꯄꯥꯎꯅꯝꯕꯒꯤ ꯑꯦꯛꯁꯟꯗ ꯀꯤꯔꯕꯣ ꯄꯥꯎꯅꯝꯕꯗ ꯀꯤꯔꯕꯣ ꯋꯥꯠꯂꯤꯅꯦ ꯃꯤ ꯁꯤꯒ 90ꯅꯤ ꯂꯩꯔꯤꯁꯦ ꯃꯤ ꯀꯩꯅꯣꯁꯨ 90 ꯂꯩꯔꯤꯅꯦ ꯄꯥꯎ ꯅꯝꯕꯔ ꯂꯩꯔꯤ ꯑꯗꯨ ꯂꯣꯏꯔꯒ ꯄꯥꯟꯗꯝ ꯂꯩꯔꯤ ꯑꯇꯩꯁꯨ ꯂꯩꯔꯤ ꯃꯤ ꯍꯥ 90ꯅꯤ ꯂꯩꯔꯤꯁꯦ ꯆꯦꯟꯈ꯭ꯔꯦ ꯂꯣꯏꯅ ꯃꯤ 110 ꯏꯃꯩ ꯍꯥ ꯄꯦꯝꯃ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ ꯒꯥꯏꯇꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯈꯖꯤꯛ ꯒꯥꯏꯇꯦ ꯃꯩ ꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯃꯣꯏꯅꯒ ꯑꯩꯈꯣꯏ ꯑꯦꯇꯤꯅ ꯀꯗꯥꯏ ꯌꯧꯈꯔꯦ ꯑꯦꯇꯤ ꯃꯣꯏꯅꯒ ꯑꯩꯈꯣꯏꯅ ꯌꯥꯎꯃꯜꯂꯒ ꯂꯩꯔꯕ ꯑꯃꯗꯤ ꯃꯩꯇꯩ ꯅꯣꯡꯁꯥꯅ ꯀꯔꯤ ꯌꯣꯝꯃꯒ ꯂꯩꯔꯕ ꯀꯗꯥ ꯍꯥꯏꯔꯦ ꯃꯐꯝ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯐꯥꯎ ꯁꯥꯔꯤꯅꯦ ꯍꯥꯍꯥ ꯉꯝꯃꯣꯏꯀꯣ ꯅꯣꯛꯇꯕ ꯉꯝꯃꯣꯏ ꯃꯣꯏ ꯉꯝꯗꯦꯍꯦ ꯑꯩ ꯑꯦ ꯑꯥꯔꯒꯤ ꯍꯥꯟꯅ ꯃꯈꯣꯡ ꯄꯥꯏꯔ ꯈꯨꯔꯝ ꯄꯥꯟꯗꯝ ꯑꯩꯅꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯥꯔꯨꯗꯕ ꯆꯨꯝꯃꯤ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯅꯤꯌꯦ ꯆꯨꯝꯃꯤ ꯄꯥꯟꯗꯝ ꯃꯣꯏꯗꯤꯀꯣ ꯑꯦ ꯑꯥꯔꯗ ꯃꯤꯇꯩꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯇꯩꯗꯒꯤ ꯀꯟꯕꯤꯌꯨ ꯃꯈꯣꯡ ꯄꯥꯏ ꯈꯨꯔꯝꯃꯤꯗꯨ ꯎꯗ꯭ꯔꯣ ꯃꯆꯟꯅꯉꯩ ꯃꯃꯥꯉꯩ ꯃꯥꯏ ꯃꯇꯨꯉꯩ ꯑꯦ ꯑꯥꯔ ꯃꯅꯥꯛꯇ ꯊꯥꯔꯒ ꯃꯤꯇꯩꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯈꯣꯡ ꯄꯥꯏ ꯈꯨꯔꯨꯝꯍꯜꯂꯤꯗꯣ ꯑꯦ ꯑꯥꯔ ꯃꯅꯥꯛꯇ ꯆꯠꯂꯒ ꯒꯥꯏꯇꯦ ꯑꯩꯒꯤ ꯊꯤꯗ ꯃꯪꯒꯜ ꯁꯥꯏꯕ ꯇꯣꯏꯗꯕꯒꯤ ꯈꯔ ꯌꯥꯎꯕꯅꯤ ꯅꯪ ꯑꯃꯨꯛ ꯇꯣꯏꯅꯕ ꯁꯥꯏꯔꯣ ꯅꯁꯥꯅ ꯒꯥꯏꯇꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯦꯡꯒꯔ ꯒꯥꯏꯇꯦ ꯂꯩꯇ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯒꯥꯏꯇꯦ ꯑꯗꯩꯗꯤ ꯐꯔꯕ ꯀꯨꯀꯤ ꯉꯁꯤ ꯃꯈꯦꯜ ꯌꯥꯝ ꯄꯥꯡꯉꯤ ꯀꯔꯤ ꯂꯥꯡꯉꯤ ꯃꯈꯦꯜ ꯌꯥꯝ ꯄꯥꯡꯉꯤ ꯑꯦꯁꯦꯁ ꯌꯥꯝꯕ ꯊꯤ ꯍꯥꯏꯗꯣ ꯄꯤꯖꯧ ꯄꯤꯖꯧ ꯀꯨꯀꯤ ꯃꯈꯦꯟ ꯂꯥꯡ ꯄꯤꯖꯧ ꯀꯩꯇꯦ ꯃꯥꯡꯈ꯭ꯔꯦꯅꯦ ꯒꯥꯏꯇꯦ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯛ ꯏꯆꯦ ꯀꯨꯀꯤꯗꯤ ꯉꯥꯎꯕꯗ ꯉꯧꯕꯗ ꯊꯤꯅꯝ ꯅꯝꯒꯅꯤ ꯌꯥꯏ ꯏꯁ ꯁꯤꯁꯨ ꯀꯣꯟꯃꯇꯦꯅ ꯆꯨꯝꯃꯤ ꯂꯩꯅꯦ ꯒꯥꯏꯇꯦ ꯂꯩꯔꯤꯕꯣ ꯊꯣꯛꯂꯛꯑꯦ ꯒꯥꯏꯇꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯗꯣꯔꯤꯕꯅꯦ ꯄꯥꯈꯨꯝ ꯄꯤꯔꯧꯗꯣ ꯃꯩꯇꯩꯒꯤ ꯀꯃꯦꯟ ꯄꯥꯎꯅꯝꯕꯅ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯟꯗ ꯊꯤꯌꯥꯝ ꯔꯟꯖꯟ ꯒꯥꯏꯇꯦ ꯅꯝꯃꯗꯤ ꯑꯦ ꯑꯥꯔ ꯇꯨꯝ ꯍꯧꯕꯗꯤ ꯃꯃꯥꯗꯤ ꯒꯥꯏꯇꯦ ꯃꯃꯥꯗꯤ ꯍꯥꯏꯔꯒ ꯇꯨꯝꯍꯧꯕꯅꯤ ꯑꯩ ꯑꯣ ꯁ꯭ꯌꯥꯝꯁꯨꯟꯗꯔ ꯃꯉꯥꯡ ꯒꯥꯏꯇꯦ ꯅꯪꯒꯤ ꯀꯃꯦꯟꯗꯣ ꯄꯥꯔꯒ ꯍꯣꯏꯔꯣꯡ ꯇꯧ ꯍꯥꯏꯔꯤꯔꯣ ꯑꯩ ꯁ꯭ꯌꯥꯝꯁꯨꯟꯗꯔ ꯃꯨꯅꯤ ꯑꯩ ꯀꯨꯀꯤ ꯁꯥꯔꯒ ꯁꯥꯎꯍꯜꯂꯒ ꯆꯣ ꯅꯪꯁꯨ ꯑꯣꯏ ꯇꯧꯔꯣ ꯄꯥꯎꯅꯝꯕ ꯇꯧꯔꯣ ꯔꯨꯄꯝ ꯁꯤꯡꯍ ꯍꯥꯏ ꯌꯥꯏ ꯃꯣꯔꯦ ꯉꯥꯡꯉꯣ ꯍꯣꯏ ꯑꯦꯁ ꯌꯥꯝꯕ ꯅꯩꯍꯧꯕ꯭ꯔꯣ ꯅꯩꯁꯜꯂꯣ ꯍꯌꯦꯡ ꯀꯨꯀꯤ ꯃꯤ 160ꯅꯤ ꯂꯩꯔꯤꯁꯦ ꯒꯥꯏꯇꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯇꯨꯝꯕ ꯌꯥꯗꯣꯏꯕꯣ ꯑꯗꯨꯅꯤ ꯂꯣꯏꯔꯦ ꯃꯥ ꯂꯣꯏꯔꯦ ꯃꯤꯇꯩꯗ ꯇꯧꯔꯛꯑꯗꯤ ꯑꯗꯨꯅꯤ ꯑꯇꯩ ꯃꯤꯇꯩꯒꯤꯗꯤ ꯀꯨꯀꯤ ꯑꯁꯦꯡꯕ ꯑꯇꯩ ꯃꯔꯣꯟꯅꯤꯅ ꯀꯨꯀꯤ ꯑꯇꯩ ꯀꯧꯔꯛꯑꯣꯅ ꯀꯌꯥꯝ ꯉꯥꯡ ꯔꯨꯄꯝ ꯍꯩꯗꯣꯔꯤꯒꯦ ꯁꯤꯡꯍ ꯅꯦꯅꯦ ꯀꯥꯏꯒꯤꯅꯣ ꯑꯁꯥꯝ ꯍꯣꯖꯥꯏ ꯕꯔꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯑꯁꯥꯝ ꯍꯣꯖꯥꯏꯒꯤꯅꯤ ꯒꯥꯏꯇꯦ ꯃꯥꯏꯇꯦ ꯄꯣꯏ ꯆꯦꯟꯈ꯭ꯔꯦꯅꯦ ꯂꯣꯏ ꯇꯧꯔꯤꯁꯦ ꯕ꯭ꯔꯍꯝꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤꯅꯤ ꯑꯩ ꯕ꯭ꯔꯍꯝꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤ ꯃꯤ 150 ꯂꯩ ꯕ꯭ꯔꯍꯝꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤ ꯒꯥꯏꯇꯦ ꯅꯪ ꯀꯩꯗꯧꯈꯔꯦ ꯒꯥꯏꯇꯦꯗꯣ ꯉꯁꯤꯗꯤ ꯂꯣꯏꯔꯦꯅ ꯒꯥꯏꯇꯦ ꯅꯪ ꯒꯥꯏꯇꯦ ꯅꯪ ꯂꯣꯏꯔꯦ ꯀꯨꯀꯤ ꯃꯌꯥꯝ ꯀꯧꯔꯛꯎꯗꯅ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯊꯟꯗ ꯂꯩꯔꯗꯤ ꯃꯌꯥꯝꯁꯤꯅ ꯃꯆꯦꯠ ꯁꯦꯠꯈꯤꯕꯗ ꯅꯪ ꯂꯣꯏꯍꯧꯔꯅꯤ ꯅꯃꯤꯠꯅ ꯃꯆꯦꯠ ꯑꯃ ꯅꯅꯥꯇꯣꯟꯅ ꯃꯆꯦꯠ ꯑꯃ ꯅꯉꯛꯅ ꯃꯆꯦꯠ ꯑꯃ ꯁꯤ ꯇꯥꯔꯦ ꯅꯪꯕꯨ ꯁꯤꯁꯨ ꯁꯤꯉꯝꯗ ꯔꯨꯄꯝ ꯍꯤꯡꯁꯨ ꯁꯤꯡꯍ ꯍꯤꯡꯉꯝꯗ ꯍꯣꯖꯥꯏꯒꯤ ꯃꯥꯜꯂꯤꯕ ꯔꯨꯄꯝ ꯁꯤꯡꯍ ꯍꯣꯖꯥꯏꯒꯤ ꯃꯥꯜꯂꯤꯕ ꯍꯥꯏ ꯔꯨꯄꯝ ꯁꯤꯡꯍ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯕ꯭ꯔꯍꯝꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤꯅꯤ ꯍꯣꯖꯥꯏꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯌꯥꯃꯁꯨꯟꯗꯔ ꯃꯉꯥꯡ ꯒꯥꯏꯇꯦ ꯅꯣꯏ ꯅꯄꯥ ꯑꯦꯌꯥꯔꯗ ꯀꯃꯦꯟꯗꯣ ꯍꯦꯛ ꯄꯥꯍꯜꯂꯨꯔꯣ ꯆꯠꯂꯒ ꯅꯣꯏ ꯅꯃꯥꯁꯨ ꯂꯧꯔꯨꯕ ꯑꯣꯏꯅ
Junita yumnam Aha. gaite ไก่เต้นน้อยน้อยมาด้วยยามันนักจะคิดบรอ gaite satho si ai Junita yumnam na มาเจ็ดมาเจ็ดกะกะก็ยี่หุยหนุ่งเดพิเจบดีจานี่ซาบดีตะเล่ตัวก็ใส่ซาบดีเว้ยซาบดีตัวก็ใส่คุกกี้บุกันน่าใส่ยังไงอ้วกเดพิเจ Rupam บ singa ai Hui su dah pijak ba? hojai gini เขาใจไก่ลำกินโน่ ngang ni เขาใจไก่ลำกินโน่ hojai kadai wai gino ก็ได้กินโน่ไก่ลำกินโน่เขาใจไก่ก็ตาดีให้ยังจะฮิตเต how ปกักว่าเรา cookie do haying program de kai no hojai girls college ta อืม kamai permission piri ko college ta เลยชิน้องมายามคอมเมนต์ตัววิดีโอ ai hangi jo khumdri kai gino jugi jan gini ai अच्छा अच्छा जोगी जान गए अच्छा अच्छा chuna kai de nam sangre le di bai malo de mo ge paro moi pa matam nei hay ti हो जाएगी नहीं हो जाएगी 111 1111 na haiba he One cookie sa mitei nongsa sama sama thol tringai ai gumba nongsa lising hena lemli cookie labagi damak कुकी उची उची मयाम दो नोंसा मना का तो करो teach innovation jai mata di jai mata di हौदों मयाम हौदों मना का चंगम दबो उची नोइना नोंसा मना का के दबो ngam दोइनो ni chani hen lai मी के थे थे ना जान ai पिक्चर gai जाने te YouTube ना saning de mathabak to sagai raga number 2000 ninge अस भाई भाई चुमी बावनम महीना हाय बपन मंगना यार लोई ने याय फरे b boro ar hi hello b boro bhai हेलो बिफोर ब्रो नत्र b boro ai before अच्छा। boro de b boro ai kare अच्छा। kes bole jai mata di jai mata di jai mata di jai mata di खुरमजरी बोलिए खुरमजरी कंगलई पांगना याय फरे बोलिए ising ni taram thak loi do kare कंगलई पांगना याय फरे बोलिए gita boshini ichegi iche ai potharage hayeng hoi. doctor da chatkadaba laye matungda amuk thengnarisi ko ise good night hoi potharoi हाँ na हाँ ko खुमन पुंसीबा rupam singha kanano kamit comment parise कमेंट पारिसिरो अगी marksman कमेंट पाना बथंबा मीदो अदुनी कमेंट पारिसे morning ngam ss yamba ai gorgorai tungro hei nang loi tuman dore me गोर kono गोर chalo गोर chalo गोर chalo chalo कइनो हंगोय लाबो ओलिरो mi गोर tumning गोर da गोर sana गोर gorgorai na dum tro mi nge loi tumning ani chalo chalo हंगोय लाबरो गोर गोर हाइसिपो मी क्या लै mi chani ga kun lei ओके वेरी गुड simran singa isi era noksal le तनु तनु करी मथेल चारगे कुकी सिंजू सुबह जाओगद्रो ना कुकी खरा थबक तौगे न तौबा कुकी काय चखरे गाइते जाइलो फाइलो कोट गोल Samsudar mga moni English loli so ai noi mamang da ikai English lol lo base ese yamana engonda hairi ni so haina नंग गोर 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 हायरे नी चो चो हायरे nanga tumninga haire di hairodra उद्रो salo पाउन मगी इंग्लिश में हमसे फसद्रो कुकी ने असिग बो करी ngang दुइनो कुकी ने हेगा रे का साक्थु खरा हायगनी pauno ma bread ai na song khlai he ब्रेड चाथौरो ना gaite pauno samsudar mga na gaite moi mama lo bachat khare pauno ma bread ai na song lai he sang ko English ngangai masu ब्रेड bread ni हाँ मितई ने नंबर 1000 बदा ब्रेड नंग नंबर बरा Kokhay लाउता adun. बा हाँ ब्रेड नंग मितई ने नंबर 1 तरो पदा ब्रेड नंग जुम लोय रे खंगुदुना दना मितई दा हौरकनो नंबर 1000 बा नंबर 2 दी जाम था moni फंगरो English haiba dugi cho haiba ese yamana samsudar bread noi nama duro kasubi hai di do सुमी पौन मन ये फ्रे ब्रेड नंग नंबर 1 Ay, तो सलो ब्रो Rupam singa kanano machin thi si bo asi siro kuki da ngang ini dum tau ko si machin thi benate kuki da ngang ni ko कुकी की Rupam ने kuki na machin कुकी thi की ba do असेंग gine असेंग ansar ममिंग pi दो ba हाइबिरिबा कुकी की असेंग ममिंग दो Jerita yumna हाइबिरिबा mitei nong sa ubada ki duna chen ba kuki yes makon maming ta ba chen mani ओ मोई ने कुकी की मोगी लीडर सिंग दो अदुदो मोइना मोइ मसेना खनै फुनै याय मोइना वारी सामदा आराम बाइ टेंगोल हाइरुरबा कइनो नोइना आराम बाइ टेंगोल हाइदै से ए पेसर कांग दोरे ने ना फुनै याय मोइ आराम बाइ टेंगोल samsudar पलदि mangang ai ni chin thi ri se
ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯁꯦꯝꯁꯨꯗꯔꯒꯤ ꯄꯜꯂꯗꯤ ꯃꯣꯏ ꯄꯥꯔꯃꯤꯁꯟ ꯂꯩ ꯉꯥꯡꯉꯣ ꯀꯨꯀꯤꯗ ꯉꯥꯡꯉꯣ ꯑꯩ ꯃꯣꯏꯅ ꯊꯃꯣꯏꯁꯦ ꯊꯤꯕ ꯈꯔ ꯖꯥꯔꯒ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯀꯩ ꯊꯤꯔꯣꯏ ꯀꯨꯀꯤꯗ ꯊꯤꯔꯣꯏ ꯉꯥꯡꯉꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯑꯕ ꯑꯩꯈꯣꯏꯕꯨ ꯀꯨꯀꯤꯒ ꯊꯤꯅ ꯉꯥꯡꯗꯧ ꯀꯨꯀꯤ ꯉꯥꯡꯉꯤꯈꯩ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯃꯣꯏꯗꯤ ꯉꯥꯡꯕꯒꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯤꯗꯤ ꯍꯧꯖꯤꯛ ꯑꯁꯨꯃꯥꯏꯅ ꯉꯥꯡꯒꯗꯅꯦꯕ ꯑꯗ ꯃꯣꯏꯅ ꯍꯦꯛ ꯇꯧꯔꯦ ꯁꯛꯊꯨ ꯍꯦꯛ ꯇꯧꯔꯦ ꯑꯃ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯀꯃꯦꯟꯗꯒ ꯃꯣꯏꯅ ꯏꯔꯛꯏꯁꯦ ꯏꯕꯣ ꯂꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯅ ꯃꯋꯥꯕꯨ ꯂꯧꯕꯤꯗꯦ ꯃꯩꯇꯩ ꯅꯣꯡꯁꯥ ꯎꯗꯛꯈꯤꯕꯗ ꯑꯩ ꯃꯤꯆꯤꯟ ꯊꯤꯔꯁꯦ ꯃꯈꯥꯗꯤ ꯀꯃꯦꯟ ꯂꯩꯇ꯭ꯔꯕꯣ ꯃꯤꯅ ꯕꯤꯔꯤꯛ 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 ꯁꯧꯔꯦ ꯕꯤꯔꯤꯛ ꯕꯤꯔꯤꯛ ꯁꯧꯔꯦ ꯀꯨꯀꯤ ꯍꯥꯠꯀꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯛꯑꯦꯅꯦ ꯀꯨꯀꯤ ꯍꯥꯠꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯈꯟꯕꯗ ꯀꯨꯀꯤ ꯑꯅꯤꯈꯛ ꯂꯥꯛꯏꯁꯦ ꯀꯅꯥꯅ ꯀꯗꯣꯟ ꯃꯥꯒꯦꯗ ꯑꯦꯁ ꯍꯥꯠꯇꯣꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯟꯊꯥꯡ ꯂꯨꯐꯦꯡ ꯍꯥꯏꯅ ꯑꯃꯈꯛ ꯂꯥꯛꯑꯦ ꯂꯨꯡꯐꯦꯡ ꯄꯥꯎꯅꯝꯕ ꯊꯨꯡꯐꯦꯡ ꯃꯤꯟꯊꯥꯡ ꯂꯨꯐꯦꯡ ꯂꯨꯡꯐꯦꯡ ꯀꯩ ꯍꯥꯏꯔꯤꯅꯣ ꯂꯥꯛꯄꯗ ꯁꯛꯊꯨ ꯍꯥꯏꯔꯒ ꯃꯆꯤꯟ ꯌꯥꯝ ꯐꯠꯇꯕ ꯂꯣꯟꯆꯣꯛ ꯑꯣ ꯂꯣꯡꯐꯥꯡ ꯅꯣꯏ ꯃꯥꯗꯣ ꯑꯦ ꯑꯥꯔꯅ ꯄꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯦ ꯍꯥ ꯑꯗꯒꯤ ꯁꯨꯁꯤꯂꯥ ꯂꯥꯏꯁ꯭ꯔꯝ ꯀꯨꯀꯤꯗꯤ ꯁꯥꯅꯤ ꯀꯣꯏꯅ ꯉꯥꯡꯁꯨ ꯏꯀꯥꯏꯔꯣꯏ ꯑꯦ ꯁ꯭ꯌꯥꯝꯁꯨꯟꯗꯔ ꯃꯉꯥꯡ ꯆꯤꯟꯁꯦ ꯀꯨꯀꯤ ꯁꯛꯊꯨ ꯁꯤꯡꯁꯤꯅ ꯅꯝꯗꯅ ꯆꯤꯟ ꯊꯤꯕ ꯇꯥꯔꯦ ꯊꯤꯎ ꯊꯤꯌꯨ 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 ꯀꯨꯀꯤꯗ ꯆꯤꯟꯊꯤꯗꯅ ꯀꯅꯥꯗ ꯊꯤꯗꯣꯏꯅꯣ ꯒꯣꯒꯧ ꯀꯨꯀꯤꯗ ꯉꯥꯛꯇꯅ ꯒꯣꯒꯧꯁꯨ ꯂꯩꯗꯨ ꯒꯣꯒꯧꯁꯨ ꯉꯥꯡꯉꯨ ꯃꯌꯥꯝ ꯒꯧꯒꯧ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯒꯧꯒꯧ ꯕꯧꯕꯧ ꯒꯣꯒꯧ ꯂꯣꯏ ꯁꯣꯅꯤꯌꯥ ꯁꯣꯅꯤ ꯇꯤꯚꯤ ꯌꯥꯏ ꯒꯧꯒꯧꯁꯦ ꯃꯤꯇꯩꯔꯣ ꯒꯣꯒꯧ ꯂꯣꯏ ꯂꯣꯜ ꯅꯠꯇꯦ ꯁꯣꯅꯤꯌꯥ ꯁꯣꯅꯤ ꯇꯤꯚꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯒꯧꯒꯧ 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 ꯒꯧ ꯒꯧꯒꯧ 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 ꯒꯧ ꯔꯣꯝꯁꯤꯒ ꯊꯦꯡꯀ꯭ꯌꯨ ꯀꯨꯀꯤꯁꯨ ꯅꯦꯅꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯌꯦꯡꯗ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣꯅꯦ ꯃꯩꯇꯩꯒꯤ ꯑꯩꯅ ꯀꯨꯀꯤ ꯆꯥꯛꯊꯣ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯌꯦꯡꯉꯤꯅꯦꯕ ꯈꯪꯉꯕ ꯑꯩꯅ ꯀꯨꯀꯤꯁꯤꯡꯁꯦ ꯃꯉꯛ ꯊꯥꯒꯠꯂꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯣꯏ ꯌꯦꯡꯉꯤꯅꯦꯕ ꯃꯦꯟꯊꯥꯡ ꯅꯣꯏ ꯅꯃꯥ ꯀꯁꯨꯕꯤ ꯃꯆꯥ ꯀꯁꯨꯕꯤ ꯃꯆꯥ ꯀꯁꯨꯕꯤ ꯅꯣꯏ ꯅꯨꯄꯤꯁꯨ ꯏꯃꯩꯕꯦꯝꯃ ꯇꯧꯔꯦ ꯇꯧꯔꯣ ꯄꯥꯎꯅꯝꯕꯅ ꯌꯥꯏꯐꯔꯦ ꯄꯥꯎꯅꯝꯕꯅ ꯌꯥꯏꯐꯔꯦ ꯀꯨꯀꯤ ꯅꯣꯏ ꯀꯔꯝ ꯀꯔꯝ ꯄꯥꯜꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯥꯊꯤꯕꯣꯡ ꯍꯠꯅꯥꯡꯉꯥꯏ ꯅꯦꯝ ꯖꯧꯅ ꯋꯥꯔꯦ ꯍꯥꯏꯌꯨ ꯁꯨꯁꯤꯂꯥ ꯂꯥꯏꯁ꯭ꯔꯝ ꯀꯩ ꯂꯝꯗꯩꯅꯣ ꯃꯃꯥꯁꯦ ꯌꯥꯏ ꯁꯨꯁꯤꯂꯥ ꯑꯩꯗꯤ ꯍꯣꯖꯥꯏꯗꯒꯤꯅꯤ ꯑꯁꯥꯝꯗꯒꯤꯅꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤ ꯊꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯗꯤ ꯃꯤꯇꯩꯒꯤ ꯏ ꯊꯃꯣꯏꯗ ꯍꯨꯜꯂꯤꯕ ꯃꯩꯍꯨꯟꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯒꯣꯒꯨ ꯅꯨꯡꯁꯤꯕꯒꯤ ꯒꯣꯒꯨ ꯃꯤꯍꯨꯟ ꯒꯣꯒꯨ ꯒꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯛꯊꯨ ꯁꯣꯅꯤꯌꯥ ꯒꯣꯒꯨ ꯁꯣꯅꯤ ꯇꯤꯚꯤ ꯍꯥꯏ ꯒꯣꯒꯨ 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 ꯒꯣ ꯁꯣꯅꯤ ꯇꯤꯚꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯕꯣꯕꯣꯛꯅ ꯍꯥꯏꯔꯤꯔꯣ ꯌꯦꯡꯕ ꯋꯥꯔꯦ ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯍꯥꯏꯌꯨ ꯀꯩꯅꯣꯅ ꯑꯗꯒꯤ ꯍꯥꯟꯊꯤꯡꯃꯦꯡ ꯖꯧ ꯑꯁ ꯃꯣꯏ ꯍꯧꯗꯣꯡ ꯃꯌꯥ ꯍꯧꯗꯣꯡ ꯃꯊꯤ ꯀꯔꯤ ꯍꯥꯎꯊꯤꯡ ꯃꯃꯤꯡꯅꯣ ꯃꯦꯡꯖꯧ ꯈꯪꯗꯦ What are you ꯀꯨꯀꯤꯒꯤ talking about? ꯃꯄꯥꯒꯤ Huh? ꯀꯨꯀꯤꯒꯤ Where ꯃꯄꯥꯒꯤ is your ꯃꯃꯤꯡ mother? Where is your ꯃꯃꯤꯡꯅ sister? ꯀꯁꯨꯕꯤ ꯀꯧꯕ Where ꯑꯁ is your wife? Where is your ꯖꯦꯅꯤꯇꯥ mother? ꯌꯨꯅꯥꯝꯁꯤ I ꯇꯧꯔꯦꯅꯦ think you all cookie women are going to AR camp ꯀꯨꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ to ꯁꯛꯊꯨ ꯀꯧꯏ entertaining the ꯀꯨꯀꯤ AR ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯀꯁꯨꯕꯤ ꯀꯧꯕꯅꯤ ꯃꯌꯥꯝ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯁꯨꯃꯤ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯖꯦꯅꯤꯇꯥ ꯌꯨꯝꯅꯥꯝ ꯁꯨꯃꯤ ꯕꯨꯕꯟ ꯃꯣꯍꯟ ꯁꯨꯃꯤ ꯁꯤꯡ ꯑꯁ ꯄꯦꯜꯂꯦ ꯌꯥꯏ ꯃꯤꯟꯊꯥꯡ ꯃꯤꯟꯊꯥꯡꯁꯤꯅꯤ ꯒꯧꯂꯨ ꯅꯣꯛꯁꯜꯂꯦ ꯁ꯭ꯌꯥꯝꯁꯨꯟꯗꯔ ꯒꯣꯒꯧ ꯅꯣꯏ ꯅꯥꯄꯥꯗꯣ ꯒꯧꯒꯧ ꯀꯧꯕ ꯀꯔꯤ ꯈꯣꯡꯉꯨꯔꯣ ꯍꯥꯏ ꯅꯣꯏ ꯅꯄꯥꯗꯣ ꯒꯧꯒꯧ ꯈꯣꯡꯉꯨꯔꯣ ꯑꯩ ꯆꯨꯝꯃꯤ ꯅꯣꯏ ꯅꯄꯥꯗꯣ ꯈꯣꯡꯉꯨꯔꯣ ꯆꯠꯂꯣ ꯒꯧꯒꯧ ꯒꯧꯒꯧ ꯅꯪ ꯒꯧꯒꯧ ꯂꯥꯎ ꯁꯨꯝ ꯂꯩꯍꯧꯔꯣꯅꯦ ꯚꯤꯗꯤꯑꯣ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯦꯝꯒꯤ ꯁꯨꯁꯤꯂꯥ ꯔꯥꯏꯁ꯭ꯔꯝꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯨꯁꯤꯂꯥ ꯏꯅꯥꯎ ꯑꯗꯣ ꯏꯅꯥꯎꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯆꯦꯅꯦꯜ ꯑꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯆꯤꯈꯠꯆꯔꯁꯨꯀꯣ ꯇꯁꯦꯡꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯆꯤꯈꯠꯆꯕ ꯅꯠꯆꯗꯦꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯑꯇꯩꯁꯨ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯊꯧꯅꯥ ꯐꯪꯉꯤ ꯚ꯭ꯌꯨꯒꯁꯦ ꯆꯠꯂꯗꯤꯀꯣ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯅꯤꯡꯉꯦꯕ ꯚ꯭ꯌꯨꯒ ꯐꯪꯖꯜꯂꯛꯇꯗꯤ ꯇꯜꯂꯦꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯒ ꯑꯗꯨꯃꯥꯏꯅ ꯈꯟꯖꯜꯂꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒꯅꯦꯕ ꯑꯩꯅꯁꯨꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯦ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩ ꯈꯔ ꯑꯃꯅꯤꯈꯛ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯋꯥꯁꯨ ꯂꯧꯗꯦ ꯑꯩ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯃꯤ ꯌꯥꯝꯃꯤ ꯀꯨꯀꯤ ꯅꯨꯡꯁꯤꯗꯕ ꯀꯨꯀꯤꯒꯤ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯀꯨꯀꯤꯒꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯨꯀꯤꯒ ꯌꯥꯅꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯅꯨꯡꯁꯤꯔꯣꯏꯑꯕ ꯒꯧꯒꯨ ꯂꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯒꯗꯦ ꯍꯦ ꯋꯥꯠ ꯑ ꯃꯤꯟ ꯒꯧꯒꯧ ꯒꯨꯗ ꯅꯥꯏꯠ ꯁꯛꯊꯨ ꯃꯆꯥ ꯅꯣꯏ ꯅꯃꯥꯅ ꯀꯧꯔꯕꯣ ꯑꯦ ꯑꯥꯔꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯕꯣ ꯅꯉꯣꯟꯗ ꯅꯃꯥ ꯂꯧꯔꯔꯣ ꯍꯥꯏꯔꯛꯑꯕꯣ
ARꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ARꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎ ꯀꯥꯎ ꯇꯥꯜꯂꯛꯑꯕꯣ ꯃꯣꯔꯅꯤꯁ ꯀꯥꯏ ꯆꯪꯈꯔꯦ ꯃꯥ ꯃꯦꯀꯞ ꯊꯣꯔꯛ ꯊꯣꯔꯛꯄꯗꯅꯤ ꯏꯔꯤꯁꯤ ꯄꯥꯎꯅꯝꯕ ꯅꯪ ꯍꯤꯞ ꯌꯥꯗ꯭ꯔꯕꯣ ꯄꯥꯅꯃ ꯃꯥꯡꯈ꯭ꯔꯦ ꯏꯔꯝꯒꯤꯅꯤ ꯁꯥꯡ ꯁꯥꯡ ꯏꯕꯅꯤ ꯄꯥꯟꯅꯝ ꯅꯪꯗꯤ ꯅꯥꯈꯣꯔꯕꯣ ꯏꯆꯦ ꯑꯣꯟ ꯍꯥꯏꯔꯛꯇꯣꯏꯔꯣ ꯃꯣꯔꯅꯤꯡ ꯑꯉꯝ ꯂꯩ ꯂꯩ ꯀꯩꯗꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯃꯣꯅꯤ ꯅꯥꯅꯣꯝ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯅꯥꯅꯣꯝꯔꯣ ꯅꯪ ꯈꯪꯗ꯭ꯔꯦ ꯉꯥꯡꯉꯣ ꯃꯦꯔ ꯕꯥꯔꯤ ꯇꯒꯤ ꯉꯥꯡꯉꯣ ꯃꯦꯔ ꯕꯥꯔꯤ ꯅꯠꯇꯦꯗ ꯔꯨꯄꯝꯁꯤꯡꯅ ꯏꯟꯁꯇꯥꯗꯁꯨ ꯂꯥꯏꯚ ꯇꯧꯔꯣꯍꯦ ꯇꯧꯔꯣ ꯍꯥꯏ ꯏꯟꯁꯇꯥꯗꯁꯨ ꯂꯥꯏꯚ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯣ ꯑꯩ ꯍꯩꯇꯦꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯂꯥꯏꯕ ꯑꯗꯨꯝꯗꯣ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯉꯥꯡꯕ ꯍꯩꯕꯅꯤ ꯏꯟꯁꯇꯥꯗꯒ ꯂꯥꯏꯚꯀ ꯌꯥꯝ ꯇꯧꯕ ꯈꯣꯠꯄ ꯍꯩꯇꯦ ꯌꯨꯇꯨꯕꯁꯤꯁꯨ ꯑꯩꯅ ꯍꯥꯡꯗꯣꯛꯈꯤꯕꯗ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯁꯨꯝ ꯏꯆꯥ ꯅꯤꯄꯥꯅ ꯍꯥꯡꯕꯤꯔꯦꯕ ꯃꯃꯥ ꯌꯨꯇꯨꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯦꯀꯥꯎꯟ ꯊꯝꯃꯨ ꯅꯪ ꯍꯥꯞꯅꯤꯡꯕ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯑꯃꯅꯤꯒ ꯁꯨꯝ ꯍꯥꯞꯆꯜꯂꯨ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯩꯅ ꯌꯨꯇꯨꯕꯁꯦ ꯍꯥꯡꯅ ꯊꯝꯃꯦ ꯖꯦꯟ ꯃꯄꯨꯝ ꯃꯉꯥ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂ ꯅꯣꯡꯃꯈ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯍꯥꯟꯕꯗ ꯊꯥꯡꯒꯠꯈꯔꯦ ꯂꯣꯀꯦꯜ ꯖꯦꯟꯒꯤ ꯀꯟꯇ꯭ꯔꯤ ꯆꯤꯛꯀꯟ ꯍꯥꯏꯅ ꯑꯗꯨꯃꯥꯏ ꯈꯔ ꯂꯩ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯥꯛ ꯊꯣꯡꯕ ꯀꯩ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯥꯡꯒꯠꯂꯤ ꯈꯔꯅꯤ ꯂꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔꯅꯤ ꯃꯇꯝꯁꯦ ꯆꯠꯈꯔꯦ ꯑꯗꯣ ꯈꯔꯅꯤ ꯂꯩꯔꯒ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯅꯦꯠꯇ ꯎꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯨꯒꯤꯗꯤ ꯇꯧꯕꯅꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯀꯨꯀꯤꯁꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯃꯐꯝ ꯃꯐꯝꯗ ꯀꯨꯀꯤ ꯍꯥꯠꯂꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯁꯦꯝꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯈꯜꯂꯨꯗꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯨꯛ ꯌꯥꯝ ꯃꯌꯥꯝꯅ ꯄꯥꯝꯅꯔꯛꯀꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯣ ꯂꯥꯡꯂꯦꯟ ꯃꯤ ꯑꯃꯠꯇ ꯊꯤꯒꯦ ꯊꯤꯌꯨ 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 ꯁꯤ ꯄ꯭ꯔꯖꯥꯄति ꯍꯦꯜꯂꯣ ꯍꯦꯜꯂꯣ हेलो शिव कैसे हो खाना पीना हो गया क्या खाया कहाँ से हो आप मिनिट तरह हम साना लोइसलस को सी पार्वती where are you from शिव पार्वती असम हो जाए से भाई आप कहाँ से हो शिव पार्वती जी आप कहाँ से हो आपका भाषा से लगता है आप तो आप बिहार का है हिंदी भाषी ये जैसे यूपी लगते यूपी हो का यूपी का यूपी वाले जैसे लगते हो आप ꯀꯥꯏ ꯆꯪꯒꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯉꯥꯛꯇꯪ ꯂꯩꯔ ꯂꯣꯏꯁꯤꯜꯂꯁꯤ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯣꯏ ꯂꯩꯔꯤꯕꯣ ꯅꯣꯏꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯂꯨꯝꯅ ꯂꯩꯔꯤꯔꯣ ꯀꯗꯥꯏ ꯂꯩꯔꯤꯅꯣ I am from Maharashtra जय शिवाजी अच्छा 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 जय शिवाजी ꯊꯣꯛꯄꯤꯔꯣ ꯌꯥꯝ ꯋꯥꯔꯦ ꯅꯣꯏ ꯅꯃꯤꯡꯁꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯖꯧꯁꯦꯗ ꯍꯥꯏꯔꯒꯦ कुकी चापा कुकी ꯑꯁꯦꯡꯕ चापा ꯅꯣꯏ ꯃꯃꯤꯡꯁꯤꯗ ꯋꯥꯏ ꯄꯥꯕꯗ ꯆꯄꯥ ꯆꯨꯄꯨꯁꯤꯗꯤ ꯈꯔ ꯐꯩ ꯖꯧꯒꯥꯏꯁꯦ ꯈꯔ ꯐꯖꯩ ꯖꯧ ꯍꯥꯏꯁꯦ कुकी ꯁꯤꯈꯛꯀ मी ꯍꯥꯏꯔꯨꯔꯗꯤ नते ꯂꯣꯏꯔꯦ कुकी मी नते ꯁ꯭ꯌꯥꯝ ꯔꯟꯖꯟ कुकी चापा ꯀꯨꯀꯤ ꯂꯩꯕ꯭ꯔꯣ ꯍꯥꯠꯀꯦ ꯀꯨꯀꯤ ꯅꯠꯇꯅꯤ ꯑꯃꯨꯛ कमेंट ꯂꯥꯛꯑꯦ तौरके लोट खरे ꯍꯥꯠꯂꯨ ꯍꯥꯠꯂꯨ कमेंट तौरके लोट खरे कुकी सिंजे ꯀꯨꯀꯤꯕꯨ ꯍꯥꯠꯀꯦꯗꯤ ꯅꯣ ꯇꯦꯟꯁꯟ ꯅꯪ उइनिंꯉꯕꯣ कुकी कमेंट तौरोने ꯃꯤꯅꯤꯠ 30 ꯂꯩ ꯂꯣꯏꯁꯤꯜꯂꯁꯤꯀꯣ मीजे चश्मा उतरे तो जो बड़ा मीजे चश्मा उतर बगे ए मेरी आंखें ए मेरी आंखें ꯃꯩꯇꯩ ꯂꯩꯕ꯭ꯔꯥ ꯍꯥꯠꯀꯦ ꯏꯃꯥꯅꯁꯨ लेने मिटे लेने लाउने ꯀꯨꯀꯤ सत्थु ꯍꯨꯏ ꯌꯥꯝ ꯂꯥꯛꯑꯦ ꯒꯥꯏꯇꯦꯅ ꯀꯧꯗꯅ ꯁꯤ ꯄꯔꯕꯅꯤ ꯁꯇ꯭ꯔꯄति शिवाजी महाराज की जय शिवाजी महाराज भुवन मान सिंह हेलो शिवामी ला कॉल करा महाराष्ट्र महाराष्ट्र ये सक्सार बजे कनम है बनी महाराष्ट्र काउठो करे भूल गयो महाराष्ट्र में तो महाराष्ट्र कहाँ से हो वांग आप कुकी हाटके थीबनी फंगद्रे लोट करे काय मिटे ga mai mukna ngamda do ora na ar khong ar moi na su mite ga kai na mukna ngamdoi sam sudah lemine kaya no ꯃꯤꯡꯊꯥꯡ ꯅꯣꯏ ꯅꯃꯥꯒ ꯅꯣꯏ ꯅꯨꯄꯤꯒ ꯀꯁꯨ ꯃꯤꯡꯒꯜꯂꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕꯣ ꯁꯛꯊꯨꯔꯤ ꯐꯨꯖꯤ kuki ꯌꯦꯅꯤꯗꯥ nupi no ꯌꯨꯝꯅꯥ na ꯃꯤꯅꯥꯏ ꯀꯨꯀꯤ ꯂꯩꯔꯝꯒꯅꯤ ꯂꯨꯝꯂꯒ ꯂꯩꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯀꯨꯀꯤ ꯅꯇꯅꯤ
Cookie noi Rupam Singha cookie su mitei ron khambro haise Manipur lei mina Rupamina nang chahi kya sure cha chahi kya sure ta hairo Rupamna ai du loga haira ke na hangi wahang do Manipur da lei di miteron loi khang tai Manipur da lei di mitai maron khang tai Assam da lei ga Assam maron khang ma se aswai na Manipur da lei di Manipur maron se loi na khang tai ba Manipur gi maron di mitai ni na ko ada miteron khang tai ba नाच के दिखाए Rupam Singha 17 isan pa ilangan अच्छा अच्छा क्लास क्या नो 11 lo kadai tammi Jau noi namasu masak khangi air gi kemtan toin chatpadu na troi samjandar mani mani moi mama do ya kem na ngai ta chapani ma pa so chapani ma pa no sang ba mama thin ba Masala sila ngata le lo saklan mai mantap je lo lo sani matang okay min mga kale siya mayam dahil min mga isino maya min mga hale ga lo salage ko Thiam Ranjan thirasu phangde kuki hui mayam na life se ga lak pi ga war su wana life se ga mapum phan be ta mak ta mayam pon mo pa ni ngai ta tha ga cheri kuki noi akoi live lotion dore pap 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 thok ki thok min thok mga ta ngai no ke ha ga ta ba thok lo sai ha bot lo le do ikai jatro thok thok lai min ta mga ta ngai ne kuki khoi lo sandro bani kuki khoi lo sandro mani ai se ani thui artha live lo salage su hai ni kuki khoi lo sandro mani hai se amana kuki Rupam noi Singha aidi Nagaland da laik ta miye acha Nagaland karai da tamino Bhuvan Mohan Singha kuki are not Indian yes you are right my not dear Indian son they are migrant for Myanmar all Indian now eat well yes you are right they are migrant and they are illegal immigrants illegal da moi chak panewa khamba you are right but we Meitei are indigenous people of Manipur kabil ba ho agi jeng siya jeng chare Sina mayam lo selasi ko mayam kalai pang na yai phere biro lo selasi live sanaraga balla no katat pasin mai te ko asai dei sina mayam na alai bai sino me mari Leiramaga, manga jawri tara sino jawri mayam sino me amdang asai tanglai degi pang yai leiramini pere ko. hair si lo Asai selagi leiramaga ngasi ina. video ina amdang tanglai pang yai pere hairo do kuki Pang no ba? ina igi nagan igi besi jengo amdang kuromo ngapi ge lalero ubra ubro kuki no lalero se nagan dei se yenga ga lalero no ngapi ge Ngoi ngoi, kuki ngak pa yate. haira pa mani ka kanbi ke to ga mari ga tala thadu Kuki ngak pa yate. Kuki da ngak pi ba yate. Ko ichina mayam lo selasi bye 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 bye. Kuman punsi ba ichina mayam na live ta lak pi daga live mapum phan ba ita makta hani ngai ta thagat chari. Hojik su mi yangai ma thoi leiri adu iraga su live sa lo selage. yai phere to mi na me ra ko yai phere male bang yai phere bhuvan mohan Yai singh phere. okay see you soon long life manipur yai phere Yes, long life Manipur kang lai pang na yai pare. Tumbi nang may rakpam. Thiam Ranjan cookies kasuba sarak Kuman mo punsi ba. Thiam Ranjan hangai ta thagat chari. cookie noi mathang live sana basu lau ko Tay di kana kana lai. Jinita Yumnam yai phere Syam Sudarna Yai pare yinita. muna nangi nupi AR gida dance to wa chatli do paisa kaya di phangake Arina wai Sam Sundar. Moi di na kala ai paisa kai. Moi paisa ka ne moi na pa mi se mi te de kan biu si ta ni moi du ki ta tha di se. Lo sel si ko chinang mayam. mi 63 lai desu dada ite ma yai phere yai phere kangle nang pang musul yai ka. phere snow ma'am I am coming kangle pak na yai phere mi te snow khoi ma'am na yai phere budo pa khang ma yai phere Mi kya no lai se. mi 95 lai Mi nó sum dòng cái lấy vậy quả hồi chứ nào mày bỏ tha rồi đó ai sim ngã tăng tha ra cái thầm kia coi chúng ta thabak chân kia đi chúng ta thabak lu sen kia coi chứ nào mày live tele bi chứ nào mày bữa mà pu hay ngay ta thà cái chơi kuman pun siba lấy bi đâm ba mày bữa mà
ꯄꯥꯎ ꯅꯝꯕ ꯏꯅꯥꯎ ꯑꯗꯩ ꯖꯦꯅꯤꯇꯥ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯣꯊꯥꯔꯨꯔꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕ ꯇꯧꯒꯦ ꯊꯦꯡꯉꯦ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯊꯥꯊꯅꯝꯒꯦ ꯑꯩꯒꯤ ꯄꯨꯡ ꯃꯇꯝꯁꯦ ꯐꯥꯍꯜꯂꯒꯦꯕꯀꯣ ꯂꯥꯏꯐꯁꯦ ꯊꯥꯊꯅꯝꯃꯒꯦ ꯂꯥ ꯂꯣꯏꯁꯤꯜꯂꯁꯤ ꯁꯨꯝ ꯊꯥꯊꯔꯒꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯑꯗꯨꯝ ꯔꯟꯅꯤꯡꯒꯨꯝ ꯂꯩꯁꯤꯔꯣ ꯂꯥꯏꯐꯁꯦ ꯍꯣꯏꯑꯕ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯆꯥꯛ ꯆꯥꯔꯨꯒꯦ ꯏꯆꯤꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯏꯅꯥꯎ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯏꯆꯤꯟ ꯆꯥꯛ ꯏꯅꯥꯎ ꯂꯥꯝꯃꯦ ꯃꯌꯥꯝꯁꯤꯡ ꯌꯥꯎꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯆꯥꯛ ꯍꯥꯏꯔꯝꯃꯨꯗꯅ ꯈꯛꯇꯪ ꯆꯥꯔꯨꯒꯦ ꯇꯧꯕꯤꯔꯝꯗꯦ ꯅꯨꯡꯗꯥꯡꯅꯤꯅ ꯆꯥꯛ ꯆꯥꯗꯅ ꯍꯤꯞꯄꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯝꯗꯦ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯩꯕ ꯉꯥꯛꯇꯅꯤꯗ ꯂꯥꯏꯐ ꯂꯥꯛꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯨꯒꯦꯀꯣ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝ ꯑꯗꯨꯝ ꯄꯣꯊꯥꯔꯨꯔꯣ ꯊꯦꯡꯉꯦ ꯌꯦꯡꯒꯦ ꯂꯩꯇꯦ ꯍꯥꯏꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯁꯨ ꯄꯣꯊꯥꯔꯨꯔꯣ ꯊꯦꯡꯉꯦ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯑꯩꯈꯣꯏ ꯂꯥꯏꯟꯗ ꯑꯗꯨꯝ ꯊꯝꯒꯦ ꯑꯩꯈꯣꯏ ꯀꯣ ꯑꯩꯈꯣꯏꯅ ꯅꯣꯏ ꯀꯃꯦꯟ ꯄꯤꯔꯛꯄꯗ ꯀꯃꯦꯟ ꯄꯥꯗꯦ ꯈꯣꯠꯇꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯄꯣꯊꯥꯔꯨꯔꯣ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯄꯥꯎꯅꯝꯕ ꯄꯣꯊꯥꯔꯨꯔꯣ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯔꯨꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯨꯒꯦ ꯂꯥꯛ ꯆꯥꯛ ꯆꯥꯔꯨꯁꯦ ꯈꯤꯇꯪ ꯊꯅꯝꯒꯦ ꯀꯨꯀꯤ ꯅꯣꯏꯗꯤ ꯅꯊꯤꯕꯣꯡꯗ ꯆꯥ ꯐꯪꯗꯕꯅꯤꯅ ꯑꯗꯨꯝ ꯂꯩꯔꯣ ꯀꯨꯀꯤ ꯅꯣꯏ ꯂꯩꯔꯝꯃꯨ ꯑꯩꯃꯨꯛ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯃꯣꯏ ꯃꯤꯅꯤꯠ ꯆꯥꯛ 2 ꯆꯥꯔꯨꯒꯦ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯎꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯝ ꯂꯥꯏꯠ ꯃꯨꯊꯠꯂꯣꯏ ꯂꯥꯏꯠ ꯁꯨꯝ ꯊꯥꯊꯅꯝꯒꯦ ꯂꯥ ꯆꯥꯛ ꯆꯥꯎꯔꯁꯤ ꯆꯥꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯌꯥꯎꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯁꯦ ꯀꯨꯀꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯀꯨꯀꯤ ꯃꯤ ꯅꯠꯇꯦ ꯀꯨꯀꯤ ꯃꯤ ꯅꯠꯇꯦ ꯀꯨꯀꯤꯗꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏꯅ ꯀꯨꯀꯤ ꯃꯤ ꯅꯠꯇꯦ ꯏꯆꯥꯁꯤꯗꯤ ꯆꯥꯔꯣꯏꯗ꯭ꯔ ꯆꯥꯛ ꯃꯥ ꯆꯥꯔꯣꯏ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯁꯨꯛꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯑꯩ ꯐꯨꯅꯤꯡꯕꯅ ꯑꯩ ꯊꯣꯡ ꯃꯅꯨꯡꯗ ꯅꯪ ꯂꯣꯏ ꯈꯔ ꯈꯔ ꯀꯥꯍꯟꯅꯨꯗ ꯑꯩ ꯊꯣꯛꯎꯔꯅꯨ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯕ ꯁꯪꯗꯔꯦ ꯀꯃꯦꯟ ꯄꯥꯕ ꯁꯪꯗꯔꯦ ꯁꯨꯝ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯤꯞꯅꯤꯡꯕ ꯑꯗꯨꯝ ꯍꯤꯞꯄꯨꯔꯣꯀꯣ ꯁꯤꯗ ꯂꯩꯗꯣ ꯀꯃꯦꯟꯁꯤꯒꯩꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯨꯒꯦꯀꯣ ꯆꯥꯛ ꯆꯥꯔꯨꯒꯦ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯆꯥꯛ ꯆꯥꯔꯨꯒꯦ ꯂꯩꯕꯤꯔꯝꯃꯨ ꯑꯗꯣ ꯍꯤꯞꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯍꯤꯞꯄꯨꯔꯣ ꯄꯣꯊꯥꯔꯨꯔꯣ ꯊꯦꯡꯉꯦ ꯑꯁꯨꯛ ꯀꯨꯏꯅ ꯌꯥꯎꯕꯤꯔꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯉꯥꯛꯇꯪ ꯆꯥꯔꯨꯒꯦ ꯉꯥꯏꯕꯤꯔꯝꯃꯨ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯁꯦ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯄꯣꯊꯥꯕ ꯃꯌꯥꯝ ꯁꯨꯝ ꯄꯣꯊꯥꯕꯤꯔꯨꯔꯣ ꯀꯩꯁꯨꯝ ꯅꯠꯇꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯪ ꯂꯥꯛꯑꯕ ꯎꯝ ꯂꯥꯛꯑꯣ ꯀꯩꯗꯧ ꯍꯥꯏꯅꯣ ꯆꯥꯛ ꯆꯥꯒꯦ ꯆꯥꯔꯣ ꯑꯩ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯆꯥꯕꯩꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ
ꯃꯌꯥꯝ ꯂꯩꯔꯤꯕꯣ ꯃꯌꯥꯝ ꯂꯩꯔꯤꯕꯣ ꯌꯦꯁ ꯂꯩꯔꯤ ꯂꯩꯔꯤ ꯄꯥꯎꯅꯝꯕ ꯗꯃꯨꯖꯤꯅꯤ ꯄꯥꯎꯅꯝꯕ ꯃꯌꯥꯝ ꯂꯩꯔꯤꯅꯦ ꯂꯩꯔꯤ ꯆꯥꯛ ꯆꯥꯔ ꯂꯥꯛꯀꯦ ꯀꯨꯀꯤ ꯅꯣꯏꯅꯤꯀꯣ ꯂꯩꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯨꯀꯤ ꯅꯣꯏ ꯅꯋꯥ ꯂꯧꯗꯦ ꯍꯧꯖꯤꯛ ꯃꯤꯇꯩꯒ ꯀꯨꯀꯤꯒ ꯐꯨꯗꯠꯅꯕꯁꯦ ꯃꯤꯇꯩꯅ ꯉꯝꯃꯝꯒꯅꯤꯗꯤ ꯈꯜꯂꯤ ꯀꯨꯀꯤꯗꯤ ꯉꯝꯃꯣꯏ ꯃꯄꯨꯟꯁꯤꯗꯁꯨ ꯉꯝꯃꯣꯏ ꯃꯤꯇꯩꯅ ꯁꯣꯏꯗꯅ ꯉꯝꯃꯝꯒꯅꯤ ꯋꯥꯈꯜ ꯌꯥꯝ ꯄꯦꯜꯂꯤ ꯆꯥꯛ ꯆꯥꯔꯨꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯤꯅꯤꯠ ꯑꯅꯤ ꯃꯇꯨꯡꯗ ꯃꯤꯇꯩꯅ ꯀꯨꯀꯤ ꯂꯣꯏ ꯍꯥꯠꯇꯣꯛꯑꯝꯃꯨ
ꯌꯥꯝ ꯂꯩꯅꯔꯤꯕꯅꯦ ꯑꯦꯛꯁꯟ ꯃꯌꯥꯝꯁꯤꯕꯨ ꯂꯩꯅꯦ ꯀꯅꯥꯅ ꯉꯝꯃꯦ बकवास करना मैंने छोड़ दे लो lago dua ising botol lo pero
그러니까 우리가 네, 응? 응. thuộc thạc cái nó sẽ 그렇고 이빠 사비 빠두가 나가는 게 좀 따로 말이야. 우리 어디 나가면 더, 나. 이제 어디 이제. 하니까 그다 봐. thuộc lệ cái tàu để hai đi nọ à thuộc lệ nè 아이고 이거 나. 응? 나 저기 가야